Horror story Manipur na mayam punamu pui kai khomna wutchiri. Jenen sina mayam gidamakta puduna lakchari bawari shigi mami yumjao. Hairiba wari asida ingliba amadi laikhidraba kanagumbi amataga mari leinajade. Meko kharada warabasu pothanabani haiduna aibana wakhana sagatchaduna ijaba wari. Wari asi mayamgi mafamda lanthok matamda soikilan khiba kaya ama yaurabasu ngakpiyo haiba wafamse thamjaraga wari asi kari kamdobage haibado mayam punna taminashi. Nungthingi matamni senjau paiba haibadi achauba business toba sauren kauba nupa ama mahaki manai sewok singal loinana leishembagi yumda laklamni. Leishembagi yumgi sumang aduda leptuna saurenna leishembabo khonjen hauna kauramni. Saurengi mawong matau asi yamna sauba amagi mawong matawni. Sumang aduda leptuna leishembabo mapanda thoraknaba khonjen hauna kauba si taraduna leishemba imungdagi mapanda thorai. Leishemba saurenbu uba matamda masada hainadaba kharadi faurami. Adubu matam asida leishembu uraba matam asida saurena asumna hairi. Oi leishemba nangna khalisi kai nangna khalisi kai no aina nangonda aduk phajana haikhraga nangna aina tawgadaba project adubu nangna hana laukhibase nangna aingonda singnabani. Ai adumak project ado withdraw tawgadabani asumna saurena hairakpa sida leishembana mo khummi. Ada mashidi aina tawjarubagi mahira aina sajabani. Ai karadasu sen pikhiba leite wanom khibasu leite aina tawruriba thabak sing aduna leiriba officer sing aduna thajabiraga aingonda pibirakpa thabakni. Masi aina withdraw tawbadi ai ngamoibo. Ai haijai haibagi mati aduk yamna nafan kagam nangna ngasi aina paigadaba project amabu nangna munkhiba haibase sauren kanano haiba nang sungsoi-soidana khangakkhigani. Ada mafamsi aigi yumni wa yamna khangkhatpirakano jamna sum lakpa oragadi phida thajage haina khanjabani. Adubu nongsagi saklo lorga laklabnina phida thadingdre lengbiru. O nangisi aibu taliba haidunini. Pai leishemba nang sauren kanano haibadu khangan batagadana. Oi tasilo asumna sauren lakminariba mahake manai sewok aduga loinana leishembagi yum adudagi thokhirami. Leishembasu sauren hoina sakhiba adu haifet yengi aduga imung lomda onsinduna leishemba imungda changkhre. Leishembana imungda changlaba tungda mahake kada mu changlai. Leishembagi loinabi thambalsu hi khara thuptuna leirami. Mapanda ngangna khiba sing adu thambana khara tahauraduna thambana mapuroiba leishembana onsillaga asumna hairi. Amo ai kainomta haigena thamba kaino hairo akhoi handak tawgadoriba thabakto ta sauren loina pithokkhibana pharoidro. Thamba kaidobagi aina ningonda pidoribano aina suyamna thamoi singna tawjarubagi mahina leiriba officer sing aduna aibu thajabiraga thabakto aingonda sinarakpani. Aduga hairiba thabaktusu masa masunati karo mangagini asuk yamba sempham asigi afaba chakhatkadaba project asibu aina taraina ningonda pigadra. Masune mana ngamba thokpa ma tawjajani aishu aina ngamgadaba aigi pangan sauti puthokani. Se kanade mai wari sanadana adu tamo ta saurendi tawgida sungami heng wai tungda phatanungda tholadi kamai tawdoino adugi saru ningai sangdana dana leidu saru mangonda dum pikhibana phatra mathangdasu mayam leiri mangonda project adu pithokraga akhoi nungaina ingna chingna leibana phatra. Khoigidi tamoga aiga khattani chawkhraba yum sida leirisi karigumba ta sauren aduna akhoi da tamna yengsilaga atanungda tholadi mangjadosia
nang ai khakta ni ba yare nang ne wa makha ta da no ma suma gi thopa ai shu ai gi thopa ai ngam na ba lan thing na gani ai she ai ne makha la kai phau da salu gi nang khajana le ram ko asumna lai shemba ma ki loina bi da makha la kai phau dang salu gi hai ra ka ma ki ka adu da gi thokhiram lai shemba gi loina bi thambal su ma na thuplam liba phi sing adu loi ra duna upoda mafam sana thamjali numit asigi ahing nungdang gi pung taruk makhai tari muk tarakpa matam siwaida lai shemba adu mamana magi mayum na satluriba adu mayumda halaklami lai shemba na mayumda halakpa matam sida lai shemba yum madu gi thong adu bo hangdok tu na sangai lai shemba na imung na sangapa matam sida lai shemba gi saktam madu hongkirami haibadi lai shemba angakpa phawrami lai shemba na karigi ngakli banu hairabadi lai shemba gi hek mit mangda saurien nadu saukri amada phamduna yamna usittaba mawongda phamduna leiramba shi lai shemba na urami lai shemba wadi ngangda saurien da munna yengi khongthang takna thangduna sum sangsilakpada khangaudana tunglomdagi nupa mana lai shemba gi kokta saukraba yotchai amana kankirami lai shemba kudak aduda wanthaduna laimaida tuki nakal amadana thambal adu masa pumba loina soktare haibadi mamangai lai shemana yumda leitringai matamda saurengi manai shibok singal loina duna imung aduda changlaklaga thambalbu yamna tamthina otpa naiba phuba chaiba tauramki masa soktaraba thambal lai shemana hipliba ka aduda sanglai oyamliba phiba mong mataudu ubada thambal su wana mapuroibagi manakta sangsiloktuna mapuroiba adubu hauduklami tamo chi haugalho tamo haugalho tamo asumna thambalna hanjin mapuroiba bu hauduklabasu lai shembadi gyan laktri adumu wakhal mangduna hiptuna leiri matam masira chauren phamlambadagi haugatuna tunglomdagi thang amakhak satore thang adubu thambalgi mamangda uttuna karemnabagi mawongda changsilaklaga thambalbu minungsi leitana thang aduna thinduna thambalbu hatokhirak sumna thambalna siraba matam sida lai shemba tapna wakhal tare lai shembana mitpang thorokpa matam sidadi thambal laimai aduda thawaiga haksanga khaidoknana taba shi ubada lai shemba thambal kaino nang tawramisibo thambal asumna mahaki loinabi thambalbu kauduna lai shemba changsinba matam sida sauren amu makuta pairiba thangaduna lai shemba busu thinduna hatoi matam sida imung sida kana su leitaba thangnariba yumlonaba miyoi singna magi thabak taunari matam sige khudong sabaloduna matai manau shibo minungsi leitana saurena hatkiram yumaduda lairamba lanthum haibadi sana luppa inkolgi patana singba paisa nungsha punamak saurengi miyoi singaduna oithi halaga lauthoi imung aduda lairamba sana luppa sialna chingba kaya singadu lauthokpa loira tungda matai manau adusu mapanda puthore yumadugi yena kharomda khara pakna ahangba jaga amada matai manau adubo kana udringai kana khangdringai lakliba manai shiboksing aduna komjao ama tauduna matai manau animal phumjinki asumna numit asi haukiduna sahi manga mapum phana haukare matam khara leiraba tung haibadi sahi manga haukraba tung sida saurengi mayum maduda goroba kauba government gi thabak masam khak tawba makhoigi imung manung saurengi mayum maduda laklamni makhoina lakliba si yum yawba inkolama yoli haibadugi leiba laklibani mahaki loinabi haibadi gorobagi loinabi lairiksu yawrapli matai manau adu laktuna yum yawba inkol du leige haiduna saurengi mayum maduda lakle
ꯆꯥꯎꯔꯦꯟꯁꯨ ꯃꯈꯣꯏꯕꯨ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯨ ꯍꯥꯟꯅ ꯄꯥꯎ ꯐꯥꯎꯅꯕꯅꯤꯅ ꯃꯪꯒꯣꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯃꯈꯣꯏꯕꯨ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯩ ꯃꯅꯥꯎ ꯑꯗꯨ ꯃꯪꯒꯣꯜꯗ ꯀꯥꯈꯠꯂꯦ꯫ ꯆꯥꯎꯔꯦꯟꯅ ꯂꯥꯛꯂꯤꯕ ꯃꯈꯣꯏ ꯑꯅꯤꯕꯨ ꯌꯥꯝꯅ ꯃꯤꯅꯨꯡꯁꯤꯒ ꯂꯣꯏꯅꯅ ꯃꯈꯣꯏꯕꯨ ꯏꯃꯨꯡꯗ ꯆꯪꯁꯤ ꯍꯥꯏꯗꯨꯅ ꯀꯧꯁꯤꯜꯂꯝꯃꯤ꯫ ꯏꯃꯨꯡꯗ ꯆꯪꯂꯕ ꯇꯨꯡꯗ ꯁꯣꯐꯥ ꯀꯥ ꯑꯃꯗ ꯐꯝꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯋꯥꯔꯤ ꯁꯥꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯆꯥꯎꯔꯦꯟꯒꯤ ꯃꯆꯥ ꯃꯁꯨ ꯑꯃꯗꯤ ꯂꯣꯏꯅꯕꯤ ꯄꯨꯝꯅꯃꯛ ꯁꯤꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯋꯥꯔꯤꯁꯨ ꯃꯈꯥ ꯇꯥꯔꯛꯄꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯥꯛꯈꯤꯒꯅꯤ꯫ ꯂꯥꯛꯂꯤꯕ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯗꯒꯤ ꯒꯣꯔꯣꯕꯅ ꯆꯥꯎꯔꯦꯟꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯤ, ꯇꯥꯗꯥ, ꯌꯨꯝ ꯏꯪꯈꯣꯜꯁꯤꯕꯨ ꯄꯨꯟꯅ ꯀꯌꯥꯒꯨꯝꯕ ꯍꯥꯏꯒꯗꯧꯔꯤꯕꯅꯣ? ꯃꯇꯝ ꯑꯁꯤꯗ ꯆꯥꯎꯔꯦꯟꯅ ꯑꯁꯨꯝꯅ ꯈꯨꯝꯃꯛꯏ, ꯑꯩꯒꯤꯗꯤ ꯊꯣꯏꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯃꯇꯝ කුꯏꯅ ꯌꯨꯝ ꯑꯗꯨꯁꯨ ꯁꯤꯖꯤꯟꯅꯗꯗꯅ ꯁꯥꯖꯜꯂꯨꯔꯒ ꯑꯗꯨꯝ ꯂꯩꯈ꯭ꯔꯕꯗꯨꯗ ꯑꯩꯈꯣꯏꯅꯁꯨ ꯌꯦꯡꯁꯤꯟꯕ ꯍꯦꯛ ꯉꯝꯗ꯭ꯔꯦ꯫ ꯍꯥꯏꯕꯗꯤ ꯑꯩꯒꯤꯗꯤ ꯏꯆꯥꯁꯨ ꯂꯩꯈꯤꯗ꯭ꯔꯦ, ꯏꯁꯨꯁꯨ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯂꯣꯏꯅꯃꯛ ꯂꯥꯏꯔꯝꯂꯦꯟꯗ ꯆꯠꯈ꯭ꯔꯦ ꯍꯥꯏꯕ ꯇꯥꯔꯦ꯫ ꯑꯗꯨꯅ ꯑꯩꯒꯤ ꯌꯨꯝꯁꯦ ꯌꯥꯝꯕ ꯌꯥꯝꯗꯕ ꯊꯤꯗꯕꯤꯗ ꯑꯩ ꯂꯥꯛ 50 ꯍꯥꯏꯅꯤꯡꯉꯤ꯫ ꯇꯥꯗꯥ, ꯁꯦꯟꯐꯝꯗꯨ ꯈꯔ ꯇꯥꯕꯤꯕ ꯌꯥꯒꯗ꯭ꯔꯣ? ꯍꯥꯏꯕꯗꯤ 65 ꯐꯔꯦ, ꯅꯈꯣꯏꯅ ꯇꯁꯦꯡꯅ ꯂꯩꯔꯒꯦ ꯍꯥꯏꯔꯕꯅꯤꯅ 5 ꯇꯥꯔꯒꯦ꯫ 65ꯗꯨ ꯍꯦꯛ ꯄꯤꯔꯣꯅꯦ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯇꯥꯗꯥ, ꯇꯥꯗꯅ ꯁꯨꯃꯥꯏꯅꯒ ꯌꯥꯕꯤꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯊꯥꯖꯔꯨꯗꯕꯅꯤ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ꯫ ꯁꯦꯟꯐꯝꯗꯨꯗꯤ ꯍꯌꯦꯡꯁꯤ ꯅꯨꯃꯤꯠ ꯐꯔꯝꯒꯗꯕ ꯃꯥꯜꯂꯦ꯫ ꯍꯌꯦꯡ ꯍꯦꯛꯇ ꯊꯤꯖꯔꯒꯦ, ꯑꯗꯨꯒ ꯅꯨꯃꯤꯠ ꯑꯐꯕ ꯑꯃꯨꯛ ꯌꯦꯡꯂꯒ ꯌꯨꯝ ꯑꯗꯨꯗ ꯑꯩꯒꯤ ꯌꯨꯝꯗ ꯂꯩꯍꯧꯔꯤꯕ ꯏꯆꯥ ꯏꯁꯨꯁꯤꯡꯗꯣ ꯄꯨꯔꯛꯂꯒ ꯌꯨꯝꯗꯨꯗ ꯍꯣꯡꯖꯤꯜꯂꯒꯦ꯫ ꯑꯗꯨꯒ ꯌꯨꯝꯗꯨ ꯃꯅꯨꯡ ꯀꯔꯤ ꯀꯔꯥ ꯑꯃꯣꯠ ꯑꯀꯥꯏ ꯁꯦꯡꯗ꯭ꯔꯒꯁꯨ ꯌꯥꯒꯗ꯭ꯔꯥ, ꯅꯠꯇ꯭ꯔꯒ ꯁꯦꯡꯕꯒꯨꯝꯕ ꯑꯃ ꯆꯪꯈꯤꯒꯗ꯭ꯔꯥ? ꯌꯨꯝ ꯑꯗꯨꯗꯤ ꯆꯍꯤ 4-5 ꯐꯥꯔꯛꯂꯕꯅꯤ나 ꯌꯥꯝꯅ ꯃꯣꯠꯂꯝꯒꯗꯕ ꯃꯥꯜꯂꯦ꯫ ꯅꯥꯄꯤꯁꯨ ꯈꯔ ꯁꯣꯡꯂꯝꯒꯅꯤ ꯑꯀꯣꯏꯕꯁꯤꯡꯗꯣ꯫ ꯌꯨꯝꯗꯨꯒꯤ ꯃꯅꯨꯡꯗꯨꯁꯨ ꯎꯐꯨꯟ ꯋꯥꯏꯐꯨꯟ ꯈꯔ ꯊꯥꯡꯂꯝꯒꯗꯕ ꯃꯥꯜꯂꯦ꯫ ꯑꯗꯨ ꯌꯥꯅꯤ, ꯑꯩ ꯑꯉꯥꯡ ꯊꯥꯔꯒ ꯃꯐꯝ ꯑꯗꯨꯕꯨꯗꯤ ꯁꯤꯠ ꯅꯥꯟꯅ ꯁꯦꯡꯗꯣꯛꯂꯝꯒꯦ꯫ ꯅꯈꯣꯏꯅ ꯍꯣꯡꯂꯛꯀꯗꯕ ꯃꯇꯝꯗꯨꯗ ꯑꯩꯉꯣꯟꯗ ꯄꯥꯎ ꯍꯦꯛꯇ ꯄꯤꯕꯤꯔꯛꯑꯣ, ꯑꯁꯤ ꯅꯨꯃꯤꯠꯇ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯣ꯫ ꯑꯗꯨ ꯃꯥꯡꯖꯧꯅꯧꯅ ꯑꯩꯅ ꯑꯉꯥꯡ ꯊꯥꯔꯒ ꯃꯐꯝꯗꯣ ꯁꯦꯡꯗꯣꯛꯍꯟꯒꯦ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯇꯥꯗꯥ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯍꯌꯦꯡ ꯁꯦꯜ ꯊꯤꯕ ꯂꯥꯛꯆꯔꯒꯦ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯃꯨꯛ ꯍꯟꯖꯔꯒꯦ꯫ ꯐꯔꯦ, ꯑꯩ ꯁꯨꯝ ꯂꯩꯍꯧꯔꯒꯦ, ꯊꯤꯟꯗꯣꯛꯇ꯭ꯔꯒꯦꯀꯣ꯫ ꯍꯣꯏ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯅꯨꯄꯤꯌꯥ, ꯂꯩꯔꯤꯌꯥ, ꯆꯠꯂꯁꯦ꯫ ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯑꯗꯨ ꯆꯥꯎꯔꯦꯟꯒꯤ ꯃꯌꯨꯝꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯆꯥꯎꯔꯦꯟ ꯃꯍꯥꯛꯅ ꯐꯝꯂꯤꯕ ꯆꯧꯀ꯭ꯔꯤ ꯑꯗꯨꯗ ꯃꯀꯣꯛ ꯉꯥꯊꯗꯨꯅ ꯋꯥꯈꯜ ꯑꯃ ꯈꯜꯂꯝꯃꯤ꯫ ꯃꯗꯨꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯆꯥꯎꯔꯦꯟꯒꯤ ꯂꯣꯏꯅꯕꯤ ꯃꯆꯥ ꯃꯁꯨ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨꯅ ꯁꯤꯈ꯭ꯔꯤꯕ ꯑꯁꯤ ꯃꯃꯥꯡꯗ, ꯍꯥꯏꯕꯗꯤ ꯆꯍꯤ 5ꯒꯤ ꯃꯃꯥꯡꯗ ꯆꯥꯎꯔꯦꯟꯅ ꯇꯧꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯃꯆꯥ ꯃꯁꯨꯁꯤꯡ ꯑꯗꯨ ꯂꯃꯟ ꯈꯨꯝꯃꯛꯄ, ꯍꯥꯏꯕꯗꯤ ꯊꯋꯥꯏꯒꯨꯝꯕ ꯑꯃꯅ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡ ꯑꯗꯨꯗ ꯂꯃꯟ ꯈꯨꯝꯃꯛꯇꯨꯅ ꯇꯞꯅ ꯇꯞꯅ ꯂꯣꯏꯅꯃꯛ ꯁꯤꯈꯤꯕ ꯑꯣꯏꯔꯝꯃꯤ꯫ ꯆꯥꯎꯔꯦꯟ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯗꯨꯅ ꯃꯊꯟꯇ ꯍꯥꯏꯖꯔꯝꯃꯤ, ꯑꯩꯅ ꯇꯧꯔꯤꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥ? ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯋꯥꯔꯤꯗꯤ ꯑꯩꯅ ꯃꯈꯣꯏꯗ ꯍꯥꯏꯗꯣꯛꯇꯦ꯫ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯈꯣꯏꯅ ꯈꯪꯈꯤꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯉꯝꯂꯔꯣꯏ, ꯁꯦꯜ ꯑꯃꯨꯛ ꯍꯟꯗꯣꯛꯄꯤꯌꯨ ꯍꯥꯏꯔꯛꯂꯕꯗꯤ ꯀꯝꯗꯧꯕ? ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯥꯎꯕꯅ ꯑꯩꯅ ꯄꯨꯟꯁꯤꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤꯁꯨ ꯃꯇꯝꯗꯤ ꯂꯥꯛꯈꯤꯅꯤ꯫ ꯑꯁꯨꯝꯅ ꯆꯥꯎꯔꯦꯟ ꯃꯊꯟꯇ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯟꯖꯗꯨꯅ ꯃꯁꯥꯅ ꯃꯁꯥꯗ ꯑꯋꯥꯕ ꯀꯌꯥ ꯑꯃꯁꯨ ꯄꯤꯖꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫
ꯍꯥꯏꯔꯤꯕ ꯃꯇꯩ ꯃꯅꯥꯎ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝ ꯆꯥꯎꯔꯦꯟꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯁꯦꯜ ꯊꯤꯕ ꯂꯥꯛꯂꯝꯃꯤ꯫ ꯆꯥꯎꯔꯦꯟꯒꯤ ꯃꯌꯨꯝ ꯌꯧꯔꯕꯗ ꯁꯦꯜꯁꯤꯡ ꯑꯗꯨꯕꯨ ꯄꯨꯊꯣꯛꯇꯨꯅ ꯃꯁꯤꯡ ꯊꯤꯗꯨꯅ ꯁꯦꯜ ꯑꯗු ꯁꯨꯔꯕ ꯁꯨꯗ꯭ꯔꯤꯕ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯅꯔꯝꯃꯤ꯫ ꯁꯦꯜ ꯑꯗꯨꯁꯨ ꯃꯈꯣꯏꯅ ꯐꯖꯅ ꯊꯤꯔꯛꯄꯅꯤꯅ ꯄꯨꯡ 3-4ꯗꯤ ꯆꯪꯈ꯭ꯔꯦ꯫ ꯃꯦꯆꯤꯟ ꯑꯃꯈꯛꯇꯤ ꯂꯩꯕꯅꯤ, ꯑꯗꯨꯕꯨ ꯃꯦꯆꯤꯟꯁꯤ ꯃꯔꯛꯇ ꯌꯥꯔꯛꯇꯕꯅ ꯁꯦꯜ ꯑꯗꯨ ꯊꯤꯕꯗ ꯄꯨꯡ 3-4ꯗꯤ ꯆꯪꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯁꯦꯜ ꯊꯤꯕ ꯂꯣꯏꯔꯛꯂꯕ ꯃꯇꯝꯁꯤꯗ ꯒꯣꯔꯣꯕꯅ ꯑꯃꯨꯛ ꯆꯥꯎꯔꯦꯟꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯤ, ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯇꯥꯗ, ꯍꯧꯖꯤꯛꯇꯤ ꯁꯦꯜꯁꯨ ꯁꯨꯕꯤꯔꯕꯅꯤꯅ ꯑꯩ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒ ꯇꯥꯗꯗ ꯌꯨꯝ ꯑꯗꯨꯗ ꯍꯣꯡꯖꯤꯟꯕꯒꯤꯗꯣ ꯍꯥꯏꯖꯔꯛꯂꯒꯦ꯫ ꯍꯣꯏ ꯍꯣꯏ, ꯐꯅꯤ ꯐꯅꯤ, ꯏꯕꯨꯡꯉꯣ ꯈꯣꯏꯅ ꯁꯣꯏꯗꯅ ꯌꯨꯝ ꯑꯁꯤ ꯂꯧꯔꯒꯅꯤ ꯂꯩꯔꯒꯅꯤ ꯍꯥꯏꯕꯗꯨ ꯑꯩꯅ ꯊꯥꯖꯕꯒꯤ ꯑꯉꯥꯡ ꯊꯥꯗꯨꯅ ꯌꯨꯝ ꯑꯗꯨꯕꯨꯗꯤ ꯁꯤꯠ ꯅꯥꯟꯅ ꯁꯦꯡꯗꯣꯛꯍꯜꯂꯕꯅꯤ, ꯑꯗꯨꯝ ꯆꯪꯗꯨꯅ ꯃꯔꯩꯕ ꯌꯥꯔꯅꯤ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯇꯥꯗ, ꯇꯥꯗꯒꯤ ꯇꯧꯕꯤꯃꯟꯁꯤ ꯀꯩꯗꯧꯅꯨꯡꯗꯁꯨ ꯀꯥꯎꯖꯔꯔꯣꯏ꯫ ꯁꯦꯜꯁꯨ ꯐꯅꯌꯥꯝ ꯇꯥꯕꯤꯔꯦ, ꯌꯨꯝ ꯀꯩꯗꯨꯁꯨ ꯑꯃꯨꯛ ꯁꯦꯡꯗꯣꯛꯄꯤꯔꯦ ꯍꯥꯏꯔꯦ꯫ ꯑꯗꯨ ꯇꯥꯗ, ꯌꯥꯔꯒꯗꯤ ꯇꯥꯗꯒ ꯄꯨꯟꯅ ꯌꯨꯝ ꯑꯗꯨ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯂꯨꯁꯤ ꯍꯥꯏꯕꯕꯨ꯫ ꯑꯁꯨꯝꯅ ꯒꯣꯔꯣꯕꯅ ꯆꯥꯎꯔꯦꯟꯒꯤ ꯃꯐꯝꯗ ꯌꯨꯝ ꯑꯗꯨ ꯌꯦꯡꯂꯨꯁꯤ ꯍꯥꯏꯕ ꯃꯇꯝꯗ ꯆꯥꯎꯔꯦꯟꯗꯤ ꯃꯁꯥ ꯄꯨꯝꯕ ꯍꯨꯃꯥꯡ ꯃꯄꯤ ꯀꯥꯡꯊꯔꯦ꯫ ꯃꯔꯝ ꯈꯪꯗ꯭ꯔꯕ ꯃꯈꯣꯏꯅꯗꯤ ꯆꯥꯎꯔꯦꯟꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤ ꯎꯕꯗ, ꯇꯥꯗ, ꯀꯩꯗꯧꯕꯤꯔꯒꯦ? ꯃꯥꯏ ꯃꯤꯠꯇꯨ ꯍꯨꯃꯥꯡ ꯉꯥꯛꯇ ꯉꯥꯏꯔꯤ, ꯀꯩꯗꯧꯕꯤꯔꯒꯦ ꯇꯥꯗ? ꯀꯩꯁꯨ ꯇꯧꯗꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯃꯥꯏꯗ ꯆꯦꯟꯊꯔꯛꯂꯤꯕ ꯍꯨꯃꯥꯡ ꯃꯔꯤꯛ ꯃꯔꯤꯛ ꯑꯗꯨ ꯔꯨꯃꯥꯜ ꯑꯃꯅ ꯇꯩꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯒꯣꯔꯣꯕꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯤ, ꯇꯥꯗ, ꯌꯥꯔꯒꯗꯤ ꯌꯨꯝꯗꯨ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯃꯤꯟꯅꯔꯨꯁꯤ ꯍꯥꯏꯕꯕꯨ꯫ ꯌꯨꯝ ꯌꯦꯡꯂꯨꯁꯤ ꯍꯥꯏꯕ? ꯍꯣꯏ ꯍꯣꯏ, ꯌꯦꯡꯉꯨꯁꯤ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯑꯩꯒ ꯄꯨꯟꯅ ꯆꯠꯂꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯃꯈꯣꯏ ꯑꯗꯨ ꯆꯥꯎꯔꯦꯟꯒꯤ ꯌꯨꯝꯗꯒꯤ ꯊꯣꯔꯛꯂꯒ ꯃꯃꯥꯡꯗ ꯊꯝꯕꯥꯜ ꯑꯃꯗꯤ ꯂꯩꯁꯦꯝꯅ ꯂꯩꯔꯝꯕ ꯌꯨꯝ ꯏꯪꯈꯣꯜ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯆꯥꯎꯈ꯭ꯔꯕ ꯌꯨꯝ ꯑꯗꯨꯒꯤ ꯈꯥꯔꯕ ꯒꯦꯠ ꯑꯗꯨ ꯍꯦꯛ ꯍꯥꯡꯕ ꯃꯇꯝꯁꯤꯗ ꯆꯥꯎꯔꯦꯟꯒꯤ ꯃꯁꯥ ꯄꯨꯝꯕ ꯑꯗꯨꯗꯤ ꯇꯨ-ꯈ꯭ꯌꯥꯎ ꯆꯣꯡꯈꯤꯔꯝꯃꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯀꯔꯤꯁꯨ ꯈꯪꯗ꯭ꯔꯕ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯑꯗꯨꯗꯤ ꯌꯨꯝ ꯑꯗꯨꯒꯤ ꯐꯖꯔꯕ ꯆꯥꯎꯔꯕ ꯑꯗꯨ ꯎꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯨꯛꯅꯤꯡ ꯍꯨꯅ ꯐꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯆꯥꯎꯔꯦꯟꯅ ꯒꯦꯠ ꯑꯗꯨꯕꯨ ꯍꯥꯡꯗꯣꯛꯂꯒ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯦ꯫ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝꯁꯤꯡ ꯑꯗꯨ ꯃꯄꯥ ꯃꯆꯥ ꯃꯈꯣꯏ ꯑꯍꯨꯝꯅ ꯀꯨꯌꯦꯡ ꯌꯦꯡꯗꯨꯅ ꯐꯖꯕꯁꯤꯡ ꯑꯗꯨꯒꯤ ꯃꯐꯝꯗꯨ ꯌꯦꯡꯂꯤ꯫ ꯑꯁꯨꯝꯅ ꯌꯦꯡꯕ ꯂꯣꯏꯔꯕ ꯇꯨꯡ ꯑꯁꯤꯗ ꯒꯣꯔꯣꯕꯅ ꯑꯃꯨꯛ ꯆꯥꯎꯔꯦꯟꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯏ, ꯇꯥꯗ, ꯏꯃꯨꯡꯁꯤ ꯊꯣꯡꯁꯦ ꯍꯥꯡꯉꯒ ꯍꯥꯏꯐꯦꯠꯇꯪ ꯆꯪꯁꯤ ꯍꯥꯏꯕꯕꯨ꯫ ꯏꯕꯨꯡꯉꯣ, ꯁꯨꯃꯥꯏꯅ ꯇꯧꯁꯤ, ꯑꯩꯗꯨ ꯌꯨꯝꯁꯤꯒꯤ ꯁꯣꯗꯨ ꯄꯨꯔꯛꯄ ꯀꯥꯎꯔꯦ꯫ ꯅꯈꯣꯏꯅ ꯂꯥꯛꯀꯗꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯍꯦꯛ ꯍꯥꯡꯂꯒ ꯄꯨꯟꯅ ꯍꯦꯛ ꯌꯦꯡꯃꯤꯟꯅꯔꯁꯤ꯫ ꯍꯣꯏ ꯇꯥꯗ, ꯁꯣ ꯀꯥꯎꯕꯤꯔꯛꯂꯦ ꯍꯥꯏꯔꯕꯅꯤꯅ ꯑꯩꯈꯣꯏꯅ ꯍꯣꯡꯉꯛꯀꯗꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯄꯨꯟꯅ ꯍꯦꯛ ꯌꯦꯡꯃꯤꯟꯅꯕ ꯍꯥꯏꯗꯨꯅꯤ꯫ ꯑꯗꯨꯗꯤ ꯇꯥꯗ, ꯂꯦꯡꯊꯣꯛꯅꯕ ꯑꯃꯨꯛ ꯇꯧꯔꯁꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯂꯩꯁꯦꯝꯕ ꯑꯃꯗꯤ ꯊꯝꯕꯥꯜꯒꯤ ꯆꯥꯎꯈ꯭ꯔꯕ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯏ꯫ ꯍꯥꯏꯔꯤꯕ ꯒꯣꯔꯣꯕꯒꯤ ꯐꯦꯃꯤꯂꯤ ꯑꯁꯤ ꯌꯥꯝꯅ ꯆꯝꯖꯕ ꯐꯦꯃꯤꯂꯤ ꯑꯃꯅꯤ꯫ ꯃꯤꯉꯣꯟꯗ ꯂꯥꯟꯕ ꯍꯩꯇꯕ, ꯃꯕꯨꯛꯆꯦꯜ ꯁꯦꯡꯕ, ꯑꯆꯨꯝꯕ ꯑꯐꯕ ꯊꯕꯛꯇ ꯇꯧꯕ ꯃꯄꯥ ꯃꯆꯥꯅꯤ꯫ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯩ꯫ ꯂꯥꯏꯔꯕ ꯀꯅꯥ ꯂꯩꯖꯗ꯭ꯔꯕꯁꯤꯡꯒꯤ ꯃꯇꯦꯡꯁꯨ ꯌꯥꯝꯅ ꯄꯥꯡꯏ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯇꯨꯡꯗ ꯃꯇꯩ ꯃꯅꯥꯎ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯗ ꯂꯩꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯆꯥꯎꯔꯦꯟꯗꯨ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯌꯨꯝ ꯑꯃꯗꯤ ꯒꯦꯠꯀꯤ ꯁꯣ ꯄꯤꯔꯛꯇꯨꯅ ꯊꯥꯗꯣꯔꯛꯏ꯫ ꯆꯥꯎꯔꯦꯟꯗꯤ ꯃꯌꯨꯝꯗ ꯑꯗꯨꯃꯛ ꯂꯩꯍꯧꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯌꯨꯝ ꯑꯗꯨꯗ ꯆꯪꯂꯨꯔꯕꯗꯤ ꯃꯁꯥꯗ ꯑꯀꯤ ꯇꯨꯖꯨꯡꯕ, ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯀꯅꯤ ꯍꯥꯏꯕꯁꯤ ꯆꯥꯎꯔꯦꯟꯅꯗꯤ ꯈꯪꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯪꯗ꯭ꯔꯕ, ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯋꯥꯔꯤ ꯎꯈꯤꯗ꯭ꯔꯕ, ꯈꯪꯈꯤꯗ꯭ꯔꯕ, ꯇꯥꯈꯤꯗ꯭ꯔꯕ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯗꯤ ꯌꯨꯝ ꯑꯗꯨꯗ ꯍꯔꯥꯎ ꯍꯔꯥꯎꯅ ꯂꯩꯔꯅꯤ ꯍꯥꯏꯗꯨꯅ ꯃꯄꯣꯠ ꯃꯆꯩ ꯀꯌꯥ ꯑꯃ ꯄꯨꯔꯛꯇꯨꯅ ꯌꯨꯝ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯒꯦꯠ ꯑꯗꯨꯕꯨ ꯍꯥꯡꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯆꯥꯎꯈ꯭ꯔꯕ ꯁꯣ ꯑꯗꯨꯕꯨ ꯍꯥꯡꯂꯒ ꯌꯨꯝ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯂꯛꯏ꯫ ꯌꯨꯝ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯈꯪꯍꯧꯗꯅ ꯁꯦꯛꯄꯤ ꯑꯃꯅ ꯄꯥꯏꯊꯣꯔꯛꯏ꯫ ꯁꯦꯛꯄꯤ ꯄꯥꯏꯊꯣꯔꯛꯄꯁꯤ ꯎꯕꯗ ꯒꯣꯔꯣꯕꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫
ꯑꯗꯨꯕꯨ ꯋꯥꯈꯜꯗ ꯄꯨꯛꯅꯤꯡꯗ ꯀꯔꯤꯁꯨ ꯊꯧꯁꯥꯗ ꯍꯥꯏꯕꯗꯤ ꯑꯀꯤꯕ ꯀꯔꯤꯁꯨ ꯐꯥꯎꯗ ꯌꯨꯝ ꯑꯗꯨꯗ ꯆꯪꯂꯛꯏ ꯌꯨꯝ ꯑꯗꯨꯒꯤ ꯐꯤꯕꯝ ꯍꯥꯏꯕꯗꯤ ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯀꯥꯁꯤꯡ ꯑꯗꯨ ꯃꯇꯩ ꯃꯅꯥꯎ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥꯗꯨꯒ ꯃꯈꯣꯏ ꯄꯨꯟꯅ ꯃꯊꯪ ꯌꯦꯡ ꯄꯣꯠꯆꯩ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕ ꯂꯦꯕꯔ ꯑꯅꯤ ꯑꯃꯁꯨ ꯌꯥꯎꯔꯛꯏ ꯇꯥꯇꯥ ꯑꯗꯨꯗꯒꯤ ꯃꯈꯣꯏꯅ ꯄꯨꯔꯛꯂꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯊꯥꯡꯊꯗꯨꯅ ꯏꯃꯨꯡ ꯑꯗꯨꯗ ꯃꯈꯣꯏꯅ ꯀꯥ ꯑꯗꯨꯕꯨ ꯇꯥꯛꯇꯨꯅ ꯃꯥꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯃꯥꯅ ꯂꯩꯒꯗꯕ ꯀꯥꯁꯤꯡ ꯑꯗꯨꯗ ꯃꯊꯪ ꯊꯝꯂꯝꯃꯤ ꯑꯁꯨꯝꯅ ꯂꯦꯕꯔꯁꯤꯡ ꯑꯗꯨꯒꯤ ꯁꯦꯜ ꯄꯤꯈ꯭ꯔꯒ ꯃꯈꯣꯏꯗꯤ ꯆꯠꯈ꯭ꯔꯦ ꯂꯩꯍꯧꯔꯤꯕ ꯐꯦꯃꯤꯂꯤ ꯑꯗꯨꯗꯤ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯔꯤ ꯑꯗꯨꯕꯨ ꯌꯨꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯈꯔꯗꯤ ꯊꯣꯔꯛꯀꯗꯣꯔꯤ ꯍꯥꯏꯕ ꯃꯈꯣꯏꯗꯗꯤ ꯈꯪꯖꯕ ꯅꯠꯇꯦ ꯑꯁꯨꯝꯅ ꯃꯇꯝ ꯑꯁꯤ ꯍꯧꯈꯤꯗꯨꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯌꯧꯔꯛꯂꯦ ꯑꯍꯤꯡꯒꯤ ꯃꯇꯝ ꯌꯧꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯒꯣꯔꯣꯕꯒꯤ ꯂꯣꯏꯅꯕꯤ ꯂꯩꯔꯦꯛ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯂꯤ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯂꯩꯔꯤꯛꯀꯤ ꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯐꯠ ꯂꯥꯎꯅ ꯆꯠꯈꯤꯕꯁꯤ ꯁꯥꯍꯨꯝ ꯑꯣꯏꯅ ꯂꯩꯔꯤꯛꯀꯤ ꯃꯐꯝꯗ ꯐꯪꯏ ꯁꯥꯍꯨꯝ ꯑꯁꯤꯕꯨ ꯐꯪꯕꯗ ꯂꯩꯔꯦꯛ ꯇꯨꯡ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯃꯁꯥꯗ ꯑꯀꯤꯕ ꯀꯔꯤꯁꯨ ꯐꯥꯎꯗ ꯃꯈꯥ ꯇꯥꯅ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯧꯔꯝꯃꯤ ꯃꯤꯀꯨꯞ ꯈꯔ ꯂꯩꯔꯒ ꯅꯥꯀꯟꯗ ꯄꯥꯜꯂꯤꯕ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯗꯪ ꯊꯤꯜꯂꯛꯄꯒꯤ ꯃꯈꯣꯜꯁꯨ ꯂꯩꯔꯤꯛꯅ ꯑꯃꯨꯛ ꯇꯥꯔꯝꯃꯤ ꯂꯩꯔꯤꯛ ꯃꯇꯝ ꯑꯁꯤꯗ ꯐꯠ ꯌꯦꯡꯊꯣꯛꯇꯨꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡ ꯃꯍꯥꯛꯅ ꯍꯦꯛ ꯌꯦꯡꯕꯒ ꯊꯤꯜꯂꯤꯕ ꯊꯣꯡꯅꯥꯎꯒꯤ ꯃꯈꯣꯜ ꯑꯗꯨꯁꯨ ꯂꯦꯞꯈꯔꯦ ꯂꯩꯔꯤꯛ ꯃꯁꯥ ꯃꯊꯟꯇ ꯈꯟꯖꯈꯤ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤ ꯍꯥꯏꯗꯨꯅ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯒꯣꯔꯣꯕꯁꯨ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯆꯪꯂꯛꯏ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯂꯩꯔꯤꯛꯇ ꯑꯣꯟꯁꯤꯜꯂꯒ ꯒꯣꯔꯣꯕꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ ꯅꯨꯄꯤ ꯉꯁꯤꯒꯤ ꯃꯊꯦꯜꯁꯤꯕꯨ ꯀꯔꯤ ꯑꯣꯏꯅ ꯇꯧꯔꯒꯦ ꯉꯈꯣ ꯅꯆꯥ ꯅꯨꯄꯥꯗꯨꯗꯤ ꯃꯥꯒꯤ ꯀꯥꯗ ꯂꯩꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯥꯕꯨ ꯊꯕꯛ ꯍꯜꯂꯛꯈ꯭ꯔꯕꯣ ꯒꯣꯔꯣꯕꯒꯤ ꯃꯆꯥꯅꯨꯄꯥ ꯊꯅꯤꯟ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯗ SI ꯑꯣꯏꯅ ꯊꯕꯛ ꯇꯧꯕꯅꯤ ꯃꯇꯝ ꯑꯁꯤꯗ ꯃꯆꯥꯅꯨꯄꯥ ꯍꯜꯂꯛꯇ꯭ꯔꯤ ꯃꯇꯩ ꯃꯅꯥꯎ ꯈꯛꯇꯅꯤ ꯆꯥꯎꯈ꯭ꯔꯕ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕꯁꯤ ꯃꯄꯨꯔꯣꯏꯕ ꯒꯣꯔꯣꯕꯅ ꯂꯩꯔꯤꯛꯀꯤ ꯃꯐꯝꯗ ꯃꯆꯥꯅꯨꯄꯥ ꯍꯜꯂꯛꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯕꯁꯤꯗ ꯂꯩꯔꯤꯛꯅ ꯑꯁꯨꯝꯅ ꯈꯨꯝꯃꯤ ꯉꯁꯥꯏꯅ ꯍꯜꯂꯛꯈ꯭ꯔꯕꯅꯤ ꯃꯥꯒꯤ ꯀꯥꯗ ꯂꯩꯔꯝꯒꯅꯤ ꯑꯗꯨ ꯃꯈꯣꯏ ꯕꯥꯕꯣ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯒꯦꯅ ꯑꯩꯅ ꯍꯧꯖꯤꯛ ꯆꯥꯛ ꯊꯣꯡꯂꯤꯉꯩꯗ ꯑꯁꯤꯒꯤ ꯊꯣꯡꯅꯥꯎꯁꯤꯗꯅꯦ ꯃꯄꯥꯟꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯊꯣꯡꯅꯥꯎ ꯑꯁꯤꯗ ꯊꯤꯟꯕꯒꯤ ꯃꯈꯣꯜ ꯑꯃ ꯑꯩꯅ ꯇꯥꯏ ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯍꯥꯏꯁꯤꯕꯣ ꯑꯁꯦꯡꯕꯒꯤꯔꯣ ꯀꯔꯤꯅꯣ ꯅꯠꯇꯦ ꯅꯆꯥꯅꯨꯄꯥꯗꯨ ꯆꯪꯂꯛꯄꯗ ꯒꯦꯠꯀ ꯁꯣꯒ ꯂꯣꯜꯂꯝꯗ꯭ꯔꯕꯣ ꯅꯠꯇꯦ ꯃꯤ ꯅꯨꯡꯒ ꯆꯪꯉꯖꯥꯔꯕ ꯑꯗꯨꯗꯤ ꯑꯩꯁꯨ ꯈꯪꯗꯦꯗ ꯅꯆꯥꯅꯨꯄꯥꯗ ꯍꯪꯉꯣ ꯍꯣꯏ ꯐꯔꯦ ꯑꯩ ꯀꯧꯒꯦ ꯍꯥꯏ ꯏꯕꯨꯡꯉꯣ ꯊꯅꯤꯟ ꯍꯥꯏ ꯊꯅꯤꯟ ꯑꯁꯨꯝꯅ ꯒꯣꯔꯣꯕꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯀꯧꯔꯝꯃꯤ ꯊꯅꯤꯟꯁꯨ ꯇꯥꯔꯗꯨꯅ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯆꯪꯉꯛꯏ ꯃꯆꯥꯅꯨꯄꯥꯅ ꯆꯪꯉꯛꯄ ꯃꯇꯝꯁꯤꯗ ꯏꯕꯨꯡꯉꯣ ꯅꯪꯅ ꯆꯪꯉꯛꯄꯗ ꯒꯦꯠꯇꯨ ꯁꯣ ꯂꯣꯜꯂꯝꯗ꯭ꯔꯕꯣ ꯄꯥꯕꯣ ꯒꯦꯠ ꯁꯣ ꯂꯣꯜꯂꯝꯃꯦ ꯀꯩꯗꯧꯔꯒꯦ ꯄꯥꯕꯣ ꯍꯥꯏ ꯅꯃꯥꯅ ꯆꯥꯛ ꯊꯣꯡꯂꯤꯉꯩꯗ ꯑꯁꯤꯒꯤ ꯊꯣꯡꯅꯥꯎꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯗꯪ ꯊꯤꯜꯂꯛꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯏ ꯍꯥꯏꯅꯦ ꯅꯠꯇꯦ ꯅꯪꯕꯨ ꯁꯣꯗꯨꯕꯨ ꯐꯖꯅꯗꯤ ꯂꯣꯜꯂꯝꯕ꯭ꯔꯕ ꯄꯥꯕꯣ ꯐꯖꯅ ꯂꯣꯜꯂꯝꯃꯤ ꯀꯅꯥ ꯑꯣꯏꯖꯥꯠꯅꯣꯅꯦ ꯄꯥꯕꯣ ꯑꯩ ꯌꯦꯡꯉꯨꯈꯤꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯄꯥꯟꯒꯤ ꯂꯥꯏꯠꯁꯤꯡ ꯑꯗꯨꯕꯨ ꯊꯅꯤꯟꯅ ꯃꯊꯪ ꯊꯥꯜꯂꯒ ꯃꯈꯨꯠꯇ ꯇꯣꯔꯆ ꯂꯥꯏꯠ ꯑꯃ ꯄꯥꯏꯔꯒ ꯃꯄꯥꯟꯗ ꯊꯣꯛꯈꯤꯔꯝꯃꯤ ꯊꯅꯤꯟ ꯃꯄꯥꯟꯒꯤ ꯑꯀꯣꯏꯕꯁꯤꯡ ꯑꯗꯨ ꯇꯣꯔꯆ ꯂꯥꯏꯠ ꯑꯗꯨꯅ ꯀꯥꯞꯇꯨꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯃꯇꯝ ꯑꯁꯤꯗ ꯀꯔꯤꯁꯨ ꯂꯩꯔꯝꯗꯦ ꯊꯅꯤꯟꯅ ꯌꯦꯡꯕ ꯃꯇꯝꯗ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄꯣꯠꯁꯛꯁꯤꯡ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯊꯅꯤꯟ ꯌꯦꯡꯕ ꯑꯗꯨꯕꯨ ꯂꯣꯏꯔꯗꯨꯅ ꯏꯃꯨꯡ ꯑꯗꯨꯗ ꯑꯃꯨꯛ ꯆꯪꯂꯛꯏ ꯄꯥꯕꯣ ꯃꯄꯥꯟꯗꯗꯤ ꯀꯔꯤꯁꯨ ꯇꯧꯍꯧꯗꯦꯗ ꯀꯅꯥꯝꯇꯁꯨ ꯂꯩꯕ ꯎꯗꯦ ꯏꯃꯥꯒꯤ ꯚꯥꯞꯅ ꯑꯣꯏꯔꯝꯒꯅꯤꯗ ꯈꯪꯗ꯭ꯔꯦꯗ ꯑꯩꯁꯨꯅꯦ ꯑꯍꯟ ꯑꯣꯏꯔꯛꯄꯁꯤꯗ ꯋꯥꯈꯜ ꯆꯣꯏꯔꯛꯏꯕ꯭ꯔꯥ ꯀꯩꯅꯣꯝꯗꯤ ꯇꯧꯔꯤꯁꯦ ꯆꯥꯛꯁꯨ ꯂꯣꯏꯁꯤꯜꯂꯛꯂꯦ ꯏꯃꯥ ꯆꯥꯛ ꯊꯤꯔꯛꯑꯒꯦ ꯄꯨꯟꯅ ꯆꯥꯔꯁꯤ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯅꯨ ꯍꯣꯏ ꯏꯃꯥ ꯐꯔꯦ ꯑꯍꯜ ꯑꯣꯏꯔꯛꯄꯁꯤꯗ ꯋꯥꯈꯜ ꯖꯥꯠ ꯈꯟꯕꯒꯤ ꯑꯣꯏꯔꯝꯒꯅꯤ ꯊꯣꯏꯅ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤꯁꯨ ꯈꯜꯂꯨꯒꯅꯨꯗ
ngasi gi insang dubu kari insang no ne mama pan ga thangjing ga irole hawgadra hawroi da di khangdi kuselak lamni na ne aishu imau na thong mado saning bana loi da bani ha huin he imau hairaga asumna mama pa na mamau gi wari sharak pasida thanin na do nongkhalamba mama ya do lukha duna khangsina da basa duna tumin na leiram matam shida mapa goro bana thanin do onsilaga sum hairi ai bungo nama na hairi bo wafam shi icha so wakhal amadi khanba phaise akhoi ma si jone kadai de khallaga hayak le ban khangde kadai de ai khangna ba kai shreite hai hojik nang matam charabani ne lohong ba yarabani icha na leite haragana imano ina thiro haibro as yare ba sak to parap thiro ai chak na me ba chak tarage hoi 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 ado imana thirak tingai da nang na khangna pusalau ko nang na pusalak traba imana thidore bani se nang gi chak sar to sida lai resi asumna makhoi hom madu chak charam chak sab loraga magi ka da changnakre thanin su magi ka aduda file ama puthok tuna yamna kanna yengle nakal ama rom dana matai manau du phamung da hipna wari shanaram leire yumshi kari gumba kharadi leiba malisha aishu ai cha nupa gi mamangda alloira pagi wakhal choi bani hai ki gadra khanduna wafam asi phongdok tabani ai khoina yumshi da hek changakpa matamda aishu ne aigi khongdagi na kok phawa tu chung ki wa khangaude mashina takpadi yumshi karigumba kharadi leire lai tinga barisu leinaram gadaba male haigum dana moi pabung yumshi yamna di phajai ado akhoina su lai tin khuram dana yumshi da changakhibusu nate ado moi pabo yaragadi khul sida amai bira kaino tanaraga amutang phajana yingthokpana phatra oine he nangna haigumdana mai bi gumba ma tanaraga yumshi gi matangda kari no haibadu khangdok na bo hona banadi hagadra haina de khalle phare se matam si thengna mani nang su tumna ba tawro ai su tummage asumna hairaduna matai manao adu tumkhre nakal amaromdana thanel haujuk phauba tumdri mathau adu tawduna adumak lei thaninna mathau tawringai matam sida kana gumbi nupi amana mapalda kappagi khonjel amakak thaninna taram thanin kappagi khonjel si tarabada mahakna tawriba thabak adubu thadoktuna tariba makhol adu kadumduna haiduna mana adu thangjinduna tarammi asumna nupi aduna yamna thamoi shona kappagi makhol asi asum tapna makhol adu haurakki thanin makhol asi tarabada makhuta toslight ama tak paiduna mahaki ka adugi thong adu hangdoktuna balcony da leptuna kanano haiduna toslight adu kaptuna koyeng adubu akoi bagi mafam aduda karisu udaba matam sida thanen mahaki ka aduda mu changlai thong adu lonsinduna maha asu potharage haiduna mahaki phawungda hek phambaga nupana mu kappagi khonjel mu thaninna tarammi khonjel si tabada thaninna mu phuk hogatuna thong adu phat hangdoktuna yeng thanina asumna tawruba si active service ta leibanina masada akiba faudabana maram oiraga karino tawriba si haiduna khangingman khibadagi yeng lebani adubu handakshu toslight aduna kaptuna yengma matamda karisu uba fangde thaningi wakhanda faujarami yumsida kariguma tholo amadi thokle habasi thaningi wakhalda khanjaram hiramsigi matangda thanen thiningbagi apamba dusu poklari asumna thanen masada wakal kayama khanjaduna numit asi tumba yakidre nongalamdai mikup yorokpa matam sida mahakna tumliba ka adugi thong adu
ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯗꯪꯗꯪ ꯗꯪꯗꯪ ꯊꯤꯜꯂꯛꯄꯒꯤ ꯃꯈꯣꯜ ꯑꯁꯤ ꯇꯥꯔꯕꯗ ꯊꯅꯤꯟ ꯃꯤꯀꯞ ꯐꯠ ꯂꯥꯎꯅ ꯊꯣꯛꯂꯝꯃꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯊꯣꯡ ꯑꯗꯨꯁꯨ ꯐꯠ ꯍꯥꯡꯉꯤ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯗꯁꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯀꯅꯥꯁꯨ ꯂꯩꯕꯁꯤ ꯎꯗ꯭ꯔꯕꯗ ꯊꯅꯤꯟ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤ ꯍꯥꯏꯗꯨꯅ ꯃꯁꯥꯗꯨ ꯌꯥꯝꯅ ꯆꯃꯝꯅꯕ ꯐꯥꯎꯔꯝꯃꯤ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯈꯨꯗꯥꯡꯗ ꯁꯤꯔꯤꯕ ꯘꯔꯤ ꯑꯗꯨ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯄꯨꯡꯁꯨ 4:30 ꯇꯥꯔꯝꯂꯦ ꯊꯅꯤꯟ ꯃꯈꯥ ꯇꯥꯅ ꯇꯨꯝꯊꯕ ꯌꯥꯈꯤꯗ꯭ꯔꯦ ꯃꯇꯝ ꯁꯨꯝ ꯍꯧꯈꯤꯕꯅ ꯑꯌꯨꯛꯀꯤ ꯃꯇꯝ ꯌꯧꯔꯛꯂꯦ ꯍꯥꯏꯕꯗꯤ ꯄꯨꯡ 6:30 7:00 ꯇꯥꯔꯛꯂꯦ ꯊꯅꯤꯟꯁꯨ ꯆꯤꯟꯌꯥ ꯁꯦꯡꯗꯣꯛꯇꯨꯅ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯃꯍꯥꯛꯀꯤ ꯊꯕꯛ ꯑꯗꯨ ꯇꯧꯗꯨꯅ ꯂꯩꯔꯤ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯃꯥ ꯂꯩꯔꯤ ꯊꯣꯔꯛꯇꯨꯅ ꯃꯆꯥꯅꯨꯄꯥꯗ ꯆꯥ ꯒ꯭ꯂꯥꯁ ꯑꯃ ꯄꯤꯔꯔꯦ ꯆꯥꯅꯅꯕ ꯑꯆꯥꯎꯕꯠ ꯈꯔꯁꯨ ꯄꯤꯔꯝꯃꯤ ꯃꯃꯥꯅ ꯃꯆꯥꯒꯤ ꯃꯐꯝꯗ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯂꯩꯔꯤꯛ ꯑꯗꯨ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯊꯅꯤꯟ ꯆꯥ ꯑꯗꯨꯕꯨ ꯊꯛꯇꯨꯅ ꯆꯥꯅꯅꯕ ꯑꯆꯥꯄꯣꯠ ꯑꯗꯨꯁꯨ ꯆꯥꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯊꯅꯤꯟꯒꯤ ꯃꯄꯥ ꯒꯣꯔꯣꯕ ꯑꯗꯨ ꯋꯥꯀꯤꯡ ꯆꯠꯂꯨꯔꯒ ꯍꯜꯂꯛꯂꯝꯃꯤ ꯃꯥꯡꯒꯣꯜ ꯀꯥꯅ ꯒꯣꯔꯣꯕꯅ ꯃꯆꯥꯅꯨꯄꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯕꯨꯡꯉꯣ ꯅꯪꯕꯨ ꯉꯁꯤ ꯊꯕꯛ ꯆꯠꯀꯗ꯭ꯔꯣ ꯏꯄꯥꯁꯨ ꯑꯁ꯭ꯋꯥꯏꯐꯥꯎꯗꯪ ꯋꯥꯀꯤꯡ ꯆꯠꯂꯨꯕꯅꯤ ꯑꯗꯣ ꯑꯩ ꯋꯥ ꯑꯝꯇ ꯍꯥꯏꯒꯦꯗꯅ ꯄꯥꯕꯣ ꯀꯩ ꯋꯥꯅꯣ ꯍꯦꯛꯇ ꯍꯥꯏꯌꯣ ꯑꯇꯩ ꯅꯠꯇꯦꯗ ꯅꯪꯅꯕꯨꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯗꯕ ꯍꯩꯅꯗꯕ ꯄꯣꯠ ꯑꯃꯗꯤ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯏꯄꯥꯒꯤ ꯋꯥꯐꯝꯁꯤ ꯍꯥꯏꯗ ꯌꯥꯗꯗꯅ ꯅꯪꯉꯣꯟꯗ ꯍꯥꯏꯒꯦꯅ ꯈꯜꯂꯤꯕ ꯑꯗꯣ ꯄꯥꯕꯣ ꯀꯩꯅꯣ ꯍꯦꯛꯇ ꯍꯥꯏꯅꯤꯡꯕꯗꯣ ꯑꯃꯨꯛ ꯀꯣꯏꯊꯣꯛꯇꯅ ꯂꯩꯔꯣ ꯁꯠ ꯂꯥꯎꯅ ꯍꯦꯛꯇ ꯍꯥꯏꯌꯣ ꯑꯇꯩ ꯅꯠꯇꯦꯗ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯒꯣꯔꯣꯕ ꯑꯗꯨ ꯊꯅꯤꯟꯒꯤ ꯅꯥꯀꯟꯗ ꯊꯥꯔꯤꯕ ꯆꯧꯀ꯭ꯔꯤ ꯑꯗꯨꯗ ꯐꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛ ꯋꯥ ꯃꯈꯥ ꯇꯥꯔꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯌꯨꯝꯁꯦ ꯃꯃꯥꯡꯗ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛꯈꯔ ꯊꯣꯛꯈꯤꯕ ꯃꯥꯜꯂꯦ ꯅꯃꯥꯁꯨ ꯌꯨꯝ ꯑꯁꯤꯗ ꯀꯔꯤꯅꯣ ꯇꯥꯍꯩꯗꯕ ꯀꯌా ꯑꯃ ꯇꯥꯏ ꯍꯥꯏ ꯏꯄꯥꯅ ꯆꯪꯂꯛꯄ ꯃꯇꯝꯗꯁꯨ ꯏꯄꯥꯒꯤ ꯍꯛꯆꯥꯡꯗ ꯀꯔꯤꯒꯨꯝꯕ ꯁꯥꯎꯝ ꯈꯔꯗꯤ ꯐꯪꯏ ꯑꯗꯣ ꯏꯄꯥꯅ ꯁꯨꯝ ꯈꯟꯕꯗ ꯂꯥꯏ ꯇꯤꯟꯒ ꯃꯔꯤ ꯌꯥꯔꯦ ꯄꯥꯕꯨꯡ ꯈꯣꯏꯒꯤꯅꯦ ꯑꯍꯟ ꯁꯨꯝ ꯑꯣꯏꯔꯛꯄꯒꯤ ꯊꯥꯏꯅꯒꯤ ꯂꯥꯏ ꯇꯤꯟꯒꯤ ꯋꯥꯐꯝꯗꯣ ꯇꯣꯛꯑꯣ ꯌꯥꯔꯦ ꯄꯨꯝꯅꯃꯛꯁꯤꯡꯒꯤ ꯍꯧꯔꯛꯐꯝꯗꯣ ꯅꯁꯥ ꯊꯤꯗꯣꯛꯀꯦ ꯂꯩꯀꯥꯏꯁꯤꯗ ꯆꯠꯇꯨꯅ ꯋꯥꯔꯤ ꯄꯨꯝꯕꯗꯣ ꯑꯩ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯒꯦ ꯅꯁꯥꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤ ꯉꯥꯛꯅ ꯄꯥꯕꯨꯡ ꯈꯣꯏꯗ ꯆꯠꯄꯤꯌꯨ ꯍꯧꯖꯤꯛ ꯃꯇꯝꯗꯕꯨ ꯂꯥꯏ ꯇꯤꯟ ꯌꯦꯡꯂꯒ ꯀꯩ ꯀꯥꯟꯅꯗꯣꯔꯤꯒꯦ ꯐꯔꯦ ꯏꯆꯥꯒꯤ ꯋꯥꯈꯜ ꯑꯗꯨꯝꯅ ꯌꯧꯔꯕꯗꯤ ꯏꯄꯥ ꯋꯥ ꯃꯈꯥ ꯇꯥꯔꯔꯣꯏ ꯅꯊꯧꯗꯣ ꯇꯧꯖꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯒꯣꯔꯣꯕ ꯑꯗꯨ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯃꯄꯥꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯊꯅꯤꯟꯁꯨ ꯋꯥꯈꯜ ꯑꯃꯗꯤ ꯈꯜꯂꯤꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯂꯥꯏ ꯇꯤꯟ ꯊꯥꯖꯗꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯕꯅꯤꯅ ꯃꯄꯥꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯂꯨꯅꯗꯤ ꯈꯜꯂꯝꯗꯦ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯊꯛꯂꯤꯕ ꯆꯥ ꯑꯗꯨ ꯂꯣꯏꯔꯗꯨꯅ ꯃꯈꯥ ꯇꯥꯅ ꯃꯍꯥꯛꯀꯤ ꯊꯕꯛ ꯑꯗꯨꯕꯨ ꯑꯃꯨꯛ ꯇꯧꯏ ꯄꯨꯡ 10:11 ꯇꯥꯔꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯊꯅꯤꯟ ꯑꯗꯨ ꯃꯍꯥꯛꯀꯤ ꯊꯕꯛ ꯆꯠꯈꯤꯔꯝꯃꯤ ꯃꯇꯩ ꯃꯅꯥꯎ ꯈꯛ ꯌꯨꯝ ꯑꯗꯨꯗ ꯂꯩꯍꯧꯔꯦ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯝꯅꯤ ꯄꯨꯡ 12 ꯆꯞ ꯆꯥꯕꯤ ꯇꯥꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯇꯩ ꯃꯅꯥꯎ ꯑꯗꯨ ꯇꯤꯚꯤ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯇꯤꯚꯤ ꯌꯦꯡꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯇꯩ ꯃꯅꯥꯎꯒꯤ ꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯅꯤꯅ ꯐꯝꯗꯨꯅ ꯅꯣꯛꯄꯒꯤ ꯃꯈꯣꯜ ꯑꯃꯈꯛ ꯇꯥꯔꯝꯃꯤ ꯇꯥꯔꯤꯕ ꯃꯈꯣꯜ ꯑꯁꯤꯁꯨ ꯌꯥꯝꯅ ꯅꯛꯅ ꯇꯥꯕ ꯑꯣꯏꯕꯅꯤꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯃꯛ ꯐꯠ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯒꯣꯔꯣꯕꯒꯤ ꯂꯣꯏꯅꯕꯤ ꯂꯩꯔꯤꯛꯅ ꯑꯁꯨꯝ ꯍꯥꯏꯔꯦ ꯃꯣꯏ ꯄꯥꯕꯣ ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯣ ꯅꯠꯇꯦ ꯍꯧꯖꯤꯛꯀꯤꯗꯨ ꯈꯣꯟꯖꯦꯜ ꯑꯅꯤꯅ ꯅꯣꯛꯄꯒꯤ ꯃꯈꯣꯜ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯂꯩꯊꯣꯛꯑꯒ ꯌꯦꯡꯕ ꯃꯇꯝꯁꯤꯗꯅ ꯀꯅꯥꯁꯨ ꯂꯩꯔꯝꯗꯕ ꯀꯔꯤꯅꯣ ꯏꯃꯨꯡꯁꯤꯗ ꯇꯧꯔꯤꯁꯤꯕꯣ ꯃꯃꯥ ꯑꯩꯁꯨꯅꯤꯅꯦꯍꯦ ꯌꯦꯡꯉꯨ ꯑꯩꯒꯤ ꯈꯨꯗꯥꯡꯁꯤ ꯇꯨ ꯈ꯭ꯌꯥꯎ ꯆꯣꯡꯉꯤꯗ ꯏꯆꯥ ꯅꯨꯄꯥꯗꯨꯗ ꯑꯩꯅ ꯋꯥꯐꯝ ꯑꯗꯨꯗꯤ ꯍꯧꯗꯣꯛꯈ꯭ꯔꯕꯅꯤ ꯑꯗꯨ ꯃꯍꯥꯛꯇꯤ ꯊꯥꯖꯧ ꯌꯥꯗꯦꯅꯦ ꯑꯗꯨꯅ ꯂꯥꯏ ꯇꯤꯟꯒꯤ ꯃꯔꯝꯁꯤ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯀꯝꯗꯧꯅ ꯇꯧꯁꯤꯒꯦ ꯌꯨꯝ ꯑꯁꯤꯗ ꯄꯨꯔꯛꯂꯒ ꯌꯦꯡꯍꯟꯕꯗꯤ ꯌꯥꯔꯣꯏ ꯑꯗꯨꯅ ꯑꯍꯩꯕ ꯃꯥꯏꯕ ꯃꯥꯏꯕꯤ ꯇꯥꯟꯅꯔꯒ ꯑꯩꯈꯣꯏ ꯑꯅꯤ ꯂꯣꯟꯅ ꯆꯠꯂꯒ ꯋꯥꯔꯤ ꯑꯁꯤ ꯊꯧꯗꯣꯛ ꯑꯁꯤ ꯀꯝꯗꯧꯅ ꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯕꯅ ꯐꯔꯣꯏꯗ꯭ꯔꯣ ꯃꯣꯏ ꯄꯥꯕꯨꯡꯅ ꯍꯥꯏꯗꯣ ꯌꯥꯝꯅ ꯆꯨꯝꯃꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯗꯤ ꯌꯥꯝ ꯀꯨꯏꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯉꯝꯒꯗꯕ ꯃꯥꯟꯗꯦ
ꯑꯗꯨꯃꯛ ꯄꯥꯕꯣ ꯃꯇꯝꯁꯤꯁꯨ ꯉꯜꯂꯤ ꯑꯩꯈꯣꯏ ꯈꯨꯜ ꯑꯁꯤꯗ ꯑꯃꯥꯏꯕ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯉꯨꯁꯤꯔꯣ ꯊꯤꯔꯨꯁꯤꯔꯕ ꯍꯣꯏ ꯃꯃꯥ ꯑꯗꯨꯅ ꯐꯒꯅꯤ ꯌꯨꯝ ꯑꯁꯤꯗ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯦ ꯑꯩꯁꯨ ꯈꯟꯖꯤꯜꯂꯨꯔꯒꯗꯤ ꯑꯀꯤꯕꯒꯗꯨ ꯐꯥꯎꯔꯛꯂꯤꯕꯅꯤꯅꯦ ꯑꯗꯨꯅꯤ ꯑꯩꯁꯨ ꯌꯥꯝꯅ ꯀꯤꯁꯜꯂꯛꯀꯗꯧꯔꯤ ꯑꯗꯨꯃꯛ ꯄꯥꯕꯣ ꯁꯨꯝ ꯅꯤꯟꯗꯅ ꯂꯩꯔꯅꯨ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤ ꯈꯨꯜ ꯑꯁꯤꯗ ꯑꯃꯥꯏꯕꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯒ ꯌꯨꯝ ꯑꯁꯤꯗ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯦ ꯈꯪꯗꯣꯛꯅꯕ ꯍꯥꯟꯅ ꯍꯣꯠꯅꯁꯤ ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯑꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯇꯨꯡꯗ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯇꯨꯅ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯃꯥꯏꯕ ꯃꯥꯏꯕꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯊꯦꯡꯅꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯌꯥꯝꯅ ꯆꯝꯅ ꯍꯪꯂꯝꯃꯤ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯅ ꯂꯝꯕꯤꯗ ꯆꯠꯅ ꯃꯥꯏꯕ ꯃꯥꯏꯕꯤꯒꯤ ꯌꯨꯝ ꯊꯤꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯂꯝꯕꯤꯗ ꯅꯍꯥ ꯑꯃꯈꯛ ꯆꯠꯂꯝꯃꯤ ꯂꯝꯕꯤꯗ ꯆꯠꯂꯤꯕ ꯅꯍꯥ ꯑꯁꯤ ꯎꯕꯗ ꯒꯣꯔꯣꯕꯅ ꯅꯍꯥ ꯑꯁꯤꯗ ꯑꯣꯟꯁꯤꯜꯂꯒ ꯏꯕꯨꯡꯉꯣ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦꯕ ꯅꯈꯣꯏ ꯈꯨꯜꯁꯤꯗ ꯃꯥꯏꯕ ꯃꯥꯏꯕꯤꯒꯨꯝꯕꯒ ꯂꯩꯕ꯭ꯔꯣ ꯍꯥꯏꯕꯗꯤ ꯁꯨꯝ ꯂꯥꯏ ꯇꯤꯟꯒꯨꯝꯕ ꯈꯨꯔꯨꯝꯕꯒꯤ ꯍꯣꯏ ꯂꯩꯌꯦ ꯑꯩ ꯇꯥꯛꯆꯒꯦ ꯇꯨ ꯁꯤꯗꯒꯤ ꯆꯨꯝꯅ ꯆꯠꯂꯦꯗꯅ ꯑꯗꯨꯒ ꯑꯣꯏꯔꯣꯝꯗ ꯂꯩꯔꯛ ꯃꯆꯥ ꯑꯃꯈꯛ ꯂꯩꯕꯅꯦꯕ ꯂꯩꯔꯛ ꯃꯆꯥꯗꯨꯗ ꯆꯪꯉꯣ ꯑꯗꯨꯒ ꯌꯨꯝ ꯏꯅ ꯀꯨꯞꯄ ꯌꯨꯝ ꯑꯃ ꯂꯩꯔꯝꯒꯅꯦꯕ ꯑꯗꯨꯒꯤ ꯌꯨꯝꯗꯨꯗ ꯃꯥꯏꯕ ꯊꯝꯕꯥꯜ ꯍꯥꯏꯅ ꯑꯃꯈꯛ ꯂꯩꯕꯅꯦ ꯃꯥꯁꯨꯅꯦ ꯂꯥꯏ ꯇꯤꯟꯒꯤ ꯃꯔꯝꯗ ꯈꯔꯗꯤ ꯑꯗꯨꯝ ꯈꯪꯕꯅꯦ ꯍꯧꯖꯤꯛꯀꯤ ꯃꯥꯏꯕꯒꯤ ꯃꯃꯤꯡꯗꯣ ꯊꯝꯕꯥꯜ ꯍꯥꯏꯕꯅꯤ ꯊꯝꯕꯥꯜ ꯀꯧꯕꯅꯤ ꯊꯝꯕꯥꯜ ꯀꯧꯋꯦꯕ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯏꯕꯨꯡꯉꯣ ꯏꯕꯨꯡꯉꯣꯕꯨ ꯁ꯭ꯋꯥꯏꯗꯒꯤꯔ ꯅꯠꯇ꯭ꯔꯒ ꯀꯗꯥꯏꯋꯥꯏꯗꯒꯤ ꯃꯥꯅꯤ ꯑꯩ ꯁ꯭ꯋꯥꯏꯗꯒꯤꯅꯤ ꯑꯁꯣꯝꯒꯤ ꯊꯪꯅꯕ ꯂꯩꯀꯥꯏꯁꯦ ꯑꯁꯤꯗꯒꯤꯅꯤ ꯑꯩ ꯊꯕꯛ ꯑꯃ ꯆꯠꯀꯦꯅ ꯊꯣꯔꯛꯄꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯏꯕꯨꯡꯉꯣꯅ ꯃꯥꯏꯕꯒꯤ ꯃꯐꯝ តាꯛꯄꯤꯕꯒꯤ ꯏꯕꯨꯡꯉꯣꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯃꯥꯏꯕꯗꯨꯒꯤ ꯌꯨꯝ ꯐꯥꯎꯗꯪ ꯌꯧꯁꯤꯟꯖꯔꯨꯈꯤꯒꯦ ꯌꯥꯅꯤꯌꯦ ꯑꯩꯁꯨ ꯊꯕꯛ ꯑꯃ ꯆꯠꯀꯗꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯥꯒꯤ ꯆꯠꯀꯗꯕ ꯊꯕꯛ ꯑꯗꯨ ꯆꯠꯈ꯭ꯔꯦ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯁꯨ ꯃꯥꯏꯕ ꯊꯝꯕꯥꯜꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯃꯥꯏꯕ ꯊꯝꯕꯥꯜꯒꯤ ꯀꯣꯟꯊꯣꯡ ꯑꯗꯨꯕꯨ ꯍꯦꯛ ꯌꯧꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯇꯩ ꯃꯅꯥꯎ ꯑꯗꯨ ꯈꯪꯍꯧꯗꯅ ꯄꯨꯛꯅꯤꯡ ꯍꯨꯅ ꯐꯖꯔꯕ ꯃꯥꯏꯕ ꯊꯝꯕꯥꯜꯒꯤ ꯐꯖꯈ꯭ꯔꯕ ꯌꯨꯝ ꯏꯅ ꯀꯨꯞꯈ꯭ꯔꯕ ꯌꯨꯝꯖꯥꯎ ꯑꯗꯨꯕꯨ ꯎꯕꯗ ꯄꯨꯛꯅꯤꯡ ꯍꯨꯅ ꯐꯖꯕ ꯅꯨꯡꯁꯤꯕ ꯐꯥꯎꯔꯝꯃꯤ ꯍꯩꯀꯣꯜ ꯂꯩꯀꯣꯜꯅ ꯁꯝꯕꯜ ꯑꯣꯏꯔꯤꯕ ꯃꯍꯥꯛꯀꯤ ꯌꯨꯝ ꯏꯪꯈꯣꯜ ꯑꯁꯤ ꯎꯕꯗ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯅ ꯁꯣꯟꯖꯔꯝꯃꯤ ꯃꯃꯥ ꯌꯦꯡꯉꯨꯅꯦꯍꯦ ꯑꯩꯈꯣꯏꯅ ꯅꯍꯥꯟ ꯃꯈꯩ ꯃꯄꯥꯟ ꯊꯣꯛꯇꯕꯒꯤꯔ ꯀꯩꯅꯣ ꯃꯁꯤꯒꯤ ꯌꯨꯝꯁꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯃꯁꯤꯒꯤ ꯌꯨꯝꯁꯤꯗ ꯃꯥꯏꯕꯒꯨꯝꯕ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯊꯥꯖꯗꯦꯕꯣ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ ꯌꯦꯡꯉꯨꯅꯦ ꯅꯥꯀꯟ ꯅꯥꯀꯟꯗ ꯍꯧꯔꯤꯕ ꯍꯩꯅꯧ ꯄꯥꯟꯕꯤ ꯄꯔꯦꯡ ꯄꯨꯡꯊꯣꯟ ꯄꯥꯟꯕꯤ ꯆꯨꯔꯨꯐꯣꯟ ꯅꯣꯕꯥꯞ ꯏꯃꯩ ꯍꯩ ꯂꯩꯅ ꯃꯈꯜ ꯁꯨꯅ ꯍꯧꯔꯤꯕ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ ꯃꯥꯒꯤ ꯀꯣꯟꯊꯣꯡꯁꯤ ꯍꯥꯡꯂꯒ ꯍꯦꯛꯇ ꯆꯪꯂꯁꯤ ꯌꯨꯝꯖꯥꯎ ꯑꯁꯤꯗꯤ ꯊꯣꯡ ꯍꯥꯡꯕꯁꯨ ꯃꯥꯜꯂꯤ ꯍꯣꯏ ꯄꯥꯕꯨꯡ ꯀꯣꯟꯊꯣꯡ ꯆꯩꯁꯦ ꯃꯣꯏ ꯄꯥꯕꯨꯡꯅ ꯁꯠꯇꯣꯛꯄꯤꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯃꯥꯏꯕ ꯊꯝꯕꯥꯜꯒꯤ ꯀꯣꯟꯊꯣꯡ ꯆꯩ ꯑꯁꯤ ꯒꯣꯔꯣꯕꯅ ꯁꯠꯇꯣꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯆꯪꯂꯛꯂꯦ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯃꯥꯏꯕ ꯒꯣꯔꯣꯕꯅ ꯃꯤ ꯂꯩꯕ꯭ꯔꯣ ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯕ꯭ꯔꯣ ꯃꯤ ꯂꯩꯔꯒꯗꯤ ꯃꯄꯥꯟꯗ ꯑꯝꯇ ꯊꯣꯛꯄꯤꯔꯛꯑꯣ ꯑꯁꯨꯝꯅ ꯒꯣꯔꯣꯕꯅ ꯀꯧꯕꯁꯤꯗ ꯃꯥꯏꯕ ꯊꯝꯕꯥꯜ ꯑꯗꯨ ꯃꯄꯥꯟꯗ ꯊꯣꯔꯛꯏ ꯀꯅꯥ ꯀꯔꯤ ꯃꯇꯥꯡꯒꯤ ꯑꯣꯏꯒꯗꯕ ꯂꯦꯡꯈꯠꯄꯤꯔꯛꯑꯣ ꯁꯣꯝꯗ ꯐꯤꯗꯥꯁꯤꯗ ꯍꯦꯛꯇ ꯐꯝꯕꯤꯌꯨ ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯑꯗꯨ ꯃꯥꯡꯒꯣꯜ ꯀꯥꯗꯨꯅ ꯐꯤꯗꯥ ꯑꯗꯨꯗ ꯐꯝꯂꯔꯦ ꯃꯥꯏꯕ ꯊꯝꯕꯥꯜ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯀꯔꯤ ꯃꯇꯥꯡꯒꯤ ꯑꯣꯏꯒꯗꯕ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯃꯥꯏꯕ ꯊꯝꯕꯥꯜ ꯍꯥꯏꯔꯤꯁꯤꯕꯨ ꯇꯥꯗ ꯁꯤ ꯑꯣꯏꯕꯤꯒꯗꯣꯏꯔꯥ ꯃꯥꯅꯦ ꯑꯩꯅꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯈꯨꯜ ꯑꯁꯤꯗ ꯃꯥꯏꯕ ꯊꯝꯕꯥꯜ ꯍꯥꯏꯗꯅ ꯍꯦꯒꯥꯛ ꯀꯥꯛꯅ ꯐꯥꯎꯔꯤꯕ ꯃꯥꯏꯕ ꯊꯝꯕꯥꯜꯅꯤ ꯑꯣꯖꯥꯕꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ
ꯑꯣꯖꯥ ꯅꯅꯥꯏ ꯑꯩꯈꯣꯏ ꯑꯅꯤꯅ ꯂꯥꯛꯆꯔꯤꯕꯁꯤ ꯁꯨꯝꯗꯧꯕꯅꯤ ꯅꯅꯥꯏ ꯑꯩꯈꯣꯏ ꯑꯊꯥꯞꯄ ꯂꯝꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯌꯨꯝꯒ ꯏꯪꯈꯣꯜꯒ ꯄꯨꯟꯅ ꯂꯩꯖꯔꯒ ꯂꯩꯖꯕꯅꯤ ꯌꯨꯝ ꯑꯗꯨ ꯃꯌꯥꯏ ꯂꯩꯀꯥꯏꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯏꯪꯈꯣꯜꯒ ꯌꯥꯝꯅ ꯆꯥꯎꯕ ꯐꯖꯕ ꯌꯨꯝ ꯑꯃ ꯂꯩꯕꯗꯣ ꯃꯗꯨꯗꯩꯗꯨꯗ ꯑꯩꯈꯣꯏ ꯂꯩꯖꯕꯅꯤ ꯑꯣ ꯃꯌꯥꯏ ꯂꯩꯀꯥꯏꯒꯤ ꯌꯨꯝꯖꯥꯎ ꯑꯗꯨꯗ ꯅꯈꯣꯏꯁꯤ ꯂꯩꯕꯅꯦ ꯍꯥꯏꯕ ꯑꯗꯨ ꯀꯔꯤ ꯇꯧꯔꯕ ꯀꯔꯤ ꯇꯥꯟꯅꯁꯦꯕ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯁꯨꯝꯗꯧꯕꯅꯦ ꯑꯣꯖꯥ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯗ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯑꯌꯨꯛ ꯃꯇꯝ ꯑꯃꯠꯇ ꯈꯥꯛꯇꯅ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃꯨꯛꯇꯅ ꯊꯣꯡ ꯊꯣꯡꯅꯥꯎꯗ ꯀꯅꯥꯒꯨꯝꯕꯅ ꯊꯤꯜꯂꯛꯄꯒꯤ ꯃꯈꯣꯜ ꯑꯁꯤ ꯇꯠꯇꯅ ꯇꯥꯏ ꯑꯗꯨꯗ ꯑꯣꯖꯥꯒ ꯇꯥꯟꯅꯖꯔꯒ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗ ꯑꯣꯖꯥꯗ ꯍꯪꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯆꯕꯅꯤ ꯑꯣ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯊꯣꯏꯅ ꯈꯜꯂꯨꯔꯅꯨ ꯑꯩ ꯁꯣꯏꯗꯅ ꯌꯦꯡꯖꯒꯦ ꯑꯗꯣ ꯉꯁꯤꯁꯤ ꯅꯨꯃꯤꯠꯁꯨ ꯐꯩ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯨꯝꯕ ꯑꯩ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯆꯒꯦ ꯑꯗꯨꯗꯤ ꯁꯣꯏꯔꯦ ꯑꯣꯖꯥ ꯌꯨꯝ ꯑꯗꯨꯗꯗꯤ ꯂꯥꯛꯄꯤꯒꯅꯨ ꯑꯣꯖꯥꯅ ꯌꯥꯔꯒꯗꯤ ꯑꯣꯖꯥꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯕꯤꯔꯒ ꯑꯗꯨꯝꯃꯛ ꯌꯦꯡꯕꯤꯌꯨ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯦ ꯂꯥꯏ ꯇꯤꯟ ꯍꯦꯛ ꯄꯟꯕꯗ ꯌꯥꯝꯅ ꯁꯥꯎꯋꯤ ꯃꯁꯥꯃꯛꯁꯨ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯗ ꯑꯦꯁꯥꯏ ꯑꯃꯈꯛ ꯑꯣꯏꯅꯊꯕꯛ ꯇꯧꯖꯔꯤ ꯑꯗꯨꯅ ꯂꯥꯏ ꯇꯤꯟꯒꯤ ꯊꯕꯛꯁꯤ ꯃꯥ ꯀꯌా ꯍꯩꯅꯗꯕ ꯑꯣꯖꯥꯅ ꯂꯦꯡꯕꯤꯔꯛꯂꯒ ꯂꯥꯏ ꯇꯤꯟꯒꯤ ꯊꯧꯔꯝ ꯇꯧꯔꯤꯉꯩꯗ ꯏꯆꯥ ꯅꯨꯄꯥꯗꯣ ꯑꯃꯨꯛ ꯎꯈ꯭ꯔꯒꯅꯦ ꯋꯥꯊꯣꯛ ꯑꯃꯨꯛ ꯆꯥꯎꯅꯕꯅꯤ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯑꯣꯖꯥꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯕꯤꯔꯒ ꯌꯨꯝ ꯑꯗꯨꯗ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯗꯨꯒꯤ ꯃꯇꯥꯡꯗ ꯅꯅꯥꯏ ꯑꯩꯈꯣꯏꯗ ꯑꯃꯨꯛꯇ ꯇꯥꯛꯄꯤꯌꯨꯕ ꯍꯥꯏꯁꯤꯅꯗꯤ ꯏꯆꯥ ꯅꯨꯄꯥꯁꯤ ꯂꯥꯏ ꯇꯤꯟꯒꯤ ꯃꯇꯥꯡꯁꯤ ꯊꯣꯏꯅ ꯊꯥꯖꯗꯦ ꯂꯥꯏ ꯇꯤꯟꯁꯤꯀꯌా ꯃꯁꯥꯒ ꯄꯛꯅꯗꯦ ꯍꯥꯏꯁꯤꯅꯤꯅꯦ ꯐꯔꯦ ꯑꯗꯨꯗꯤ ꯉꯥꯏꯍꯥꯛꯇꯪ ꯂꯩꯕꯤꯔꯝꯃꯨ ꯑꯩ ꯏꯃꯨꯡꯗ ꯑꯃꯨꯛꯇꯪ ꯆꯪꯖꯔꯨꯈꯤꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯥꯏꯕ ꯊꯝꯕꯥꯜ ꯑꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ಮತೈ ಮನವದುಸು ಮಾಯ್ಬ ಥಂಬಾಲ್ನ ಥೋರಪ್ಪ ꯉꯥꯏꯔꯝꯃꯤ ಮಾಯ್ಬ ಥಂಬಾಲ್ನ ಇಮುಂದ ಚಂಖಿಬ ಅಸಿ ಪುಂಗ್ ಅಮಮುಕ್ತಿ ಫಾರಕ್ಲೆ ಮತೈ ಮನವ ಅದು ಫನ ಕುಯ್ನ ꯉꯥꯏꯔꯛꯄ ಅಸಿದ ಗೋರೋಬನ ಮಾಗಿ ಲೋಯ್ನಬಿ ಲೈರಿಕ್ತಾ ಅಸುಂ ꯉꯥꯏꯔꯤ ꯅꯨꯄꯤꯌꯥ ꯀꯔꯤꯅꯣ ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯆꯪꯈꯤꯕꯗꯒꯤ ꯊꯣꯔꯛꯇꯦꯅꯤ ꯀꯔꯤ ꯇꯧꯕꯁꯥꯅꯣ ꯍꯜꯂꯁꯤꯔꯣ ꯃꯁꯤ ꯃꯑꯣꯡ ꯑꯃ ꯇꯧꯏꯅꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯍꯦꯛ ꯁꯥꯕꯒ ꯃꯥꯏꯕ ꯊꯝꯕꯥꯜ ꯑꯗꯨ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯏ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯒꯣꯔꯣꯕꯗ ꯑꯣꯟꯁꯤꯜꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯑꯩꯈꯣꯏ ꯑꯣꯖꯥꯒꯤꯁꯤ ꯁꯨꯝꯗꯧꯕꯅꯤ ꯋꯥꯔꯤꯁꯤꯗꯤ ꯌꯥꯝꯅ ꯁꯥꯡꯉꯤ ꯑꯗꯣ ꯋꯥꯔꯤꯁꯤꯒꯤ ꯁꯝꯂꯞꯄ ꯍꯥꯏꯔꯒꯅ 이몽 ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯅꯤꯡꯉꯝꯗꯅ ꯁꯤꯈꯤꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯈꯛ ꯃꯐꯝ ꯑꯗꯨꯗ ꯂꯩ ꯑꯗꯨ ꯀꯝꯗꯧꯅ ꯀꯔꯤ ꯇꯧꯔꯒ ꯁꯤꯈꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯌꯨꯝ ꯑꯗꯨꯗ ꯄꯨꯖꯥ ꯇꯧꯔꯒ ꯊꯋꯥꯏ ꯑꯗꯨꯕꯨ ꯀꯧꯔꯒ ꯍꯪꯒꯗꯕꯅꯤ ꯑꯗꯨ ꯌꯥꯗ꯭ꯔꯕꯅꯤꯅ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯑꯣꯖꯥꯅ ꯍꯥꯏꯕꯤꯔꯤꯁꯤꯕꯨ ꯑꯁꯦꯡꯕꯃꯛꯀꯤꯔꯣ ꯑꯗꯨ ꯑꯣꯖꯥ ꯑꯩꯈꯣꯏꯗ ꯐꯥꯎꯔꯤꯕ ꯑꯀꯤ ꯇꯨꯖꯨꯡꯕꯁꯤ ꯐꯅꯕ ꯍꯥꯏꯕꯗꯤ ꯂꯥꯏ ꯇꯤꯟ ꯆꯪꯗꯅꯕ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯈꯔ ꯇꯧꯕꯤꯕꯗꯤ ꯌꯥꯔꯣꯏꯗ꯭ꯔꯣ ꯑꯣꯖꯥ ꯑꯗꯨꯁꯨ ꯌꯥꯕ ꯌꯥꯏ ꯑꯗꯣ ꯑꯩꯒꯤ ꯃꯍꯩꯁꯤꯅꯗꯤ ꯃꯈꯣꯏꯅ ꯈꯔ ꯀꯟꯒꯗꯕ ꯃꯥꯜꯂꯦ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯖꯟꯇ꯭ꯔꯁꯤ ꯃꯊꯧꯗꯤ ꯐꯖꯅ ꯇꯧꯏ ꯑꯗꯨꯕꯨ ꯃꯈꯣꯏꯗꯨ ꯃꯇꯧ ꯀꯔꯝꯅ ꯂꯩꯈꯤꯗꯕꯅꯣ ꯀꯔꯤꯒꯤꯗꯃꯛꯇ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗ ꯐꯖꯅ ꯈꯪꯗ꯭ꯔꯕꯗꯤ ꯑꯩꯅ ꯃꯈꯣꯏ ꯇꯥꯏꯅꯕꯁꯤ ꯈꯔ ꯋꯥꯅ ꯊꯣꯛꯀꯗꯕ ꯃꯥꯜꯂꯦ ꯑꯗꯨꯕꯨꯅꯦ ꯑꯣꯖꯥ ꯑꯩꯈꯣꯏꯅ ꯀꯤꯗꯅꯕ ꯑꯩ ꯖꯟꯇ꯭ꯔ ꯑꯅꯤꯈꯛꯇꯪꯗꯤ ꯁꯥꯖꯔꯛꯀꯦ ꯉꯥꯛꯇꯪꯒ ꯑꯃꯨꯛ ꯂꯩꯕꯤꯔꯝꯃꯨ ꯑꯩ ꯏꯃꯨꯡꯗ ꯑꯃꯨꯛꯇꯪ ꯆꯪꯖꯔꯨꯈꯤꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯊꯝꯕꯥꯜ ꯑꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ
ꯍꯟꯗꯛꯁꯨ ꯏꯃꯨꯡꯗ ꯆꯪꯈꯤꯕ ꯑꯁꯤ ꯄꯨꯡ 1.5 ꯐꯥꯔꯛꯂꯦ꯫ ꯃꯥꯏꯕ ꯊꯝꯕꯥꯜꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤꯁꯨ ꯆꯤꯡꯅꯕ, ꯑꯀꯤꯕ, ꯅꯨꯡꯉꯥꯏꯇꯕ, ꯑꯋꯥꯕ ꯐꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯑꯃꯨꯛ ꯃꯄꯨꯔꯣꯏꯕ ꯒꯣꯔꯣꯕꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ, "ꯃꯈꯣꯏ ꯄꯥꯕꯣ, ꯀꯔꯤꯅꯣ ꯇꯧꯗꯣꯏꯁꯤ? ꯆꯠꯂꯁꯤꯔꯣ? ꯉꯁꯥꯏꯁꯨ ꯏꯃꯨꯡꯗ ꯆꯪꯈꯤꯕꯗꯒꯤ ꯁꯨꯡꯊꯣꯛ ꯊꯣꯔꯛꯇꯦ, ꯍꯧꯖꯤꯛꯁꯨ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯒ ꯁꯨꯡꯊꯣꯛ ꯊꯣꯔꯛꯇꯦ꯫ ꯆꯠꯂꯁꯤꯔꯣ ꯃꯣꯏ ꯄꯥꯕꯣ? ꯃꯌꯥꯝ ꯑꯩꯕꯨ ꯉꯥꯏꯕꯗ ꯋꯥꯕꯤꯔꯕꯣ? ꯑꯩꯗꯤ ꯂꯥꯏꯒꯤ ꯊꯧꯔꯝꯁꯤ ꯄꯨꯛꯅꯤꯡ ꯆꯪꯅ ꯊꯃꯣꯏ ꯁꯦꯡꯅ ꯇꯧꯖꯕꯅꯤꯅ ꯃꯇꯝ ꯈꯔ ꯂꯧꯏ꯫ ꯑꯣꯏꯗ ꯄꯥꯗꯕ ꯄꯦꯄꯥ ꯄꯦꯄꯥ ꯈꯔ ꯇꯧꯁꯤꯜꯂꯒ ꯃꯤꯉꯣꯟꯗꯒꯤ ꯁꯦꯜ ꯂꯧꯕꯗꯨꯁꯨ ꯑꯩꯗꯤ ꯀꯌꯥ ꯍꯩꯖꯗꯦ꯫ ꯁꯦ, ꯑꯩꯅ ꯄꯤꯔꯤꯕ ꯖꯟꯇ꯭ꯔꯁꯦ ꯄꯥꯝꯕꯣꯝꯗ ꯁꯤꯕꯤꯔꯣ꯫ ꯑꯗꯣ ꯖꯟꯇ꯭ꯔ ꯁꯤꯕ ꯃꯇꯝꯗ ꯏꯁꯥꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯕ꯭ꯔꯥ ꯐꯥꯎꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯍꯥꯟꯅ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ꯫ ꯁꯤꯁꯦ, ꯖꯟꯇ꯭ꯔꯁꯦ ꯍꯥꯟꯅ ꯑꯃꯨꯛꯇ ꯁꯤꯕꯤꯌꯨ." ꯑꯁꯨꯝꯅ ꯃꯥꯏꯕ ꯊꯝꯕꯥꯜꯅ ꯄꯤꯔꯤꯕ ꯖꯟꯇ꯭ꯔ ꯑꯗꯨ ꯃꯇꯩ ꯃꯅꯥꯎꯒꯤ ꯄꯥꯝꯕꯣꯝꯗ ꯁꯤꯔꯦ꯫ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯦ꯫ ꯊꯝꯕꯥꯜꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯦ ꯍꯥꯏꯕ? ꯑꯗꯨꯗꯤ ꯌꯥꯝ ꯐꯔꯦ꯫ ꯁꯨꯝꯗꯧꯔꯁꯤ, ꯏꯆꯥ ꯅꯨꯄꯥꯗꯨꯁꯨ ꯖꯟꯇ꯭ꯔ ꯑꯃꯗꯤ ꯁꯤꯕꯤꯕ ꯐꯩ꯫ ꯍꯥꯏꯗꯤ ꯖꯟꯇ꯭ꯔꯁꯤ ꯁꯤꯗ꯭ꯔꯒꯗꯤ ꯑꯌꯥꯝꯕ ꯊꯦꯡꯅꯒꯗꯧꯔꯤꯕꯁꯤꯡꯁꯤ ꯏꯆꯥ ꯅꯨꯄꯥꯗꯨꯅ ꯑꯌꯥꯝꯕ ꯃꯥꯌꯣꯛꯅꯔꯅꯤ꯫ ꯑꯗꯣ ꯖꯟꯇ꯭ꯔ ꯑꯃꯇꯪꯒ ꯁꯥꯖꯔꯛꯑꯒ ꯄꯤꯖꯔꯛꯀꯦ ꯍꯥꯏꯕꯕꯨ ꯌꯥꯔꯅꯤ ꯌꯥꯔꯅꯤ꯫ ꯏꯆꯥ ꯅꯨꯄꯥꯗꯣ ꯑꯩꯅ ꯉꯁꯥꯏꯁꯨ ꯍꯥꯏꯖꯈꯤꯕꯗꯨꯅꯤ, ꯖꯟꯇ꯭ꯔꯗꯨ ꯍꯦꯛ ꯎꯔꯨꯕꯗꯅꯦ ꯃꯃꯥꯒꯗ ꯑꯩꯒꯗ ꯏꯆꯥ ꯅꯨꯄꯥꯗꯨꯅ ꯉꯥꯡꯕꯗꯅꯦ ꯂꯣꯏꯕ ꯈꯝꯕ ꯅꯥꯏꯔꯣꯏꯗꯣꯏꯅꯤ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ, ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ꯫ ꯇꯉꯥꯏ ꯐꯗꯕ ꯃꯇꯝꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ꯫ ꯑꯗꯣ ꯑꯣꯖꯥꯒꯤ ꯑꯋꯥꯃꯟꯁꯤꯕꯨ ꯑꯩꯒꯤꯗꯤ ꯌꯥꯝꯅ ꯇꯧꯕꯤꯗ꯭ꯔꯁꯨ ꯌꯥꯏꯗ꯫ ꯑꯣꯖꯥ ꯑꯩꯈꯣꯏꯅ ꯑꯉꯝꯕ ꯈꯔ ꯊꯥꯗꯕꯤꯔꯝꯃꯨ꯫ ꯑꯩꯗꯤ ꯑꯇꯣꯞꯄ ꯃꯥꯏꯕꯒꯁꯨ ꯃꯥꯟꯅꯗꯦ꯫ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯕꯨꯗꯤ ꯃꯥꯏꯕ ꯊꯝꯕꯥꯜ ꯍꯥꯏꯔꯒꯕꯨꯗꯤ ꯈꯪꯅꯩ꯫ ꯑꯗꯨꯕꯨ ꯑꯩ ꯁꯦꯜ ꯀꯌꯥ ꯂꯧꯒꯟꯗꯕꯁꯤꯗ ꯃꯌꯥꯝꯅꯅꯦ ꯀꯌꯥꯁꯨ ꯍꯦꯛ ꯊꯥꯖꯕ ꯋꯥꯠꯂꯤ꯫ ꯈꯪꯗꯦꯁꯦ, ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯊꯪꯅꯕꯗ ꯃꯥꯏꯕ ꯑꯃꯈꯛ ꯂꯩ꯫ ꯃꯥꯗꯤꯅꯦ ꯖꯟꯇ꯭ꯔ ꯑꯃ ꯁꯥꯕꯗ ꯂꯨꯄꯥ 10,000, ꯃꯤꯒꯤ ꯊꯧꯔꯝ ꯑꯃ ꯇꯧꯕꯗ 5,000ꯗꯒꯤ ꯇꯥꯗꯅ ꯑꯗꯨꯝ ꯂꯧꯏ꯫ ꯑꯗꯣ ꯑꯩꯒꯤꯗꯤ ꯉꯝꯖꯕ ꯑꯩꯅ ꯇꯧꯔꯨꯔꯤꯕꯗꯣ ꯑꯗꯨꯒꯤ ꯑꯋꯥꯃꯟ ꯑꯣꯏꯅꯅꯦ ꯉꯝꯖꯕ ꯈꯔꯗꯪ ꯊꯝꯕꯤꯔꯝꯃꯨ꯫ ꯁꯦ, ꯑꯩꯅ ꯄꯨꯊꯣꯛꯆꯔꯤꯕ ꯀꯝꯕꯤꯁꯦ ꯁꯤꯗꯩꯗ ꯍꯦꯛꯇ ꯊꯝꯕꯤꯔꯝꯃꯨ." ꯑꯁꯨꯝꯅ ꯃꯥꯏꯕ ꯊꯝꯕꯥꯜꯅ ꯀꯝꯕꯤ ꯑꯗꯨꯕꯨ ꯃꯇꯩ ꯃꯅꯥꯎꯗꯨꯒꯤ ꯃꯃꯥꯡꯗ ꯊꯝꯃꯦ꯫ ꯒꯣꯔꯣꯕꯅ ꯃꯍꯥꯛꯀꯤ ꯕꯦꯛꯇꯒꯤ ꯁꯦꯜ ꯂꯧꯊꯣꯛꯇꯨꯅ ꯂꯨꯄꯥ 10,000 ꯍꯥꯞꯄꯝꯃꯤ꯫ 10,000 ꯑꯗꯨꯕꯨ ꯎꯕꯗ ꯊꯝꯕꯥꯜꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯤ, "ꯍꯩꯃꯥ, ꯑꯣꯖꯥ, ꯁꯦꯜꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯌꯥꯝꯃꯟꯈ꯭ꯔꯦ꯫ ꯈꯔ ꯍꯪꯒꯠꯄꯤꯌꯨ꯫ ꯅꯅꯥꯏ ꯑꯩꯒꯤꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯇꯧꯖꯕꯅꯤ꯫ ꯊꯃꯣꯏ ꯁꯦꯡꯅ ꯇꯧꯖꯔꯤꯕꯁꯤꯗꯅꯦ ꯃꯌꯥꯝꯅ ꯑꯃꯨꯛ ꯎꯈ꯭ꯔꯒ ꯑꯩꯁꯦ ꯁꯦꯟ ꯆꯥꯕ ꯃꯥꯏꯕꯅꯤ ꯍꯥꯏꯅ ꯑꯃꯨꯛ ꯈꯟꯈꯤꯅꯤ꯫ ꯈꯔ ꯂꯧꯈꯠꯄꯤꯌꯨ." ꯑꯁꯨꯝꯅ ꯃꯥꯏꯕ ꯊꯝꯕꯥꯜꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯒꯣꯔꯣꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯁꯤꯗꯤ ꯑꯣꯖꯥꯒꯤꯗꯃꯛꯇ ꯄꯤꯖꯕꯅꯤ꯫ ꯑꯩꯁꯨ ꯒꯚꯔꯟꯃꯦꯟꯠꯒꯤ ꯊꯕꯛ ꯃꯆꯥ ꯑꯃꯗꯤ ꯇꯧꯏ꯫ ꯀꯨꯏꯔꯔꯣꯏ, ꯆꯍꯤ ꯑꯃꯃꯨꯛꯇ ꯉꯥꯏꯔꯦ ꯄꯦꯟꯁꯤꯟ ꯆꯠꯀꯗꯕ꯫ ꯍꯟꯗꯛ ꯃꯔꯛꯁꯤ ꯁꯝꯃꯔ ꯚꯦꯀꯦꯁꯟ ꯄꯤꯕꯒꯤ ꯌꯨꯝꯗ ꯂꯩꯕ꯫ ꯑꯗꯨꯗ ꯌꯨꯝꯗ ꯂꯩꯔꯤꯉꯩ ꯃꯇꯝꯁꯤꯗ ꯀꯔꯤꯅꯣꯈꯔ ꯊꯦꯡꯅꯕꯁꯤꯗ ꯑꯣꯖꯥꯒ ꯇꯥꯟꯅꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯆꯕꯅꯤ꯫ ꯑꯗꯣ ꯑꯣꯖꯥ, ꯑꯩꯈꯣꯏꯅ ꯊꯥꯖꯕ ꯊꯝꯖꯔꯒ ꯑꯣꯖꯥꯅ ꯁꯤꯕꯤꯔꯤꯕ ꯖꯟꯇ꯭ꯔ ꯑꯁꯤꯅ ꯑꯩꯈꯣꯏꯗ ꯀꯔꯤ ꯐꯥꯎꯔꯛꯄꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯊꯣꯛꯂꯕ ꯇꯨꯡꯗ ꯑꯣꯖꯥꯒꯤ ꯑꯋꯥꯃꯟꯁꯦ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯥꯞꯆꯒꯦ꯫ ꯃꯁꯤꯗꯤ ꯑꯩꯅ ꯑꯉꯝꯕ ꯍꯥꯞꯆꯕꯅꯤ, ꯂꯧꯁꯟꯕꯤꯌꯨ ꯑꯣꯖꯥ." ꯑꯁꯨꯝꯅ ꯒꯣꯔꯣꯕꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯃꯥꯏꯕ ꯊꯝꯕꯥꯜꯁꯨ ꯎꯄꯥꯏ ꯂꯩꯇ ꯌꯥꯝꯈ꯭ꯔꯕ ꯁꯦꯜꯗꯨ ꯂꯧꯁꯤꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯦꯜ ꯂꯧꯔꯕ ꯇꯨꯡꯗ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯁꯨ ꯃꯥꯏꯕ ꯊꯝꯕꯥꯜꯒꯤ ꯃꯌꯨꯝꯗꯒꯤ ꯆꯠꯈ꯭ꯔꯦ꯫ ꯃꯥꯏꯕ ꯊꯝꯕꯥꯜꯁꯨ ꯃꯇꯩ ꯃꯅꯥꯎꯅ ꯆꯠꯈꯤꯕ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛ ꯌꯦꯡꯉꯤ, ꯑꯗꯨꯒ ꯃꯍꯥꯛꯁꯨ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯑꯁꯤ ꯍꯧꯈꯤꯗꯨꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯃꯗ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯗꯤ ꯉꯁꯥꯏ ꯃꯥꯏꯕ ꯊꯝꯕꯥꯜꯅ ꯄꯤꯔꯛꯈꯤꯕ ꯖꯟꯇ꯭ꯔ ꯑꯗꯨ ꯁꯤꯕꯅ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯒꯤ ꯃꯐꯝꯗ ꯍꯧꯖꯤꯛꯇꯤ ꯑꯀꯤꯕ ꯀꯔꯤꯁꯨ, ꯃꯈꯣꯜ ꯃꯋꯥ ꯀꯔꯤꯁꯨ ꯇꯥꯈꯤꯗ꯭ꯔꯦ꯫ ꯊꯦꯡꯂꯕ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯗꯨꯗ
ꯇꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯑꯗꯨ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯃꯣꯏ ꯄꯥꯕꯣ, ꯉꯁꯥꯏꯒꯤ ꯃꯥꯏꯕꯗꯨ ꯐꯖꯅꯗꯤ ꯍꯩꯕꯖꯥꯠꯅꯤ꯫ ꯌꯦꯡꯉꯣꯅꯦ, ꯑꯩꯈꯣꯏꯅ ꯖꯟꯇ꯭ꯔ ꯑꯁꯤ ꯍꯦꯛ ꯁꯤꯈꯤꯕꯗꯒꯤ ꯑꯩꯈꯣꯏꯅ ꯇꯥꯈꯤꯕ ꯎꯈꯤꯕ ꯈꯣꯟꯖꯦꯜ ꯃꯈꯣꯜꯁꯤꯡ ꯑꯗꯨ ꯀꯔꯤꯁꯨ ꯇꯥꯈꯤꯗ꯭ꯔꯦ꯫ ꯃꯥꯏꯕꯁꯦ ꯍꯩꯗꯤ ꯍꯩꯕꯖꯥꯠꯅꯤ꯫ ꯏꯆꯥ ꯅꯨꯄꯥꯁꯤꯅꯅꯦ ꯂꯥꯏ ꯇꯤꯟꯒꯤ ꯃꯔꯝꯁꯤꯗ ꯈꯔ ꯊꯥꯖꯕ ꯉꯝꯂꯒꯗꯤ ꯃꯥꯁꯨꯅꯦ ꯁꯤꯕꯤꯕ ꯌꯥꯕꯅꯤ, ꯑꯗꯨꯒ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯋꯥꯔꯤꯗꯨꯁꯨ ꯇꯥꯕ ꯌꯥꯕꯅꯤ꯫ ꯑꯩꯅ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯁꯤ ꯀꯔꯤꯒꯤ ꯑꯣꯏꯕꯖꯥꯠꯅꯣ? ꯅꯠꯇꯦ, ꯃꯈꯣꯏꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯒ ꯃꯈꯣꯏꯒꯤ ꯀꯥꯟꯅꯕꯅ ꯀꯔꯤ ꯑꯣꯏꯕꯖꯥꯠꯅꯣ? ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯒꯣꯔꯣꯕꯅ ꯑꯃꯨꯛ ꯈꯨꯝꯃꯤ, ꯅꯨꯄꯤ, ꯑꯩꯁꯨ ꯈꯪꯗꯦꯗ, ꯉꯛꯇꯤ ꯉꯛꯏ꯫ ꯃꯥꯏꯕ ꯑꯗꯨꯒꯤ ꯖꯟꯇ꯭ꯔ ꯑꯁꯤꯁꯨ ꯃꯌꯥꯏꯗꯤ ꯐꯖꯅ ꯀꯟꯕꯖꯥꯠꯅꯤ꯫ ꯑꯗꯣ ꯊꯣꯏꯅ ꯀꯔꯤꯁꯨ ꯈꯜꯂꯨꯔꯒꯅꯨ꯫ ꯑꯗꯨꯒꯤ ꯃꯍꯨꯠꯇꯅꯦ, ꯅꯆꯥꯅꯨꯄꯥꯁꯦ ꯅꯪꯅ ꯇꯞꯅ ꯊꯦꯝꯅꯧꯔꯒꯅꯦ ꯃꯐꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯋꯥꯗꯣꯛ ꯑꯁꯦ ꯀꯔꯤꯗꯒꯤ ꯍꯧꯔꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗ ꯈꯪꯗꯣꯛꯅꯕ ꯅꯪꯅꯅꯦ ꯅꯆꯥꯅꯨꯄꯥꯗ ꯈꯔ ꯍꯦꯛ ꯍꯧꯗꯣꯛꯎ꯫ ꯅꯠꯇ꯭ꯔꯕꯗꯤ ꯏꯆꯥ ꯅꯨꯄꯥꯁꯤꯗ ꯑꯃꯨꯛ ꯑꯋꯥꯐꯝ ꯇꯥꯔꯛꯀꯗꯕ ꯃꯥꯜꯂꯤ꯫ ꯍꯥꯏꯒꯨꯝꯗꯅ ꯃꯣꯏ ꯄꯥꯕꯨꯡ, ꯏꯆꯥ ꯅꯨꯄꯥꯁꯦ ꯂꯥꯏ ꯇꯤꯟꯒꯤ ꯋꯥꯐꯝꯁꯤ ꯈꯔ ꯊꯥꯖꯔꯗꯤꯅꯦ ꯑꯩꯁꯨ ꯍꯧꯗꯣꯛꯄ ꯌꯥꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩ ꯍꯥꯏꯗꯨꯅꯗꯤ ꯌꯦꯡꯒꯦ꯫ ꯃꯥꯅ ꯌꯥꯗ ꯂꯥꯛꯇ ꯌꯥꯕ꯭ꯔꯣ? ꯃꯃꯥ ꯑꯩꯅꯅꯦ ꯐꯖꯅ ꯍꯥꯏꯖꯕꯗ ꯃꯥꯁꯨ ꯁꯣꯏꯗꯅ ꯌꯥꯔꯛꯀꯅꯤ꯫ ꯉꯥꯏꯈꯣꯅꯦ, ꯍꯩꯁ, ꯉꯥꯏꯈꯣ, ꯊꯣꯡ ꯍꯥꯡꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯤꯁꯤꯕꯨ ꯅꯆꯥꯅꯨꯄꯥꯒꯤ ꯀꯥꯒꯤ ꯊꯣꯡꯗꯨꯒꯤ ꯃꯈꯣꯜꯗꯤ ꯃꯥꯜꯂꯤꯁꯦ꯫ ꯑꯁꯦꯡꯕꯒꯤꯔꯣ? ꯍꯣꯏꯅꯦ, ꯀꯅꯥꯅꯣꯝꯃ ꯆꯠꯄꯒꯤ ꯃꯈꯣꯟꯁꯨ ꯇꯥꯕꯒꯨꯝ ꯇꯧꯗ꯭ꯔꯣ ꯃꯣꯏ ꯄꯥꯎꯕ? ꯍꯩ, ꯅꯪꯕꯨ ꯍꯧꯖꯤꯛꯇ ꯀꯔꯤꯁꯨ ꯇꯥꯗꯦ ꯍꯥꯏꯔꯝꯗꯥꯏ꯫ ꯃꯁꯤ ꯖꯟꯇ꯭ꯔꯒꯤ ꯃꯊꯧꯁꯤ ꯇꯧꯗ꯭ꯔꯕꯖꯥꯔꯣ? ꯃꯃꯥ, ꯁꯦ ꯍꯧꯒꯠꯂꯣ, ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇ ꯌꯦꯡꯊꯣꯛꯁꯤ꯫ ꯑꯩꯈꯣꯏꯅ ꯁꯨꯝ ꯀꯤꯔꯤꯅꯦ ꯍꯥꯏꯗꯨꯅ ꯐꯃꯨꯡꯁꯤꯗ ꯁꯨꯝ ꯇꯨꯝꯁꯤꯟꯗꯨꯅ ꯂꯩꯔꯗꯤꯅꯦ ꯀꯔꯤꯝꯇ ꯈꯪꯉꯔꯣꯏ꯫ ꯁꯦ ꯍꯧꯒꯠꯂꯣ, ꯏꯕꯥꯅꯤ ꯆꯠꯇꯨꯅꯅꯦ ꯑꯃꯨꯛꯇꯪ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯌꯦꯡꯊꯣꯛꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯃꯇꯩ ꯃꯅꯥꯎ ꯑꯗꯨ ꯇꯨꯝꯂꯝꯕꯗꯒꯤ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯍꯧꯒꯠꯂꯤ꯫ ꯃꯈꯣꯏꯒꯤ ꯀꯥ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨꯕꯨ ꯍꯥꯡꯗꯣꯛꯇꯨꯅ ꯃꯊꯛꯇ ꯇꯥꯔꯤꯕ ꯃꯈꯣꯜ ꯑꯗꯨ ꯇꯝꯅ ꯃꯈꯣꯏꯁꯨ ꯀꯥꯈꯠꯂꯤ꯫ ꯏꯁꯇꯤꯌꯔ ꯇꯝ ꯇꯝꯅ ꯀꯥꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯊꯅꯤꯟ ꯑꯗꯨ ꯏꯁꯇꯤꯌꯔꯗꯒꯤ ꯗꯛ ꯗꯛ ꯀꯨꯝꯊꯔꯛꯏ꯫ ꯃꯄꯥ ꯃꯆꯥ ꯑꯗꯨ ꯃꯥꯌꯣꯛꯅꯔꯤ꯫ ꯑꯩꯈꯣꯏꯗꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ, ꯅꯪ ꯑꯣꯏꯔꯦ꯫ ꯕꯨꯡꯉꯣ, ꯅꯪꯕꯨ ꯇꯨꯝꯒꯦꯗꯤ ꯍꯥꯏꯗꯦꯗꯅ ꯃꯈꯥꯗ ꯀꯨꯝꯊꯔꯛꯏꯁꯤꯕꯨ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯄꯥꯄꯣ, ꯑꯩ ꯇꯨꯝꯕ ꯌꯥꯗꯦꯗ, ꯈꯣꯟꯖꯦꯜ ꯑꯃꯅ ꯑꯩꯕꯨ ꯇꯠꯇꯅ ꯀꯧꯊꯣꯛꯏ꯫ ꯑꯗꯨꯒ ꯑꯩꯒꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯗꯣꯡ ꯗꯣꯡ ꯊꯤꯟꯕꯒꯤ ꯃꯈꯣꯜ, ꯑꯗꯨꯒ ꯅꯨꯄꯤ ꯑꯃꯅ ꯀꯞꯄꯒꯤ ꯃꯈꯣꯜ, ꯑꯗꯨꯒ ꯅꯨꯄꯥꯅ ꯀꯞꯄꯒꯤ ꯃꯈꯣꯜ, ꯅꯣꯛꯄꯒꯤ ꯃꯈꯣꯜ꯫ ꯇꯨꯝꯕ ꯌꯥꯗꯗꯅ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯈꯪꯅꯤꯡꯃꯟꯈꯤꯗꯅ ꯑꯩ ꯊꯤꯒꯦ ꯍꯥꯏꯗꯨꯅ ꯈꯨꯠꯁꯤꯗ ꯇꯣꯔꯆ ꯂꯥꯏꯠ ꯄꯥꯔꯒ ꯀꯨꯝꯊꯔꯛꯏꯅꯤ꯫ ꯕꯨꯡꯉꯣ, ꯏꯄꯥ ꯋꯥ ꯑꯝꯇꯒ ꯍꯥꯏꯒꯦ꯫ ꯅꯪꯅ ꯂꯥꯏ ꯇꯤꯟꯒꯤ ꯃꯔꯝꯗ ꯊꯥꯖꯗꯦ ꯍꯥꯏꯗꯨꯅ ꯁꯨꯝ ꯂꯩꯊꯣꯛꯄꯁꯦ ꯂꯩꯊꯣꯛꯂꯅꯨ꯫ ꯏꯃꯨꯡ ꯑꯁꯤꯗ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯦ ꯈꯪꯗꯣꯛꯅꯕ ꯑꯩꯈꯣꯏ ꯑꯃꯨꯛꯇꯗꯤ ꯍꯣꯠꯅꯁꯤ꯫ ꯃꯁꯦ ꯂꯥꯏ ꯇꯤꯟꯒ ꯃꯔꯤ ꯁꯣꯏꯗꯅ ꯂꯩꯅꯒꯗꯣꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯏꯕꯨꯡꯉꯣ, ꯅꯪ ꯏꯄꯥ ꯑꯩꯈꯣꯏꯅ ꯍꯥꯏꯕꯁꯤ ꯑꯃꯨꯛꯇꯗꯤ ꯌꯥꯎꯗ꯫ ꯕꯥꯕꯣ, ꯍꯧꯖꯤꯛ ꯃꯇꯝꯁꯤꯗ ꯂꯥꯏ ꯇꯤꯟ ꯀꯗꯥꯏꯗꯒꯤ ꯂꯥꯏ ꯇꯤꯟꯅꯣ? ꯑꯩꯉꯣꯟꯗ ꯇꯥꯔꯤꯕ ꯃꯈꯣꯜ ꯃꯌꯥꯝꯁꯦ ꯑꯩ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯆꯞ ꯆꯥꯅ ꯑꯝꯇ ꯌꯦꯡꯊꯣꯛꯈꯤꯒꯦ꯫ ꯑꯗꯨꯒꯤ ꯇꯨꯡꯗ ꯄꯥꯕꯨꯡ ꯈꯣꯏꯅ ꯍꯥꯏꯕꯗꯣ ꯑꯩ ꯁꯣꯏꯗꯅ ꯌꯥꯖꯒꯦ꯫ ꯐꯔꯦ, ꯏꯆꯥꯒꯤ ꯋꯥꯈꯜ ꯑꯗꯨ ꯌꯧꯔꯕꯗꯤ ꯑꯗꯨꯗꯤ ꯅꯃꯥꯒ ꯑꯩꯒꯁꯨ ꯄꯣꯊꯥꯔꯨꯔꯒꯦ꯫ ꯅꯪꯁꯨꯅꯦ ꯃꯊꯛꯇ ꯀꯥꯈꯠꯂꯒꯅꯦ ꯄꯣꯊꯥꯔꯨꯔꯣ, ꯃꯄꯥꯟꯗꯒ ꯊꯣꯛꯎꯔꯅꯨꯀꯣ꯫ ꯏꯕꯨꯡꯉꯣ, ꯅꯪ ꯄꯥꯕꯨꯡꯅ ꯍꯥꯏꯔꯤꯁꯤꯅꯤ, ꯅꯪ ꯃꯄꯥꯟꯗ ꯊꯣꯛꯎꯔꯅꯨꯀೋ, ꯅꯪꯒꯤ ꯀꯥꯗꯨꯗ ꯆꯪꯂꯒ ꯄꯣꯊꯥꯖꯔꯨꯔꯣ꯫ ꯍꯣꯏ ꯏꯃꯥ, ꯑꯩ ꯀꯥꯔꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯁꯨ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ꯫ ꯊꯅꯤꯟꯁꯨ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯆꯪꯂꯛꯏ꯫ ꯊꯅꯤꯟꯅ ꯃꯥꯒꯤ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯊꯣꯡꯖꯤꯟꯗ ꯀꯅꯥꯒꯨꯝꯕꯤ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯁꯤ ꯊꯅꯤꯟꯅ ꯈꯪꯍꯧꯗꯅ ꯎꯔꯛꯏ꯫ ꯅꯪ ꯀꯅꯥꯅꯣ? ꯅꯠꯇꯦ, ꯅꯪ ꯑꯗꯨꯗ ꯂꯦꯞꯄꯤꯗꯨ ꯀꯩꯗꯧꯔꯤꯅꯣ? ꯀꯗꯥꯏꯗꯒꯤ ꯅꯪ ꯆꯪꯉꯛꯏꯅꯣ?
ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯕꯅꯦ ꯍꯣꯏ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯔꯒ ꯅꯪ ꯀꯅꯥꯅꯣ ꯑꯁꯨꯝꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯥꯅꯤꯟꯅ ꯃꯃꯥꯡꯗ ꯂꯦꯞꯂꯤꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯁꯛꯇꯤ ꯊꯥꯅꯤꯟꯅ ꯎꯕ ꯅꯠꯇꯦ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯗꯤ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯂꯦꯞꯂꯤꯕꯅꯤ ꯊꯥꯅꯤꯟ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯤ ꯅꯨꯄꯤ ꯑꯁꯤꯁꯨ ꯅꯥꯀꯜ ꯑꯃꯗ ꯍꯥꯏꯕꯗꯤ ꯕꯦꯜꯀꯣꯅꯤꯅ ꯂꯩꯔꯤꯕ ꯑꯍꯥꯡꯕ ꯖꯒꯥ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯁꯨ ꯇꯞꯅ ꯇꯞꯅ ꯆꯠꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯊꯥꯅꯤꯟꯒꯤ ꯇꯨꯡꯗ ꯑꯃꯨꯛ ꯅꯨꯄꯥ ꯑꯃꯅ ꯆꯠꯄꯒꯤ ꯃꯈꯣꯜ ꯑꯁꯤ ꯇꯥꯔꯗꯨꯅ ꯊꯥꯅꯤꯟ ꯇꯨꯡ ꯐꯠ ꯂꯩꯊꯣꯛꯄ ꯃꯇꯝꯁꯤꯗ ꯅꯨꯄꯥ ꯑꯃꯅ ꯌꯨꯝ ꯑꯗꯨꯗ ꯆꯠꯄ ꯑꯁꯤ ꯊꯥꯅꯤꯟꯅ ꯎꯔꯝꯃꯤ ꯊꯥꯅꯤꯟ ꯃꯁꯥꯗꯗꯤ ꯑꯀꯤꯕ ꯀꯔꯤꯁꯨ ꯐꯥꯎꯗ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ ꯍꯣꯏ ꯅꯪ ꯀꯅꯥꯅꯣ ꯍꯣꯏ ꯅꯁꯛꯇꯣ ꯑꯣꯟꯊꯣꯔꯛꯑꯣ ꯌꯦꯡꯒꯦ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯕꯅꯦ ꯍꯣꯏ ꯃꯁꯤ ꯌꯥꯗꯦꯅꯦ ꯑꯣ ꯅꯣꯏ ꯑꯩꯉꯣꯟꯗ ꯐꯖꯅ ꯁꯥꯟꯅꯔꯦ ꯅꯣꯏ ꯑꯩꯅ ꯀꯩꯗꯧꯔꯛꯀꯦ ꯍꯥꯏꯕꯗꯨ ꯌꯦꯡꯉꯨ ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯊꯥꯅꯤꯟ ꯃꯥꯒꯤ ꯀꯥ ꯑꯗꯨꯗ ꯆꯪꯂꯒ ꯃꯥꯒꯤ ꯁꯥꯔꯚꯤꯁꯀꯤ ꯒꯟ ꯑꯗꯨꯕꯨ ꯂꯧꯊꯣꯔꯛꯇꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯏ ꯃꯄꯥꯟꯗ ꯊꯣꯔꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯍꯧꯖꯤꯛ ꯊꯥꯅꯤꯟꯅ ꯎꯈꯤꯕ ꯁꯛꯇꯝꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯃꯥꯡꯈꯤꯔꯝꯃꯤ ꯊꯥꯅꯤꯟ ꯃꯃꯥꯡ ꯃꯅꯤꯡ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯑꯃꯗꯤ ꯕꯦꯜꯀꯣꯅꯤꯒꯤ ꯄꯔꯦꯡ ꯑꯗꯨꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯌꯦꯡꯉꯤ ꯃꯈꯨꯠꯇ ꯇꯣꯔꯆꯂꯥꯏꯠ ꯑꯃ ꯀꯥꯞꯇꯨꯅꯁꯨ ꯃꯈꯥꯗ ꯑꯍꯥꯡꯕ ꯖꯒꯥꯁꯤꯡ ꯑꯗꯨꯗ ꯀꯅꯥ ꯂꯩꯔꯤꯕꯅꯣ ꯍꯥꯏꯗꯨꯅꯁꯨ ꯌꯦꯡꯉꯤ ꯃꯁꯤꯗ ꯅꯠꯇꯅ ꯊꯥꯅꯤꯟ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗꯒꯤ ꯄꯔꯞ ꯄꯔꯞ ꯀꯨꯝꯊꯗꯨꯅ ꯃꯄꯥꯟ ꯐꯥꯎꯕ ꯊꯣꯛꯇꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕ ꯏꯪꯈꯣꯜꯁꯤꯡ ꯑꯗꯨꯗꯁꯨ ꯀꯅꯥ ꯂꯩꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯅꯣꯡꯃꯩ ꯑꯗꯨꯕꯨ ꯄꯥꯏꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯎꯕ ꯐꯪꯈꯤꯗꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯍꯧꯈꯤꯔꯝꯃꯤ ꯅꯣꯡꯃ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯃꯗ ꯊꯥꯅꯤꯟ ꯃꯊꯟꯇ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯗꯨꯕꯨ ꯊꯧꯗꯨꯅ ꯂꯝꯕꯤꯗ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛꯅ ꯂꯝꯕꯤꯗ ꯒꯥꯔꯤ ꯑꯗꯨꯕꯨ ꯑꯁꯨꯝ ꯊꯧꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯅꯤꯈꯛ ꯍꯥꯏꯕꯗꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯈꯛ ꯆꯠꯄ ꯑꯁꯤ ꯊꯥꯅꯤꯟꯅ ꯎꯔꯝꯃꯤ ꯑꯗꯨꯕꯨ ꯊꯥꯅꯤꯟ ꯊꯣꯏꯅ ꯌꯦꯡꯁꯤꯜꯂꯨꯕ ꯇꯧꯗ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯗꯨ ꯑꯗꯨꯃꯛ ꯊꯧꯏ ꯃꯥꯡꯗ ꯆꯠꯂꯤꯕ ꯃꯇꯩ ꯃꯅꯥꯎ ꯑꯗꯨ ꯃꯍꯥꯛꯀꯤ ꯒꯥꯔꯤꯅ ꯅꯛꯁꯤꯜꯂꯛꯄ ꯃꯇꯝꯁꯤꯗ ꯈꯪꯍꯧꯗꯅ ꯃꯥꯡꯈꯤꯔꯝꯃꯤ ꯊꯥꯅꯤꯟꯁꯨ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯃꯍꯥꯛꯀꯤ ꯒꯥꯔꯤꯒꯤ ꯕ꯭ꯔꯦꯛ ꯑꯗꯨ ꯈꯪꯅꯦꯠ ꯅꯦꯠꯁꯤꯟꯗꯨꯅ ꯕ꯭ꯔꯦꯛ ꯑꯗꯨ ꯈꯪꯐꯥ ꯐꯥꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗꯁꯨ ꯊꯥꯅꯤꯟ ꯒꯥꯔꯤꯗꯒꯤ ꯀꯨꯝꯗꯨꯅ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯑꯃꯨꯛ ꯂꯝꯕꯤ ꯑꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯕ ꯎꯈꯤꯗꯦ ꯊꯥꯅꯤꯟ ꯃꯁꯥꯗ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯕ ꯂꯥꯡꯇꯛꯅꯕꯅ ꯌꯣꯝꯈ꯭ꯔꯦ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯗꯨꯗ ꯑꯃꯨꯛ ꯇꯣꯡꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯒꯦꯠ ꯑꯗꯨꯁꯨ ꯂꯣꯟꯗꯨꯅ ꯂꯩꯔꯝꯕ ꯃꯇꯝꯁꯤꯗ ꯊꯥꯅꯤꯟ ꯃꯍꯥꯛꯀꯤ ꯒꯥꯔꯤꯒꯤ ꯍꯣꯔꯣꯟ ꯑꯗꯨꯕꯨ ꯈꯣꯡꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯊꯣꯔꯛꯏ ꯃꯃꯥ ꯑꯗꯨꯅ ꯒꯦꯠ ꯑꯗꯨꯕꯨ ꯍꯥꯡꯗꯨꯅ ꯃꯆꯥꯅꯨꯄꯥꯒꯤ ꯒꯥꯔꯤ ꯑꯗꯨꯕꯨ ꯃꯅꯨꯡꯗ ꯊꯧꯖꯤꯜꯂꯛꯏ ꯒꯥꯔꯤꯒꯤ ꯒꯦꯔꯦꯖ ꯑꯗꯨꯗ ꯈꯥꯝꯗꯨꯅ ꯊꯥꯅꯤꯟ ꯒꯥꯔꯤꯗꯒꯤ ꯀꯨꯝꯃꯛꯂꯒ ꯃꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏ ꯏꯃꯥ ꯑꯩ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯕ ꯑꯃꯈꯛ ꯐꯥꯎꯔꯦ ꯑꯩꯅ ꯉꯁꯥꯏ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯈꯛ ꯊꯦꯡꯅꯩ ꯑꯗꯨꯁꯨ ꯑꯩꯒꯤ ꯒꯥꯔꯤꯒꯤ ꯂꯥꯏꯠ ꯑꯁꯤꯅ ꯈꯔ ꯅꯛꯁꯜꯂꯛꯄ ꯃꯇꯝꯁꯤꯗ ꯈꯪꯍꯧꯗꯅ ꯃꯥꯡꯈꯤ ꯃꯗꯣ ꯑꯩ ꯀꯔꯤꯅꯣ ꯈꯟꯕꯗ ꯌꯥꯝꯅ ꯃꯝꯃꯤ ꯏꯃꯥ ꯀꯔꯤꯅꯣ ꯈꯪꯗꯦ ꯈꯨꯜ ꯑꯁꯤꯗ ꯇꯧꯔꯤꯕ ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯌꯨꯝꯁꯤꯗ ꯇꯧꯔꯤꯕꯁꯦ ꯑꯩ ꯉꯛꯇꯕ ꯉꯝꯗꯦ ꯑꯩꯅ ꯐꯅ ꯀꯟꯅ ꯊꯤꯖꯤꯜꯂꯕꯁꯨ ꯐꯪꯕ ꯉꯝꯗꯦ ꯏꯕꯨꯡꯉꯣ ꯏꯃꯥ ꯑꯩꯈꯣꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯔꯤꯗꯨꯅꯤ ꯂꯥꯏ ꯇꯤꯟ ꯑꯃꯨꯛꯇꯪ ꯌꯦꯡꯊꯣꯛꯁꯦ ꯍꯥꯏꯗꯨꯅ ꯅꯪꯅ ꯂꯥꯏ ꯇꯤꯟ ꯁꯨꯡꯊꯥ ꯊꯥꯖꯗꯦ ꯑꯁ ꯑꯩꯅꯅꯦ ꯋꯥ ꯑꯃ ꯍꯥꯏꯔꯨꯗꯤ ꯂꯥꯏ ꯇꯤꯟ ꯅꯣꯏꯁꯤꯗꯦꯕ ꯂꯥꯏ ꯇꯤꯟꯗꯣ ꯉꯥꯎꯕꯣꯏꯅ ꯇꯧꯔꯗꯅ ꯑꯁꯨꯝꯅ ꯃꯃꯥꯗ ꯑꯃꯨꯛ ꯁꯥꯎꯖꯤꯜꯂꯒ ꯊꯥꯅꯤꯟ ꯑꯗꯨ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯃꯃꯥ ꯑꯗꯨꯁꯨ ꯃꯆꯥꯅꯨꯄꯥꯒꯤ ꯃꯇꯨꯡ ꯏꯜꯂꯛꯇꯨꯅ ꯏꯃꯨꯡꯗ ꯆꯪꯉꯛꯏ ꯑꯁꯨꯝꯅ ꯃꯆꯥꯅꯨꯄꯥ ꯍꯜꯂꯛꯂꯕ ꯃꯇꯝꯁꯤꯗ ꯃꯃꯥꯅ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯂꯒ ꯏꯕꯨꯡꯉꯣ ꯅꯐꯤ ꯅꯔꯣꯟꯗꯣ ꯍꯣꯡꯗꯣꯛꯎꯔꯣ ꯏꯃꯥꯅꯦ ꯆꯥꯛ ꯊꯤꯗꯨꯅ ꯂꯩꯔꯕꯅꯤ ꯅꯄꯥꯕꯨꯡꯁꯨ ꯅꯪ ꯊꯣꯔꯛꯑꯕꯅꯤꯅꯅꯦ ꯆꯥꯛꯈꯨꯝꯗ ꯐꯝꯗꯨꯅ ꯆꯥꯛ ꯆꯥꯅꯅꯕ ꯅꯪꯕꯨ ꯉꯥꯏꯍꯧꯔꯤꯕꯅꯤ ꯅꯪ ꯅꯐꯤꯗꯣ ꯍꯣꯡꯗꯣꯛꯑꯒꯅꯦ ꯆꯥꯛꯈꯨꯝꯗ ꯑꯗꯨꯝ ꯆꯪꯉꯛꯎꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯃꯥ ꯑꯗꯨ ꯆꯥꯛꯈꯨꯝꯗ ꯆꯠꯈ꯭ꯔꯦ ꯊꯥꯅꯤꯟꯅ ꯐꯤ ꯍꯣꯡꯗꯣꯛꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗꯁꯨ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯁꯤ ꯊꯥꯅꯤꯟꯒꯤ ꯅꯥꯀꯣꯡꯗ ꯇꯥꯔꯝꯃꯤ ꯊꯥꯅꯤꯟ ꯇꯨꯡꯐꯠ ꯂꯩꯊꯣꯛꯇꯨꯅ ꯑꯀꯣꯏꯕꯁꯤꯡꯒꯤ ꯃꯐꯝꯗ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯎꯕ ꯐꯪꯗꯦ ꯃꯇꯝ ꯑꯁꯤꯗ ꯊꯥꯅꯤꯟ ꯃꯁꯥꯗ ꯌꯥꯝꯅ ꯂꯥꯡꯇꯛꯅꯕ ꯑꯃꯈꯛ ꯐꯥꯎꯔꯝꯃꯤ ꯑꯁꯨꯝꯅ ꯊꯥꯅꯤꯟ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯉꯛꯂꯦ
ꯃꯃꯥ ꯃꯄꯥ ꯑꯗꯨꯁꯨ ꯃꯆꯥꯗꯨꯅ ꯆꯪꯉꯛꯄꯗꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯆꯥꯛ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯦ꯫ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯀꯥꯗ ꯑꯃꯨꯛ ꯆꯪꯅꯈ꯭ꯔꯦ꯫ ꯊꯅꯤꯟꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯊꯅꯤꯟꯅ ꯇꯨꯝꯂꯤꯕ ꯐꯃꯨꯡ ꯑꯗꯨꯗ ꯅꯨꯄꯥ ꯑꯃꯅ ꯐꯝꯗꯨꯅ ꯍꯥꯏꯕꯗꯤ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯐꯝꯗꯨꯅ ꯂꯩꯔꯝꯕ ꯑꯁꯤ ꯊꯅꯤꯟꯅ ꯎꯕꯗ ꯊꯅꯤꯟ ꯃꯍꯥꯛꯀꯤ ꯇꯨꯡꯗ ꯌꯦꯛꯂꯤꯕ ꯅꯣꯡꯃꯩ ꯑꯗꯨꯕꯨ ꯁꯠꯇꯣꯛꯇꯨꯅ ꯑꯦꯝ ꯇꯧꯔꯒ ꯍꯥꯏꯔꯝꯃꯤ, "ꯍꯣꯏ, ꯅꯪ ꯀꯅꯥꯅꯣ? ꯅꯁꯛꯇꯣ ꯑꯣꯟꯊꯣꯔꯛꯑꯣ, ꯅꯁꯛꯇꯣ ꯌꯦꯡꯒꯦ꯫ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯕꯅꯤ? ꯍꯣꯏ, ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯕꯅꯤ? ꯑꯣꯟꯊꯣꯔꯛꯑꯣ, ꯅꯪ ꯅꯁꯛꯇꯣ ꯑꯣꯟꯊꯣꯔꯛꯑꯣ ꯍꯥꯏꯕꯅꯤ, ꯅꯪ ꯅꯁꯛꯇꯣ ꯑꯣꯟꯊꯣꯔꯛꯑꯣ ꯍꯥꯏꯕꯅꯤ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯊꯅꯤꯟꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯁꯥꯗꯨꯗ ꯇꯥꯞ ꯄꯥꯏꯔꯒ ꯃꯁꯛ ꯑꯗꯨꯕꯨ ꯑꯣꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯁꯤꯗꯗꯤ ꯈꯪꯍꯧꯗꯅ ꯃꯤꯁꯛ ꯑꯗꯨ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯊꯅꯤꯟ ꯍꯦꯟꯅ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯁꯥꯗꯗꯤ ꯑꯀꯤꯕꯗꯤ ꯐꯥꯎꯈꯤꯗꯦ꯫ ꯊꯅꯤꯟ ꯃꯃꯤꯠ ꯑꯗꯨ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯑꯀꯣꯏꯕ ꯑꯗꯨꯗ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡ ꯑꯗꯨꯗ ꯀꯅꯥ ꯀꯔꯤ ꯂꯩꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩ ꯑꯗꯨ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯂꯛ ꯃꯇꯝꯁꯤꯗ ꯇꯧꯐꯝ ꯈꯪꯗꯕ ꯊꯅꯤꯟ ꯃꯍꯥꯛꯀꯤ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯊꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗꯁꯨ ꯅꯨꯄꯥ ꯑꯃꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯁꯤ ꯊꯅꯤꯟꯒꯤ ꯅꯥꯀꯣꯡꯗ ꯇꯥꯔꯝꯃꯤ꯫ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯁꯤ ꯇꯥꯕꯗ ꯊꯅꯤꯟ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯄꯥꯟ ꯊꯣꯛꯇꯨꯅ ꯑꯃꯨꯛ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ, ꯍꯥꯏꯕꯗꯤ ꯕꯦꯜꯀꯣꯅꯤꯒꯤ ꯕꯦꯂꯟꯗꯥꯔ ꯑꯗꯨꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯦ꯫ ꯑꯁꯨꯝꯅ ꯀꯅꯥꯁꯨ ꯂꯩꯕ ꯎꯗ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯊꯅꯤꯟ ꯃꯥꯒꯤ ꯀꯥ ꯑꯗꯨꯗ ꯑꯃꯨꯛ ꯆꯪꯂꯛꯏ꯫ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯄ ꯃꯇꯝꯁꯤꯗꯁꯨ ꯑꯃꯨꯛ ꯅꯨꯄꯤ ꯑꯃꯅ ꯐꯝꯂꯒ ꯀꯞꯄꯁꯤ ꯑꯃꯨꯛ ꯊꯅꯤꯟꯅ ꯑꯃꯨꯛ ꯎꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇ ꯎꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯁꯑꯣꯡ ꯁꯥꯗꯥ ꯑꯁꯤ ꯌꯥꯝꯅ ꯆꯝꯖꯕꯤ ꯏꯪ ꯇꯞꯄꯤ ꯅꯨꯄꯤ ꯑꯃꯒꯤ ꯁꯛꯇꯝꯗ ꯊꯅꯤꯟꯅ ꯎꯔꯝꯃꯤ꯫ ꯊꯅꯤꯟꯅ ꯍꯥꯏꯔꯝꯃꯤ, "ꯍꯣꯏ, ꯅꯪ ꯀꯅꯥꯅꯣ? ꯑꯩꯒꯤ ꯀꯥꯁꯤꯗ ꯃꯇꯧ ꯀꯔꯝ ꯆꯪꯉꯤꯕ? ꯍꯥꯏꯌꯣ, ꯅꯪ ꯀꯅꯥꯅꯣ? ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯑꯩꯒꯤ ꯅꯣꯡꯃꯩꯁꯤꯅ ꯀꯥꯞꯇꯨꯅ ꯍꯥꯠꯀꯅꯤ"꯫ ꯑꯁꯨꯝꯅ ꯊꯅꯤꯟꯅ ꯃꯥꯒꯤ ꯅꯣꯡꯃꯩꯁꯤꯅ ꯀꯥꯞꯇꯨꯅ ꯍꯥꯠꯀꯅꯤ ꯍꯥꯏꯕ ꯑꯁꯤꯗ ꯐꯝꯗꯨꯅ ꯂꯩꯔꯝꯕꯤ ꯅꯨꯄꯤ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯊꯅꯤꯟꯗ ꯌꯦꯡꯂꯛꯏ꯫ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯂꯛꯂꯤꯕ ꯃꯍꯥꯛꯀꯤ ꯃꯤꯠꯌꯦꯡ ꯑꯁꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯊꯅꯤꯟꯁꯨ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯊꯅꯤꯟꯅ ꯍꯥꯏꯔꯝꯃꯤ, "ꯍꯥꯏꯌꯣ, ꯅꯪ ꯀꯅꯥꯅꯣ? ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ? ꯍꯥꯏꯌꯣ, ꯑꯗꯨꯒ ꯅꯨꯄꯥꯗꯨꯅ ꯅꯪꯒꯤ ꯀꯅꯥ"꯫ ꯑꯁꯨꯝꯅ ꯊꯅꯤꯟꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯍꯪꯂꯕꯁꯨ ꯄꯥꯎꯈꯨꯝꯗꯤ ꯄꯤꯔꯛꯈꯤꯗꯦ꯫ ꯋꯥ ꯀꯔꯤꯁꯨ ꯉꯥꯡꯗ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯦ꯫ ꯊꯅꯤꯟꯁꯨ ꯅꯨꯄꯤ ꯑꯗꯨꯅ ꯊꯣꯛꯈꯤꯕ ꯑꯗꯨ ꯏꯉꯛ ꯉꯛꯅ ꯌꯦꯡꯍꯧꯏ꯫ ꯑꯁꯨꯝꯅ ꯈꯪꯍꯧꯗꯅ ꯑꯃꯨꯛ ꯃꯃꯥꯡꯗ ꯍꯧꯖꯤꯛꯇ ꯆꯠꯈꯤꯕ ꯅꯨꯄꯤ ꯑꯗꯨꯁꯨ ꯑꯃꯨꯛ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯕ ꯊꯅꯤꯟꯒꯤ ꯃꯁꯥꯗ ꯐꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯂꯒ ꯂꯣꯡꯅ ꯍꯤꯞꯇꯨꯅ ꯑꯃꯨꯛ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯝꯃꯤ꯫ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯔꯤꯕ ꯂꯥꯏ ꯇꯤꯟꯒꯤ ꯃꯔꯝꯁꯤ ꯊꯅꯤꯟ ꯐꯅꯌꯥꯝ ꯊꯥꯖꯗ꯭ꯔꯕꯁꯨ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯊꯣꯛꯂꯒꯦ, ꯃꯐꯝ ꯑꯁꯤꯗ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯈꯪꯗꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯃꯁꯥꯗ ꯆꯞ ꯌꯨꯡꯅ ꯈꯟꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤ ꯍꯧꯈ꯭ꯔꯦ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯃꯄꯥꯅ ꯆꯥꯛꯈꯨꯝꯗ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯔꯤꯉꯩ ꯃꯃꯥꯅ ꯃꯄꯥꯒꯤ ꯑꯋꯥꯠ ꯑꯄꯥ ꯁꯦꯝꯂꯤꯉꯩꯗ ꯃꯆꯥꯅꯨꯄꯥ ꯊꯅꯤꯟ ꯑꯗꯨ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯆꯪꯂꯛꯂꯦ꯫ ꯆꯤꯌꯔ ꯑꯗꯨꯗ ꯐꯝꯗꯨꯅ ꯊꯅꯤꯟꯅ ꯃꯄꯥꯗ ꯑꯣꯟꯁꯤꯜꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯄꯥꯕꯨꯡ, ꯑꯩ ꯄꯥꯕꯨꯡ ꯈꯣꯏꯅ ꯍꯥꯏꯕꯗꯣ ꯌꯥꯔꯒꯦ꯫ ꯂꯥꯏ ꯇꯤꯟꯗꯣ ꯑꯃꯨꯛꯇꯪ ꯐꯖꯅ ꯌꯦꯡꯊꯣꯛꯂꯁꯤ꯫ ꯑꯩꯈꯣꯏꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯁꯦ ꯊꯥꯁꯨ ꯐꯥꯗ꯭ꯔꯤ, ꯑꯗꯨꯕꯨ ꯌꯨꯝ ꯑꯁꯤꯗ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯦ ꯑꯩ ꯍꯥꯏꯐꯝ ꯇꯧꯐꯝ ꯑꯝꯇ ꯈꯪꯗ꯭ꯔꯦ꯫ ꯄꯥꯕꯨꯡ ꯈꯣꯏꯅ ꯂꯥꯏ ꯇꯤꯟ ꯑꯃꯨꯛꯇ ꯌꯦꯡꯊꯣꯛꯁꯤ ꯍꯥꯏꯕꯗꯣ ꯌꯦꯡꯊꯣꯛꯂꯁꯤ꯫ ꯄꯥꯕꯨꯡ ꯈꯣꯏꯅ ꯁꯤ ꯇꯧꯔꯒ ꯐꯅꯤ ꯍꯥꯏꯕꯗꯣ ꯁꯤꯟꯕꯤꯔꯣ꯫ ꯅꯆꯥ ꯀꯩ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯦ, ꯇꯧꯐꯝ ꯑꯝꯇ ꯈꯪꯗ꯭ꯔꯦ"꯫ ꯍꯥꯏ ꯏꯕꯨꯡꯉꯣ, ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯨ ꯑꯁꯦꯡꯕꯔꯣ? ꯐꯔꯦꯗ, ꯏꯆꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯏꯄꯥꯗꯤ ꯅꯣꯡꯃꯇꯁꯨ ꯈꯜꯂꯨꯗꯕꯅꯤ꯫ ꯍꯥꯏ ꯏꯕꯨꯡꯉꯣ, ꯅꯪꯅ ꯍꯥꯏꯔꯤꯁꯤ ꯁꯦꯡꯗꯤ ꯁꯦꯡꯉꯤꯀꯣ ꯃꯈꯣꯏ ꯄꯥꯕꯨꯡ꯫ ꯏꯆꯥꯅꯨꯄꯥꯁꯤꯅ ꯐꯖꯅ ꯍꯥꯏꯔꯕꯅꯤꯅ ꯑꯩꯈꯣꯏ ꯌꯥꯝꯅ ꯊꯨꯅ ꯑꯩꯈꯣꯏꯅ ꯅꯍꯥꯟꯆꯠꯂꯨꯕ ꯃꯥꯏꯕꯗꯣ ꯑꯗꯨꯗꯣ ꯑꯝꯇ ꯀꯧꯔꯨꯁꯤ꯫ ꯃꯣꯏ ꯄꯥꯕꯨꯡꯅꯅꯦ ꯑꯃꯨꯛꯇ ꯀꯧꯕꯤꯔꯨꯁꯨ, ꯑꯗꯨꯒ ꯏꯃꯨꯡ ꯑꯁꯤꯗ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯦ ꯈꯪꯗꯣꯛꯅꯕ ꯑꯩꯈꯣꯏ ꯑꯃꯨꯛꯇ ꯍꯣꯠꯅꯁꯤ꯫ ꯍꯣꯏ, ꯑꯩ ꯃꯥꯏꯕ ꯊꯝꯕꯥꯜꯗꯨ ꯑꯃꯨꯛꯇ ꯀꯧꯔꯨꯈꯤꯒꯦ, ꯑꯗꯨꯒ ꯌꯨꯝ ꯑꯁꯤꯗ ꯇꯧꯔꯤꯕ, ꯏꯪꯈꯣꯜ ꯑꯁꯤꯗ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯦ ꯑꯩꯈꯣꯏ ꯄꯨꯟꯅ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯔꯁꯤ꯫ ꯑꯗꯨꯒ ꯌꯦꯡꯉꯣꯏ ꯏꯕꯨꯡꯉꯣ, ꯏꯄꯥ ꯋꯥ ꯍꯥꯏꯒꯦ꯫ ꯏꯄꯥ ꯑꯩꯈꯣꯏꯁꯨ ꯍꯞꯇꯥ ꯑꯃꯃꯨꯛꯇꯤ
ꯅꯪꯉꯣꯟꯗ ꯊꯦꯡꯅꯔꯤꯕꯁꯤꯡ ꯑꯗꯣ ꯏꯄꯥ ꯈꯣꯏꯗꯁꯨ ꯊꯦꯡꯅꯩ. ꯍꯣꯏ, ꯅꯪꯕꯨꯗꯤ ꯃꯈꯣꯏꯒꯤ ꯃꯁꯛ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗꯤ ꯏꯄꯥꯒꯤ ꯃꯐꯝꯗꯗꯤ ꯊꯦꯡꯅꯍꯧꯗ꯭ꯔꯦ, ꯅꯃꯥꯗꯁꯨ ꯊꯦꯡꯅꯍꯧꯗ꯭ꯔꯦ. ꯑꯗꯨꯕꯨꯅꯦ, ꯃꯈꯣꯟ ꯃꯋꯥ ꯑꯗꯨꯗꯤ ꯌꯥꯝꯅ ꯇꯥꯏ. ꯀꯞꯄꯒꯤ ꯃꯈꯣꯜ, ꯅꯣꯛꯄꯒꯤ ꯃꯈꯣꯜ, ꯊꯣꯡꯅꯥꯎꯗ ꯊꯣꯡꯅ ꯊꯤꯟꯕꯒꯤ ꯃꯈꯣꯜ ꯑꯗꯨꯗꯤ ꯇꯠꯇꯅ ꯇꯥꯏ. ꯃꯗꯨꯗꯒꯤ ꯅꯃꯥꯒ ꯑꯩꯒ ꯆꯠꯂꯒ ꯊꯪꯅꯕ ꯑꯋꯥꯡ ꯂꯩꯀꯥꯏꯗ ꯃꯥꯏꯕ ꯊꯝꯕꯥꯜ ꯀꯧꯕ ꯑꯃꯈꯛ ꯂꯩ. ꯃꯉꯣꯟꯗ ꯍꯥꯏꯖꯔꯕ ꯃꯇꯨꯡꯗ ꯁꯦ ꯌꯦꯡꯉꯨꯇꯨ, ꯃꯍꯥꯛꯅ ꯁꯥꯕꯤꯛꯂꯤꯕ ꯖꯟꯇ꯭ꯔꯁꯦ ꯍꯦꯛ ꯁꯤꯕꯗꯒꯤꯅꯦ ꯄꯥꯕꯨꯡ ꯈꯣꯏꯗꯗꯤ ꯀꯔꯤꯁꯨ ꯇꯥꯈꯤꯗ꯭ꯔꯕꯅꯤ, ꯎꯈꯤꯗ꯭ꯔꯕꯅꯤ. ꯑꯗꯨꯕꯨꯅꯦ, ꯇꯥꯈꯤꯗ꯭ꯔꯦ ꯎꯈꯤꯗ꯭ꯔꯦ ꯍꯥꯏꯗꯨꯅꯁꯨ ꯌꯨꯝ ꯑꯁꯤꯗ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ, ꯍꯥꯏꯕꯗꯤ ꯊꯋꯥꯏ ꯑꯅꯤꯈꯛ, ꯍꯥꯏꯕꯗꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯈꯛ ꯂꯩꯔꯝꯃꯦ ꯍꯥꯏ. ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯩꯔꯤ ꯍꯥꯏ. ꯑꯗꯣ ꯃꯇꯧ ꯀꯔꯝꯅ ꯂꯩꯔꯤꯕꯅꯣ, ꯃꯇꯧ ꯀꯔꯝꯅ ꯃꯈꯣꯏꯅ ꯊꯋꯥꯏꯒꯨꯝꯅ ꯂꯩꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗ ꯈꯪꯅꯤꯡꯂꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯏꯒꯤ ꯄꯨꯖꯥ ꯇꯧꯔꯒ, ꯊꯋꯥꯏ ꯑꯗꯨꯕꯨ ꯀꯧꯔꯒ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯔꯒ ꯑꯆꯨꯝ ꯃꯔꯥꯟꯗꯣ ꯈꯪꯗꯣꯛꯀꯗꯕꯅꯤ ꯍꯥꯏ. ꯅꯪꯒꯤ ꯅꯐꯝꯗ ꯄꯥꯕꯨꯡ ꯈꯣꯏꯅ ꯍꯥꯏꯔꯕꯁꯨ ꯅꯪꯅ ꯊꯥꯖꯗꯕꯗꯨꯗ ꯑꯩꯈꯣꯏꯅ ꯀꯌꯥ ꯍꯥꯏꯗꯕꯅꯤ. ꯄꯥꯕꯨꯡ ꯈꯣꯏꯅ ꯐꯅꯤ ꯍꯥꯏꯕꯗꯣ ꯇꯧꯕꯤꯔꯣ. ꯅꯁꯥ ꯇꯨꯝꯐꯝ ꯆꯥꯐꯝ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ. ꯑꯀꯤꯕ ꯐꯥꯎꯗ꯭ꯔꯕꯁꯨ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗꯤ ꯀꯤꯒꯅꯨ ꯍꯥꯏꯕ ꯌꯥꯗꯦ. ꯑꯩꯁꯨ ꯑꯃꯨꯛꯃꯨꯛꯇꯤ ꯑꯀꯤꯕ ꯐꯥꯎꯏ. ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯉꯁꯤꯁꯤ ꯅꯨꯃꯤꯠꯁꯨ ꯐꯔꯝꯒꯗꯕ ꯃꯥꯜꯂꯦ. ꯑꯩ ꯃꯥꯏꯕꯗꯣ ꯍꯦꯛꯇ ꯀꯧꯔꯨꯈꯤꯒꯦ. ꯑꯩ ꯆꯠꯂꯦ. ꯃꯃꯥ, ꯅꯆꯥꯅꯨꯄꯥꯒꯤ ꯆꯥꯅꯅꯕ ꯀꯩ ꯀꯩꯅꯣ ꯈꯔ ꯁꯦꯝꯕꯤꯔꯝꯃꯨ. ꯑꯩ ꯃꯥꯏꯕ ꯊꯝꯕꯥꯜꯗꯣ ꯑꯃꯨꯛꯇ ꯀꯧꯔꯨꯈꯤꯒꯦ. ꯍꯣꯏ ꯃꯈꯣꯏ ꯄꯥꯕꯨꯡ, ꯑꯩ ꯏꯆꯥꯒꯤ ꯆꯥꯅꯕꯁꯦ ꯁꯦꯝꯕꯤꯔꯒꯦ. ꯃꯣꯏ ꯄꯥꯕꯨꯡ, ꯈꯔ ꯊꯨꯅ ꯃꯥꯏꯕꯗꯣ ꯀꯧꯕꯤꯔꯛꯑꯣ. ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯒꯣꯔꯣꯕ ꯑꯗꯨ ꯃꯥꯏꯕ ꯊꯝꯕꯥꯜꯕꯨ ꯀꯧꯕ ꯆꯠꯈꯤꯔꯝꯃꯤ. ꯃꯃꯥ ꯃꯆꯥ ꯑꯗꯨꯅ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯍꯧꯔꯤ. ꯒꯣꯔꯣꯕ ꯑꯗꯨ ꯃꯥꯏꯕ ꯊꯝꯕꯥꯜꯒꯤ ꯃꯌꯨꯝ ꯌꯧꯔꯤ. ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯥꯏꯕ ꯊꯝꯕꯥꯜꯗꯨ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯄꯌꯥ ꯍꯤꯗꯨꯅ ꯂꯩꯔꯝꯃꯤ. ꯒꯣꯔꯣꯕꯅ ꯂꯥꯛꯄꯁꯤ ꯎꯕꯗ ꯃꯥꯏꯕ ꯊꯝꯕꯥꯜꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ. ꯑꯣꯖꯥ ꯂꯥꯛꯄꯤꯔꯦ. ꯑꯣ, ꯁꯣꯝꯗ ꯃꯥꯡꯒꯣꯜꯁꯤꯗ ꯀꯥꯈꯠꯄꯤꯔꯣ. ꯐꯤꯗꯥꯁꯤꯗ ꯍꯦꯛꯇ ꯐꯝꯕꯤꯌꯨ. ꯑꯣꯖꯥ ꯃꯥꯏꯕ, ꯏꯆꯥ ꯅꯨꯄꯥꯗꯨ ꯊꯧꯗꯣꯛ ꯑꯁꯤ ꯈꯔ ꯇꯣꯏꯅ ꯊꯦꯡꯅꯔꯕ ꯃꯥꯜꯂꯤ. ꯑꯗꯨ ꯌꯥꯔꯒꯗꯤ ꯉꯁꯤꯁꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ, ꯍꯥꯏꯕꯗꯤ ꯀꯔꯤ ꯃꯔꯝꯗꯒꯤ ꯃꯈꯣꯏꯅ ꯂꯩꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯒꯤ ꯈꯪꯗꯣꯛꯅꯕ ꯑꯣꯖꯥꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯂꯒ ꯂꯥꯏꯒꯤ ꯊꯧꯔꯝꯗꯨ ꯄꯥꯡꯊꯣꯛꯅꯕ ꯑꯩ ꯑꯣꯖꯥꯕꯨ ꯀꯧꯕ ꯂꯥꯛꯆꯔꯤꯕꯅꯤ. ꯉꯁꯤꯗꯤ ꯐꯔꯛ ꯇꯥꯔꯅꯤꯅꯦ. ꯂꯥꯏꯒꯤ ꯊꯧꯔꯝ ꯇꯧꯕ ꯍꯥꯏꯕꯁꯤꯗꯤ ꯑꯩꯅ ꯊꯥꯡ パイꯗꯨꯅ ꯂꯩꯔꯤꯉꯩꯗ ꯍꯥꯏꯖꯕ ꯂꯥꯛꯄꯅꯤꯅ ꯉꯁꯤꯗꯤ ꯐꯔꯛ ꯇꯥꯒꯗꯕ ꯃꯥꯜꯂꯤ. ꯍꯌꯦꯡꯒꯨꯝꯕ ꯇꯧꯔꯁꯤ. ꯍꯌꯦꯡꯁꯨ ꯑꯗꯨꯃꯛ ꯅꯨꯃꯤꯠ ꯐꯩ. ꯍꯌꯦꯡꯒꯨꯝꯕ ꯇꯧꯔꯁꯤ ꯑꯣꯖꯥ. ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯣꯖꯥ. ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯆꯈ꯭ꯔꯒꯦ. ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯒꯣꯔꯣꯕ ꯑꯗꯨ ꯃꯌꯨꯝ ꯇꯝꯅ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ. ꯃꯥꯏꯕ ꯊꯝꯕꯥꯜ ꯑꯗꯨ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯝꯃꯤ. ꯃꯍꯥꯛꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯑꯐꯕꯔꯥ ꯐꯠꯇꯕꯔꯥ ꯍꯥꯏꯕꯗꯨ ꯃꯁꯥꯅ ꯃꯁꯥꯗ ꯋꯥꯍꯪ ꯀꯌꯥ ꯍꯪꯖꯗꯨꯅ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯀꯌꯥ ꯑꯃꯁꯨ ꯁꯣꯟꯖꯔꯝꯃꯤ. ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯊꯦꯡꯂꯕ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯊꯥꯅꯤꯟꯕꯨ ꯇꯨꯝꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯅ ꯌꯥꯝ ꯇꯠꯇꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯀꯧꯊꯣꯛꯂꯝꯃꯤ. ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯁꯤ ꯊꯥꯅꯤꯟꯁꯨ ꯃꯤꯀꯞ ꯊꯣꯔꯛꯇꯨꯅ ꯃꯍꯥꯛꯀꯤ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯍꯧꯒꯠꯂꯒ ꯇꯞꯅ ꯇꯞꯅ ꯃꯄꯥꯜ ꯇꯝꯅ ꯊꯣꯛꯈ꯭ꯔꯦ. ꯉꯁꯥꯏ ꯆꯍꯤ 5ꯒꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯕꯨ ꯌꯨꯝ ꯑꯗꯨꯒꯤ ꯌꯦꯅꯈꯥꯗ ꯐꯨꯝꯖꯤꯟꯈꯤꯕ ꯃꯣꯡꯐꯝ ꯑꯗꯨ ꯇꯝꯅ ꯊꯥꯅꯤꯟ ꯂꯥꯛꯂꯝꯃꯤ. ꯃꯣꯡꯐꯝ ꯑꯗꯨꯒꯤ ꯃꯄꯥ ꯌꯧꯔꯛꯄꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯗꯨ ꯅꯨꯡꯉꯥꯏꯇꯅ ꯂꯦꯞꯂꯒ ꯃꯤꯠꯀꯤ ꯄꯤꯔꯥꯡ ꯏꯍꯧꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯁꯤ ꯎꯕꯗ ꯊꯥꯅꯤꯟ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯉꯛꯄ ꯐꯥꯎꯈꯤꯔꯝꯃꯤ. ꯊꯥꯅꯤꯟꯅ ꯆꯪꯁꯤꯜꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ. ꯍꯥꯏꯌꯣ, ꯅꯣꯏ ꯑꯅꯤ ꯀꯅꯥꯅꯣ? ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯅꯣꯏ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ? ꯍꯥꯏꯌꯣ, ꯅꯣꯏ ꯑꯅꯤ ꯀꯅꯥꯅꯣ ꯍꯥꯏꯌꯣꯕ. ꯍꯥꯏꯌꯣ, ꯅꯣꯏ ꯑꯅꯤ ꯀꯅꯥꯅꯣ? ꯑꯁꯨꯝꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯊꯥꯅꯤꯟꯅ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯗ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯔꯕꯁꯨ ꯀꯔꯤꯁꯨ ꯈꯨꯝꯗ ꯃꯈꯣꯏ ꯑꯗꯨ ꯇꯨꯡꯐꯠ ꯂꯩꯊꯣꯛꯇꯨꯅ ꯑꯃꯨꯛ ꯃꯃꯥꯡ ꯄꯥꯡꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ. ꯃꯈꯣꯏꯅ ꯆꯠꯈ꯭ꯔꯤꯕ ꯑꯁꯤꯗ ꯇꯨꯡꯗ ꯊꯥꯅꯤꯟꯁꯨ ꯈꯣꯡꯊꯥꯡ ꯇꯞꯅ ꯊꯥꯡꯗꯨꯅ ꯑꯗꯨꯃꯛ ꯏꯟꯅꯔꯤ. ꯑꯗꯨꯕꯨ
ꯈꯪꯍꯧꯗꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯁꯨ ꯑꯃꯨꯛ ꯃꯥꯡꯈ꯭ꯔꯦ꯫ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗꯗꯤ ꯌꯥꯝꯅ ꯀꯤꯗ꯭ꯔꯦ ꯀꯤꯒꯟꯗ꯭ꯔꯦ ꯍꯥꯏꯔꯕꯁꯨ ꯊꯅꯦꯟ ꯀꯤꯗꯕ ꯉꯝꯃꯛꯇꯦ꯫ ꯃꯁꯥꯗꯨ ꯀꯤꯃꯟꯈꯤꯕꯅ ꯇꯨ ꯆꯨꯡꯈꯤꯕꯁꯨ ꯈꯪꯍꯧꯗ꯭ꯔꯦ꯫ ꯎꯄꯥꯏ ꯂꯩꯇꯕꯗ ꯇꯧꯐꯝ ꯈꯪꯗꯕꯗ ꯊꯅꯦꯟ ꯑꯃꯨꯛ ꯍꯟꯅ ꯃꯌꯨꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯁꯨ ꯍꯧꯈꯤꯗꯨꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯅꯨꯡꯗꯥꯡꯒꯤ ꯃꯇꯝ ꯑꯃꯗꯅꯤ ꯃꯥꯏꯕ ꯊꯝꯕꯥꯜꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯥꯏꯒꯤ ꯊꯧꯔꯝ ꯇꯧꯔꯝꯃꯤ꯫ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ kaya ama ꯁꯣꯟꯗꯨꯅ ꯊꯋꯥꯏ ꯑꯗꯨꯕꯨ ꯀꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯊꯋꯥꯏꯅ ꯂꯥꯛꯄꯒꯤ ꯁꯥꯎꯝ ꯑꯃ ꯂꯩꯔꯤꯕ ꯊꯅꯦꯟ ꯒꯣꯔꯣꯕꯥ ꯂꯩꯔꯤ ꯃꯄꯥ ꯃꯆꯥ ꯃꯈꯣꯏꯒꯤ ꯃꯐꯝ ꯑꯃꯗꯤ ꯃꯥꯏꯕ ꯊꯝꯕꯥꯜꯒꯤ ꯃꯐꯝꯗꯁꯨ ꯊꯋꯥꯏ ꯂꯥꯛꯄꯒꯤ ꯁꯥꯎꯝ ꯑꯁꯤ ꯐꯪꯂꯝꯃꯤ꯫ ꯃꯇꯝꯁꯤꯗ ꯃꯥꯏꯕ ꯊꯝꯕꯥꯜꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯍꯥꯏꯌꯣ, ꯅꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯅꯈꯣꯏꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯑꯁꯦꯡꯕ ꯂꯣꯏꯅꯃꯛ ꯇꯝꯃꯨ, ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯁꯛꯊꯥꯛ ꯄꯤꯗꯨꯅ ꯅꯈꯣꯏ ꯂꯥꯏꯔꯝꯂꯦꯟꯗ ꯅꯨꯡꯉꯥꯏꯅ ꯂꯩꯒꯗꯕꯅꯤ." ꯑꯁꯨꯝꯅ ꯃꯥꯏꯕ ꯊꯝꯕꯥꯜꯅ ꯍꯥꯏꯔꯤꯕ ꯑꯁꯤꯗ ꯀꯞꯅ ꯀꯞꯅ ꯊꯝꯕꯥꯜꯒ ꯃꯃꯤꯡ ꯃꯥꯟꯅꯕ ꯂꯩꯁꯦꯝꯕꯒꯤ ꯂꯣꯏꯅꯕꯤ ꯊꯝꯕꯥꯜꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤ, "ꯃꯐꯝ ꯑꯁꯤ ꯑꯩꯈꯣꯏꯅ ꯁꯦꯝꯒꯠ ꯁꯥꯒꯠꯄ ꯃꯇꯝꯗ ꯌꯥꯝꯅ ꯋꯥꯈꯤ꯫ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯁꯤꯅ ꯆꯥꯎꯔꯕ ꯄ꯭ꯔꯣꯖꯦꯛ ꯀꯌꯥ ꯑꯃ ꯄꯥꯏ, ꯑꯗꯨꯕꯨ ꯏꯄꯨꯔꯣꯏꯕꯅ ꯇꯧꯔꯤꯕ ꯑꯐꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯑꯁꯤꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ ꯃꯤꯑꯣꯏ ꯈꯔꯅ ꯑꯩꯕꯨꯁꯨ ꯇꯝꯊꯤꯅ ꯐꯨꯗꯨꯅ ꯍꯥꯠꯇꯣꯛꯄꯤꯈꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯕꯨꯁꯨ ꯇꯝꯊꯤꯅ ꯐꯨꯗꯨꯅ ꯃꯐꯝ ꯑꯁꯤꯃꯛꯇꯗ ꯍꯥꯠꯇꯣꯛꯈꯤ, ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯅꯤꯕꯨꯅ ꯌꯨꯝ ꯑꯁꯤꯒꯤ ꯅꯥꯀꯟ ꯌꯦꯅꯈꯥ ꯑꯗꯨꯗ ꯐꯨꯝꯖꯤꯟꯗꯨꯅ ꯊꯝꯕꯤꯈꯤ꯫ ꯉꯁꯤ ꯐꯥꯎꯕ ꯂꯥꯏꯔꯝꯂꯦꯟꯗ ꯆꯠꯀꯦꯁꯨ ꯆꯠꯉꯝꯗ, ꯃꯤꯔꯛꯇ ꯇꯤꯟꯒꯦꯁꯨ ꯇꯤꯡꯉꯝꯗ ꯑꯩꯈꯣꯏ ꯌꯥꯝ ꯋꯥꯅ ꯈꯥꯡꯂꯤꯕꯅꯤ." ꯑꯁꯨꯝꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯊꯝꯕꯥꯜꯅ ꯀꯞꯅ ꯀꯞꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯊꯝꯕꯥꯜꯅ ꯑꯁꯨꯝꯅ ꯍꯥꯏ, "ꯍꯥꯏꯌꯣ, ꯑꯗꯨꯗꯤ ꯅꯈꯣꯏ ꯀꯅꯥꯅ ꯍꯥꯠꯄꯅꯣ? ꯀꯅꯥꯅ ꯀꯔꯤꯒꯤꯗꯃꯛꯇ ꯍꯥꯠꯄꯅꯣ? ꯑꯗꯨꯒ ꯅꯈꯣꯏꯕꯨ ꯐꯨꯝꯂꯦ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯈꯣꯏꯒꯤ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯂꯧꯊꯣꯛꯂꯒ ꯄꯣꯂꯣꯏꯕꯤꯒꯦ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯈꯣꯏ ꯂꯥꯏꯔꯝꯂꯦꯟꯗ ꯁꯣꯏꯗꯅ ꯆꯠꯄ ꯉꯝꯒꯅꯤ." ꯑꯁꯨꯝꯅ ꯃꯥꯏꯕ ꯊꯝꯕꯥꯜꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯂꯩꯁꯦꯝꯕꯅ ꯑꯃꯨꯛ ꯍꯥꯏꯔꯤ, "ꯃꯗꯨꯃꯛ ꯇꯧꯕꯤꯌꯨ, ꯃꯗꯨꯃꯛ ꯇꯧꯕꯤꯌꯨ꯫ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯋꯥꯔꯦ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯉꯁꯤ ꯐꯥꯎꯕꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯗ ꯐꯠꯇꯕ ꯇꯧꯈꯤꯕ ꯂꯩꯇ꯭ꯔꯤ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯕꯨ ꯇꯝꯊꯤꯅ ꯍꯥꯠꯈꯤꯕ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯐꯦꯃꯤꯂꯤꯁꯤꯡ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯂꯣꯏꯅꯃꯛ ꯂꯣꯏꯁꯤꯟꯈꯤ꯫ ꯑꯗꯨꯕꯨ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯦꯡꯕꯤꯔꯛꯂꯤꯕ ꯃꯈꯣꯏꯗꯤ ꯃꯕꯨꯛꯆꯦꯜ ꯁꯦꯡꯕ, ꯑꯐꯕ ꯊꯕꯛ ꯀꯌా ꯇꯧꯕ, ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯕꯨ ꯇꯁꯦꯡꯅ ꯉꯥꯛ ꯁꯦꯟꯕꯤꯕ ꯉꯝꯒꯗꯕ ꯃꯤꯑꯣꯏ ꯉꯥꯛꯇ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯅ ꯃꯈꯣꯏꯗ ꯋꯥꯀꯠꯆꯒꯦ ꯍꯥꯏꯗꯨꯅ ꯇꯠꯇꯅ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯃꯈꯣꯏꯒ ꯍꯛꯆꯥꯡꯒ ꯊꯋꯥꯏꯒ ꯈꯥꯏꯗꯣꯛꯅꯔꯕ ꯊꯋꯥꯏ ꯑꯩꯈꯣꯏꯒꯗꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯗꯕꯅꯤꯅ ꯃꯈꯣꯏꯗ ꯀꯔꯤꯁꯨ ꯍꯥꯏꯖꯕ ꯉꯝꯗꯦ꯫ ꯑꯩꯈꯣꯏ ꯂꯥꯏꯔꯝꯂꯦꯟꯗ ꯆꯠꯅꯤꯡꯉꯤ." ꯑꯁꯨꯝꯅ ꯂꯩꯁꯦꯝꯕꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯃꯥꯏꯕ ꯂꯩꯁꯦꯝꯕꯁꯤꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯤ, "ꯍꯥꯏꯌꯣ, ꯅꯈꯣꯏꯕꯨ ꯍꯥꯠꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯀꯅꯥꯅꯣ? ꯅꯈꯣꯏꯕꯨ ꯀꯔꯤꯒꯤꯗꯃꯛꯇ ꯍꯥꯠꯈꯤꯕꯅꯣ? ꯋꯥꯔꯤ ꯄꯨꯝꯕ ꯍꯥꯏꯔꯛꯎ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯅꯈꯣꯏꯁꯨ ꯂꯥꯏꯔꯝꯂꯦꯟꯗ ꯅꯨꯡꯉꯥꯏꯅ ꯇꯤꯟꯅꯕ ꯑꯩꯅ ꯁꯤꯟꯒꯅꯤ." ꯑꯁꯨꯝꯅ ꯃꯥꯏꯕ ꯊꯝꯕꯥꯜꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯋꯥꯔꯤ ꯄꯨꯝꯕꯁꯤꯡ ꯑꯗꯨ ꯂꯩꯁꯦꯝꯕ ꯑꯃꯗꯤ ꯊꯝꯕꯥꯜꯅ ꯃꯈꯣꯏ ꯑꯅꯤꯅ ꯃꯥꯏꯕ ꯊꯝꯕꯥꯜꯒꯤ ꯃꯐꯝꯗ ꯑꯃꯠꯇ ꯆꯤꯊꯗꯅ ꯂꯤꯔꯝꯃꯤ꯫ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯔꯨꯔꯕ ꯇꯨꯡꯗ ꯃꯥꯏꯕ ꯊꯝꯕꯥꯜ ꯃꯁꯥꯗ ꯑꯀꯤ ꯇꯨꯖꯨꯡꯕ, ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯋꯥꯏ ꯑꯅꯤ ꯑꯗꯨꯗ ꯃꯈꯨꯠ ꯅꯣꯟꯅꯗꯨꯅ ꯃꯥꯏꯕ ꯊꯝꯕꯥꯜꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯅꯈꯣꯏ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯅꯈꯣꯏꯅ ꯍꯥꯠꯅꯤꯡꯂꯤꯕ ꯃꯤꯁꯛ ꯑꯃꯗꯤ ꯉꯁꯤ ꯐꯥꯎꯕ ꯍꯥꯠꯄ ꯉꯝꯗ꯭ꯔꯤ꯫ ꯃꯗꯣ ꯑꯩꯒꯤ ꯈꯨꯠꯁꯤꯟ ꯊꯧꯔꯥꯡꯅꯅꯤ꯫ ꯑꯩꯅ ꯄꯤꯈꯤꯕ ꯆꯐꯨ ꯑꯗꯨꯗ ꯌꯥꯎꯈꯤꯕ ꯏꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛ ꯉꯁꯤ ꯐꯥꯎꯕ ꯍꯤꯡꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯉꯁꯤ ꯋꯥꯁꯛꯇꯨꯅ ꯍꯥꯏꯔꯤ, ꯏꯕꯨꯡꯉꯣꯒ ꯏꯕꯦꯝꯃꯒ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗꯤ ꯑꯩꯅ ꯈꯪꯗꯕꯅꯤꯅ
ꯅꯈꯣꯏꯅ ꯍꯥꯠꯅꯤꯡꯂꯤꯕ ꯃꯤꯁꯛ ꯑꯗꯣ ꯑꯔꯣꯏꯕ ꯑꯣꯏꯅ ꯅꯈꯣꯏꯅ ꯂꯃꯟ ꯈꯨꯝꯕ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯩꯅ ꯁꯣꯏꯗꯅ ꯄꯤꯈꯤ꯫ ꯆꯐꯨ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯏꯁꯤꯡ ꯑꯗꯣ ꯑꯩꯅ ꯆꯠꯇꯨꯅ ꯊꯨꯒꯥꯏꯔꯨꯈꯤꯒꯦ, ꯑꯗꯨꯒ ꯅꯈꯣꯏ ꯅꯅꯤꯡꯇꯝꯅ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯂꯃꯟ ꯈꯨꯝꯃꯨ꯫ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯈꯪꯂꯨꯗꯕꯅ ꯅꯈꯣꯏꯗꯒꯤ ꯀꯟꯕ ꯉꯝꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏꯕꯨꯗꯤ ꯑꯩꯅ ꯀꯟꯗꯨꯅ ꯊꯝꯂꯤ꯫ ꯉꯁꯤꯒꯤꯗꯤ ꯑꯩꯅ ꯊꯥꯔꯤꯕ ꯅꯈꯣꯏꯒꯤ ꯆꯥꯂꯨꯛꯁꯦ ꯆꯥꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯔꯣ꯫ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯂꯥꯟꯖꯗ꯭ꯔꯕ ꯏꯃꯨꯡ ꯑꯁꯤꯗꯗꯤ ꯅꯈꯣꯏꯅ ꯑꯋꯥꯕ ꯄꯤꯔꯒꯅꯨꯀꯣ꯫ ꯑꯁꯨꯝꯅ ꯃꯥꯏꯕ ꯊꯝꯕꯥꯜꯅ ꯂꯩꯁꯦꯝꯕ ꯑꯃꯗꯤ ꯊꯝꯕꯥꯜꯒꯤ ꯃꯐꯝꯗ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯁꯥꯟꯅꯕ ꯂꯣꯏꯔꯕ ꯇꯨꯡ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯈꯪꯂꯕ ꯇꯨꯡꯗ ꯃꯥꯏꯕ ꯊꯝꯕꯥꯜꯅ ꯑꯃꯨꯛ ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯑꯃꯠꯇ ꯆꯤꯊꯗꯅ ꯇꯝꯂꯝꯃꯤ꯫ ꯃꯇꯝꯁꯤꯗꯗꯤ ꯃꯃꯥ ꯃꯄꯥ ꯑꯗꯨꯗꯤ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯒꯤ ꯃꯁꯛ ꯑꯗꯨ ꯎꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯈꯣꯏꯗꯤ ꯀꯤꯃꯟꯈꯤꯕꯅ ꯃꯁꯛ ꯑꯗꯨ ꯎꯒꯦ ꯍꯥꯏꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯊꯅꯤꯟꯗꯤ ꯃꯃꯥꯡꯉꯩꯗ ꯉꯜꯂꯤꯉꯩꯗ ꯃꯈꯣꯏꯒꯤ ꯃꯁꯛꯁꯤꯡ ꯑꯗꯨ ꯇꯠꯇꯅ ꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯏꯕ ꯑꯗꯨꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯔꯕ ꯇꯨꯡꯗ ꯊꯅꯤꯟꯅ ꯑꯁꯨꯝꯅ ꯍꯥꯏꯈꯤ, ꯈꯨꯔꯥꯅ ꯍꯥꯏꯕꯤꯕꯗꯣ ꯌꯥꯝꯅꯗꯤ ꯆꯨꯝꯃꯦ, ꯑꯗꯨꯕꯨ ꯋꯥꯔꯤ ꯄꯨꯝꯕ ꯈꯪꯂꯕꯅꯤꯅ ꯃꯤꯑꯣꯏ ꯑꯗꯣ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯀꯩꯁꯨꯝ ꯁꯪꯗꯣꯏꯅ ꯊꯝꯁꯤ꯫ ꯃꯤꯕꯨ ꯍꯦꯛꯇ ꯍꯥꯠꯄ ꯍꯥꯏꯕꯁꯦ ꯑꯥꯏꯅꯁꯨ ꯌꯥꯗꯦ, ꯂꯣꯅꯁꯨ ꯌꯥꯗꯦ꯫ ꯑꯗꯨꯅ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯑꯩ ꯐꯥꯗꯨꯅ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯖꯦꯜꯗ ꯂꯩꯅꯕ ꯑꯩꯅ ꯁꯤꯟꯖꯒꯦ꯫ ꯃꯇꯝ ꯑꯁꯤꯗ ꯃꯥꯏꯕ ꯊꯝꯕꯥꯜꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏ, ꯏꯕꯨꯡꯉꯣ, ꯃꯗꯨ ꯌꯥꯔꯣꯏ꯫ ꯅꯤꯡꯉꯝꯗꯅ ꯁꯤꯈꯤꯕ ꯊꯋꯥꯏ ꯑꯗꯨꯅ ꯂꯥꯏꯔꯝꯂꯦꯟꯗ ꯅꯨꯡꯉꯥꯏꯅ ꯆꯠꯈꯤꯕ ꯍꯥꯏꯕꯁꯤ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕ ꯄꯨꯝꯅꯃꯛ ꯄꯥꯡꯊꯣꯛꯍꯟꯒꯗꯕꯅꯤ꯫ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯊꯧꯔꯝ ꯑꯗꯨꯅ ꯐꯠꯇꯕ ꯑꯣꯏꯔꯒꯗꯤ ꯊꯤꯡꯕ ꯌꯥꯏ, ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯑꯗꯨꯗꯤ ꯑꯐꯕ ꯊꯕꯛꯅꯤ꯫ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯀꯔꯤꯁꯨ ꯑꯋꯥꯕ ꯄꯤꯈꯤꯗꯦ꯫ ꯃꯈꯣꯏꯗ ꯁꯤꯡꯅꯔꯛꯂꯤꯕ, ꯃꯈꯣꯏꯕꯨ ꯑꯋꯥꯕ ꯄꯤꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯂꯃꯟ ꯈꯨꯝꯖꯕꯅꯤ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯈꯨꯝꯒꯗꯧꯔꯤꯕ ꯃꯤꯑꯣꯏ ꯑꯗꯣ ꯃꯈꯣꯏꯅ ꯂꯃꯟ ꯈꯨꯝꯖꯔꯁꯅꯨ, ꯃꯁꯦ ꯅꯪꯅ ꯈꯪꯁꯤꯟ ꯅꯨꯡꯁꯤꯅꯗꯅ ꯂꯩꯔꯣ꯫ ꯈꯨꯔꯥ, ꯑꯩꯅ ꯍꯥꯏꯖꯕꯁꯦ ꯑꯝꯇ ꯌꯥꯕꯤꯌꯨ꯫ ꯃꯤꯑꯣꯏ ꯑꯗꯣ ꯑꯩ ꯍꯧꯖꯤꯛꯃꯛ ꯆꯠꯇꯨꯅ ꯐꯥꯔꯒ ꯀꯩꯁꯨꯝ ꯆꯪꯗ ꯊꯝꯒꯦ꯫ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯕꯨ ꯃꯥꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯍꯥꯠꯇꯣꯛꯄꯤꯈꯤꯕꯅꯤ꯫ ꯑꯩ ꯃꯥꯕꯨ ꯐꯥꯗꯨꯅ ꯖꯦꯜꯗ ꯊꯝꯖꯤꯟꯖꯒꯦ ꯈꯨꯔꯥ꯫ ꯏꯕꯨꯡꯉꯣ, ꯃꯁꯤꯗꯤ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯇꯠꯅ ꯊꯥꯅ ꯌꯥꯗ꯭ꯔꯕ ꯋꯥꯔꯤꯗ ꯌꯥꯎꯗꯨꯅ ꯂꯩꯔꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯗꯤ ꯑꯩ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯂꯔꯣꯏ꯫ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕꯁꯤ ꯇꯧꯔꯕꯗꯤ ꯅꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯔꯅꯤ, ꯃꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯅ ꯆꯠꯈ꯭ꯔꯒꯅꯤ꯫ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨꯗ, ꯐꯅ ꯐꯅꯕ ꯁꯤꯜꯂꯁꯤ꯫ ꯅꯪꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗꯁꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅꯕ ꯇꯧꯁꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯤꯑꯣꯏ ꯑꯗꯨ ꯍꯤꯡꯗꯨꯅ ꯂꯩꯔꯕꯗꯤ ꯃꯈꯣꯏꯒꯤ ꯊꯋꯥꯏ ꯑꯁꯤꯁꯨ ꯌꯨꯝ ꯑꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯅꯪꯕꯨꯁꯨ ꯑꯋꯥꯕ ꯇꯥꯔꯛꯄ ꯌꯥꯏ꯫ ꯑꯁꯨꯝꯅ ꯃꯥꯏꯕ ꯊꯝꯕꯥꯜꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯂꯥꯏꯔꯤꯛꯅ ꯊꯦꯝꯖꯤꯟꯕ ꯑꯣꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯏꯕꯨꯡꯉꯣ, ꯀꯩꯅꯣ ꯅꯪ ꯍꯥꯏꯔꯤꯗꯨꯕꯣ? ꯑꯣꯖꯥ ꯃꯥꯏꯕꯅ ꯍꯥꯏꯔꯤꯁꯦ ꯃꯁꯤ ꯁꯨꯝ ꯇꯧꯖꯁꯅꯨ꯫ ꯅꯪꯅꯦ, ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯒꯤ ꯊꯥꯖꯗꯅ ꯁꯨꯝ ꯂꯥꯛꯄꯗꯣ ꯍꯧꯖꯤꯛꯇꯤ ꯅꯪ ꯊꯥꯖꯔꯕ ꯅꯠꯇ꯭ꯔꯣ? ꯊꯋꯥꯏꯁꯤꯡ ꯑꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯁꯨꯝ ꯂꯩꯔꯒ ꯅꯪꯅ ꯀꯃꯥꯏꯅ ꯅꯨꯡꯉꯥꯏꯅ ꯂꯩꯗꯣꯏꯅꯣ? ꯌꯦꯡꯉꯨꯅꯦ, ꯅꯪꯕꯨ ꯂꯨꯍꯣꯡꯉꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯕ꯭ꯔꯣ? ꯃꯤꯒꯤ ꯃꯆꯥꯗꯨ ꯂꯥꯛꯑꯒ ꯑꯋꯥꯐꯝꯗ ꯑꯃꯨꯛ ꯇꯥꯔꯣ, ꯍꯌꯦꯡꯋꯥꯏ ꯏꯁꯨ ꯂꯩꯔꯣ, ꯏꯁꯨꯗꯨꯁꯨ ꯑꯃꯨꯛ ꯑꯋꯥꯐꯝ ꯇꯥꯔꯣ꯫ ꯌꯨꯝ ꯑꯁꯤꯒꯤ ꯐꯅꯅꯕ ꯑꯃꯗꯤ ꯊꯋꯥꯏꯁꯤꯡ ꯑꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯖꯅꯕ ꯅꯪꯅꯦ, ꯑꯣꯖꯥ ꯃꯥꯏꯕꯅ ꯍꯥꯏꯕꯁꯤꯗꯅꯦ ꯌꯥꯝꯅ ꯀꯟꯅ ꯌꯦꯠꯂꯨꯔꯅꯨ, ꯍꯣꯏ ꯍꯥꯟꯅ ꯌꯥꯊꯣꯛꯈ꯭ꯔꯣ꯫ ꯑꯁꯨꯝꯅ ꯃꯃꯥꯅ ꯍꯥꯏꯕꯁꯤꯗ ꯊꯅꯤꯟꯁꯨ ꯋꯥ ꯃꯈꯥ ꯇꯥꯕ ꯉꯝꯗ ꯃꯥꯏꯕ ꯊꯝꯕꯥꯜꯅ ꯍꯥꯏꯔꯤꯕ ꯑꯗꯨꯗ ꯌꯥꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤ ꯍꯧꯈꯤꯒꯗꯨꯅ ꯑꯌꯨꯛꯀꯤ ꯃꯇꯝ ꯑꯃꯗ ꯃꯥꯏꯕ ꯊꯝꯕꯥꯜ ꯑꯗꯨ ꯈꯪꯍꯧꯗꯅ ꯆꯥꯎꯔꯦꯟꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯆꯥꯎꯔꯦꯟꯒꯤ ꯌꯨꯝꯗ ꯃꯥꯏꯕ ꯊꯝꯕꯥꯜꯅ ꯂꯥꯛꯄ ꯑꯁꯤꯗ ꯆꯥꯎꯔꯦꯟ ꯑꯗꯨ ꯏꯉꯛ ꯉꯛꯏ꯫ ꯃꯥꯏꯕ ꯊꯝꯕꯥꯜꯅ ꯋꯥꯔꯤ ꯄꯨꯝꯕꯁꯤ ꯈꯪꯂꯕꯅꯤꯅ ꯆꯥꯎꯔꯦꯟ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯔꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯁꯨꯝꯅ ꯃꯥꯏꯕ ꯊꯝꯕꯥꯜꯅ ꯆꯥꯎꯔꯦꯟꯒꯤ ꯃꯐꯝꯗ ꯍꯥꯏꯔꯝꯃꯤ, ꯏꯕꯨꯡꯉꯣ ꯆꯥꯎꯔꯦꯟ, ꯑꯩꯅ ꯅꯉꯣꯟꯗ ꯄꯤꯈꯤꯕ ꯏꯁꯤꯡ ꯌꯥꯎꯕ ꯆꯐꯨꯗꯣ ꯑꯃꯨꯛꯇ ꯄꯨꯊꯣꯔꯛꯎ꯫ ꯃꯗꯨ ꯑꯅꯧꯕ ꯑꯃ ꯁꯤꯟꯗ꯭ꯔꯕꯗꯤ ꯅꯪꯅꯦ, ꯊꯋꯥꯏꯁꯤꯡ ꯑꯗꯨ ꯂꯥꯛꯂꯒ ꯅꯪꯒꯤ ꯅꯆꯥꯅꯁꯨ ꯂꯣꯏꯅꯕꯤ ꯃꯊꯪ ꯃꯊꯪ ꯁꯤꯈꯤꯕꯗꯣ ꯑꯗꯨꯒꯨꯝꯅ ꯅꯪꯒꯤ ꯊꯋꯥꯏꯗꯁꯨ ꯂꯣꯏꯈꯤꯕ ꯇꯥꯔꯦ꯫ ꯑꯁꯨꯝꯅ ꯃꯥꯏꯕ ꯊꯝꯕꯥꯜꯅ ꯍꯥꯏꯕꯁꯤꯗ ꯊꯥꯖꯔꯗꯨꯅ ꯆꯥꯎꯔꯦꯟꯅ ꯆꯐꯨ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯏꯁꯤꯡ ꯑꯗꯨꯒ ꯄꯨꯟꯅ ꯄꯨꯊꯣꯔꯛꯏ꯫ ꯆꯐꯨ ꯑꯗꯨ ꯄꯨꯊꯣꯔꯛꯂꯕ ꯃꯇꯝ ꯑꯁꯤꯗ
ꯃꯥꯏꯕ ꯊꯝꯕꯥꯅ ꯆꯐꯨ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯏꯁꯤꯡ ꯑꯗꯨꯕꯨ ꯍꯩꯗꯣꯛꯇꯨꯅ ꯆꯐꯨ ꯑꯗꯨꯕꯨ ꯊꯨꯒꯥꯏꯈꯤꯔꯝꯃꯤ꯫ ꯆꯐꯨ ꯊꯨꯒꯥꯏꯔꯛꯂꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯆꯥꯎꯔꯦꯟꯅ ꯈꯪꯁꯥꯎ ꯁꯥꯎꯒꯠꯂꯛꯇꯨꯅ ꯊꯝꯕꯥꯜꯒꯤ ꯃꯐꯝꯗ ꯍꯥꯏꯔꯝꯃꯤ, "ꯀꯩꯅꯣ ꯇꯥꯗꯅ ꯇꯧꯕꯤꯔꯤꯁꯤ ꯀꯩꯅꯣ? ꯆꯐꯨ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯏꯁꯤꯡ ꯑꯁꯤꯅ ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯍꯤꯡꯂꯤꯕꯅꯤ ꯍꯥꯏꯕꯁꯤ ꯇꯥꯗ ꯀꯥꯎꯕꯤꯔꯕ ꯃꯥꯜꯂꯦ꯫ ꯁꯦ ꯌꯥꯝ ꯊꯨꯅ ꯆꯐꯨ ꯑꯁꯤꯗ ꯏꯁꯤꯡ ꯍꯥꯞꯄꯣ, ꯑꯗꯨꯒ ꯑꯁꯦꯡꯕ ꯆꯐꯨ ꯑꯃꯃꯨꯛ ꯄꯤꯌꯨ ꯑꯁꯦꯡꯕ ꯆꯐꯨ ꯑꯃꯨꯛ ꯄꯤꯌꯨ ꯑꯁꯦꯡꯕ ꯗꯥꯗꯥ." ꯑꯁꯨꯝꯅ ꯋꯥ ꯉꯥꯡꯅ ꯆꯥꯎꯔꯦꯟ ꯑꯗꯨ ꯁꯣꯔ ꯊꯤꯡꯈꯤꯔꯝꯃꯤ꯫ ꯃꯥꯏꯕ ꯊꯝꯕꯥꯜ ꯀꯔꯤꯁꯨ ꯈꯪꯁꯤꯟ ꯎꯁꯤꯟꯅꯗꯅ ꯇꯨꯃꯤꯟꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯊꯟꯇ ꯉꯥꯏꯍꯧꯔꯕ ꯆꯥꯎꯔꯦꯟ ꯑꯗු ꯃꯉꯛ ꯑꯗꯨꯗ ꯃꯈꯨꯠ ꯑꯗꯨꯅ ꯄꯥꯏꯁꯤꯟꯖꯗꯨꯅ ꯁꯣꯔ ꯊꯤꯡꯂꯤꯕ ꯑꯗꯨꯕꯨ ꯐꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯦ꯫ ꯅꯤꯡꯉꯝꯗꯅ ꯁꯤꯈ꯭ꯔꯕ ꯊꯋꯥꯏ ꯑꯅꯤ ꯑꯗꯨꯅ ꯆꯥꯎꯔꯦꯟꯒꯤ ꯄꯨꯟꯁꯤꯕꯨ ꯂꯣꯏꯁꯤꯟꯈꯤ, ꯍꯥꯏꯕꯗꯤ ꯊꯋꯥꯏꯒ ꯍꯛꯆꯥꯡꯒ ꯁꯦꯠꯇꯣꯛꯅꯈꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗ ꯆꯥꯎꯔꯦꯟ ꯑꯁꯤ ꯁꯤꯔꯦ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯁꯤꯡꯅ ꯆꯥꯎꯔꯦꯟꯒꯤ ꯃꯌꯨꯝꯗ ꯀ꯭ꯂꯕ ꯑꯃ ꯁꯥꯕꯒꯤ ꯗꯣꯅꯦꯁꯟ ꯂꯥꯛꯄ ꯃꯇꯝꯗ ꯆꯥꯎꯔꯦꯟ ꯑꯗꯨ ꯃꯥꯡꯒꯣꯜꯗ ꯊꯋꯥꯏꯒ ꯍꯛꯆꯥꯡꯒ ꯈꯥꯏꯅꯗꯨꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃꯒꯨꯝꯅ ꯇꯥꯗꯨꯅ ꯂꯩꯕ ꯑꯁꯤ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝ ꯑꯗꯨꯅ ꯊꯦꯡꯅꯔꯕꯗ ꯀꯅꯥꯅ ꯀꯔꯤ ꯇꯧꯔꯝꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯨꯂꯤꯁ ꯀꯧꯗꯨꯅ ꯆꯥꯎꯔꯦꯟꯒꯤ ꯕꯣꯗꯤ ꯑꯗꯨꯕꯨ ꯂꯧꯈꯠꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯁꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯧꯅ ꯌꯨꯝ ꯍꯣꯡꯂꯛꯂꯤꯕ ꯊꯅꯤꯟ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯤꯑꯣꯏ ꯑꯁꯤ ꯃꯌꯥꯝꯅ ꯁꯨꯝ ꯋꯥꯔꯤꯅꯕꯗ ꯍꯥꯏꯕꯗꯤ ꯃꯃꯤꯡ ꯄꯟꯅꯕꯗ ꯆꯥꯎꯔꯦꯟ ꯊꯅꯤꯟꯅ ꯈꯪꯂꯝꯃꯤ ꯃꯗꯨꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯀꯥꯟꯗ ꯉꯁꯥꯏ ꯊꯝꯕꯥꯜꯅ ꯂꯤꯈꯤꯕ ꯋꯥꯔꯤ ꯑꯗꯨꯗ ꯌꯥꯎꯈꯤꯕ ꯃꯃꯤꯡ ꯑꯗꯨ ꯑꯣꯏꯔꯝꯕꯗ ꯊꯅꯤꯟ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯔꯝꯃꯤ꯫ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯂꯥꯛꯃꯤꯟꯅꯔꯤꯕ ꯁ꯭ꯀꯣꯠꯁꯤꯡ ꯑꯗꯨꯗ ꯒꯥꯔꯤꯗ ꯍꯥꯞꯀꯠꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝ ꯑꯗꯨꯗ ꯍꯥꯏ, "ꯃꯌꯥꯝ ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯈꯟꯕꯤꯔꯨꯔꯅꯨ꯫ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤ ꯄꯣꯁꯠꯃꯣꯔꯇꯦꯝꯒꯤꯗꯃꯛꯇ ꯄꯨꯔꯒ ꯃꯇꯧ ꯀꯔꯝꯅ ꯁꯤꯈꯤꯕꯅꯣ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗ ꯈꯪꯗꯣꯛꯂꯕ ꯃꯇꯨꯡꯗ ꯃꯌꯥꯝꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯥꯏꯖꯔꯛꯀꯦ꯫ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯄꯣꯁꯠꯃꯣꯔꯇꯦꯝꯁꯤ ꯂꯣꯏꯔꯒ ꯃꯌꯥꯝꯅ ꯄꯣꯠꯂꯣꯏꯒꯦ ꯍꯥꯏꯔꯒꯁꯨ ꯑꯁꯤꯕ ꯍꯛꯆꯥꯡꯁꯦ ꯂꯧꯕꯤꯕ ꯌꯥꯅꯤ꯫ ꯑꯗꯨꯒ ꯃꯣꯏꯒꯤꯗꯤ ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯃꯌꯥꯝꯅ ꯂꯩꯇꯦ ꯍꯥꯏꯔꯕꯅꯤನ ꯃꯐꯝꯗꯨꯗ ꯑꯗꯨꯝ ꯄꯣꯠꯂꯣꯏꯈ꯭ꯔꯣ ꯍꯥꯏꯔꯒꯁꯨ ꯄꯣꯠꯂꯣꯏꯈ꯭ꯔꯒꯦ꯫ ꯃꯌꯥꯝꯒꯤ ꯃꯣꯠ ꯑꯃꯇꯪꯗꯤ ꯇꯥꯖꯅꯤꯡꯉꯤ." ꯃꯇꯝ ꯑꯁꯤꯗ ꯑꯍꯜ ꯑꯃꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯃꯤ ꯑꯁꯤ ꯑꯗꯨꯃꯛ ꯅꯈꯣꯏꯒꯤ ꯑꯥꯗ ꯄꯣꯠꯂꯣꯏꯈ꯭ꯔꯣꯗ꯫ ꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕꯅꯤꯅꯅꯦ ꯈꯨꯜ ꯑꯁꯤꯗ ꯄꯣꯠꯂꯣꯏꯔꯨꯗꯅ, ꯍꯥꯏꯕꯗꯤ ꯃꯥꯕꯨ ꯄꯣꯠꯂꯣꯏꯕꯤꯅꯕ ꯃꯤ ꯂꯩꯒꯗꯕ ꯃꯥꯟꯗꯦ꯫ ꯑꯗꯨꯕꯨꯅꯦ ꯈꯨꯜ ꯑꯁꯤꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯗꯗꯤ ꯃꯇꯦꯡꯗꯤ ꯌꯥꯝꯅ ꯄꯥꯡꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯇꯦꯡ ꯄꯥꯡꯉꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤꯁꯨ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦꯗꯣ꯫ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯄꯣꯠꯂꯣꯏꯕ ꯍꯥꯏꯕꯁꯤꯁꯨ ꯂꯧꯇꯥꯅꯔꯤꯉꯩꯗ ꯑꯣꯏꯒꯗꯕ ꯃꯥꯟꯗꯦ꯫ ꯑꯗꯨꯅꯅꯦ ꯏꯕꯨꯡꯉꯣꯅ ꯐꯅꯕ ꯇꯧꯕꯤꯔꯣ꯫ ꯑꯗꯨꯒꯅꯦ ꯁꯤꯔꯤꯕꯗꯨꯒꯤ ꯃꯇꯥꯡꯗꯗꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯈꯨꯜ ꯃꯤꯌꯥꯝꯁꯤꯗꯗꯤ ꯈꯪꯍꯟꯕꯤꯔꯛꯑꯣꯀꯣ ꯏꯕꯨꯡꯉꯣ." ꯑꯁꯨꯝꯅ ꯑꯍꯜ ꯑꯁꯤꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯍꯣꯏ ꯍꯥꯏꯔꯗꯨꯅ ꯊꯅꯤꯟ ꯑꯗු ꯄꯣꯁꯠꯃꯣꯔꯇꯦꯝꯒꯤꯗꯃꯛꯇ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯆꯠꯈꯔꯦ꯫ ꯑꯁꯨꯝꯅ ꯆꯥꯎꯔꯦꯟꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯄꯣꯁꯠꯃꯣꯔꯇꯦꯝ ꯇꯧꯕ ꯂꯣꯏꯔꯕ ꯇꯨꯡꯗ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯃꯩ ꯊꯥꯗꯨꯅ ꯃꯥꯡꯍꯟꯈ꯭ꯔꯦ꯫ ꯅꯣꯡꯃ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯃꯗ ꯊꯅꯤꯟꯅ ꯃꯤꯌꯥꯝ ꯑꯃ ꯀꯧꯗꯨꯅ ꯆꯥꯎꯔꯦꯟꯅ ꯁꯤꯔꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯆꯥꯎꯔꯦꯟ ꯑꯗꯨ ꯄꯣꯁꯠꯃꯣꯔꯇꯦꯝꯒꯤ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛ ꯑꯁꯤ BP ꯁ꯭ꯇ꯭ꯔꯣꯛ ꯇꯧꯔꯒ ꯁꯤꯕꯅꯤ ꯑꯃꯗꯤ ꯃꯁꯤꯗ ꯅꯠꯇꯅ ꯍꯥꯔꯠ ꯑꯦꯇꯦꯛꯁꯨ ꯌꯥꯎꯏ ꯍꯥꯏꯗꯨꯅ ꯑꯅꯤꯃꯛ ꯄꯨꯟꯁꯤꯜꯂꯦ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝꯗ ꯇꯝꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯄꯨꯝꯕꯁꯤꯡ ꯑꯁꯤ ꯂꯤꯕ ꯂꯣꯏꯔꯕ ꯇꯨꯡꯗ ꯊꯅꯤꯟ ꯑꯃꯨꯛ ꯃꯤꯌꯥꯝ ꯑꯗꯨꯗ ꯔꯤꯀ꯭ꯋꯦꯁ ꯑꯃꯈꯛ ꯇꯧꯔꯝꯃꯤ꯫ ꯃꯗꯨꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯐꯨꯝꯗꯨꯅ ꯂꯩꯔꯤꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯐꯨꯝꯗꯨꯅ ꯂꯩꯔꯤ ꯂꯧꯊꯣꯛꯇꯨꯅ ꯃꯌꯥꯝ ꯄꯨꯟꯅ ꯄꯣꯠꯂꯣꯏꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯗꯨꯅ ꯏꯉꯛ ꯉꯛꯅ ꯊꯅꯤꯟꯅ ꯍꯥꯏꯔꯛꯄ ꯋꯥꯐꯝ ꯑꯁꯤꯗ ꯑꯉꯛꯄ ꯀꯌా ꯑꯃꯁꯨ ꯐꯥꯎꯅꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯩ ꯃꯅꯥꯎ ꯑꯁꯤ ꯈꯨꯜ ꯑꯁꯤꯒꯤ ꯂꯩꯀꯥꯏ ꯑꯁꯤꯒꯤꯗꯤ ꯌꯥꯝꯅ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯕ, ꯊꯃꯣꯏ ꯁꯦꯡꯅ ꯊꯕꯛ ꯇꯧꯕ ꯃꯤꯑꯣꯏꯅꯤ ꯍꯥꯏꯕꯁꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯁꯤꯡꯅꯁꯨ ꯅꯨꯡꯁꯤꯕꯤꯔꯝꯃꯤ꯫ ꯆꯥꯎꯔꯦꯟꯅ ꯐꯩ ꯍꯥꯏꯔꯤꯕ ꯑꯁꯤꯗꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯩ ꯃꯅꯥꯎ ꯑꯁꯤꯅ 100% ꯍꯦꯟꯅ ꯐꯔꯝꯃꯤ꯫ ꯊꯅꯤꯟꯒꯤ ꯋꯥꯍꯩ ꯑꯁꯤꯗ ꯌꯥꯔꯗꯨꯅ ꯐꯨꯝꯖꯤꯟꯗꯨꯅ ꯊꯝꯈꯤꯕ ꯃꯈꯣꯏꯒꯤ
ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯄꯠꯊ ꯄꯨꯝꯊꯔꯕ ꯁꯔꯨ ꯑꯣꯜꯂꯕ ꯁꯔꯨ ꯄꯣꯂꯥꯡ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯣꯊꯣꯛꯇꯨꯅ ꯁꯔꯨ ꯄꯣꯂꯥꯡ ꯑꯗꯨꯕꯨ ꯄꯣꯂꯣꯏꯔꯒ ꯃꯈꯣꯏꯒꯤ ꯊꯋꯥꯏꯁꯤꯡ ꯑꯗꯨꯕꯨ ꯂꯥꯏꯔꯝꯂꯦꯟꯗ ꯊꯥꯈꯤꯔꯝ ꯑꯁꯨꯝꯅ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯣꯡꯃ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯃꯗ ꯇꯨꯝꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯃꯃꯪꯗ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯅꯥꯎꯅ ꯑꯩꯈꯣꯏꯕꯨ ꯂꯥꯏꯔꯝꯂꯦꯟꯗ ꯌꯧꯍꯟꯕꯤꯕꯒꯤ ꯏꯅꯥꯎꯒꯤ ꯄꯨꯟꯁꯤꯗ ꯇꯧꯔꯨꯕꯗ ꯃꯥꯏ ꯄꯥꯛꯄꯗꯨ ꯑꯣꯏꯌꯨ ꯑꯗꯨꯕꯨ ꯏꯅꯥꯎꯅ ꯑꯋꯥꯕ ꯇꯥꯔꯛꯀꯗꯧꯔꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯅꯤꯅ ꯏꯅꯥꯎꯒꯤ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯖꯒꯦ ꯏꯅꯥꯎꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯗꯨ ꯃꯥꯡꯈꯤꯔꯝꯃꯤ ꯊꯅꯤꯟꯁꯨ ꯃꯤꯀꯞ ꯐꯛ ꯂꯥꯎꯅ ꯊꯣꯔꯛꯂꯝꯃꯤ ꯃꯈꯣꯏꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯖꯕꯗ ꯊꯅꯤꯟ ꯂꯥꯏ ꯇꯤꯟꯒꯤ ꯃꯔꯝꯗ ꯐꯅꯥꯝ ꯊꯥꯖꯗꯦ ꯍꯥꯏꯔꯕꯁꯨ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗꯒꯤ ꯂꯥꯏ ꯇꯤꯟꯒꯤ ꯃꯔꯝꯗ ꯊꯥꯖꯕ ꯍꯧꯈ꯭ꯔꯦ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯃꯪꯗ ꯍꯥꯏꯔꯝꯂꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯅ ꯅꯤꯡꯁꯤꯡꯅ ꯊꯅꯤꯟ ꯃꯥꯏꯊꯣꯡ ꯑꯗꯨ ꯅꯣꯛꯐꯦꯠ ꯇꯧꯏ ꯑꯁꯨꯝꯅ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯂꯦꯞꯄ ꯂꯩꯇꯅ ꯆꯦꯅꯦꯜ ꯑꯁꯤꯅ ꯇꯣꯉꯥꯟꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯔꯒ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ